ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅꯤ ꯅꯨꯄꯥ ꯑꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯂꯦꯝꯅ ꯃꯈꯣꯡ ꯑꯗꯨ ꯀꯥꯔꯟ ꯆꯠꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯌꯦꯡꯂꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ, ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗ, ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯗꯒ ꯂꯣꯏꯅꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ꯫ ꯑꯃꯨꯛꯁꯨ ꯈꯟꯖꯩ, ꯍꯧꯈ꯭ꯔꯦ ꯃꯥꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯑꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯍꯥꯏꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯁꯥ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯝꯂꯝꯕꯗꯨꯗꯒꯤ ꯈꯖꯤꯛ ꯆꯣꯡꯈꯠꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ "ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯏꯊꯤ ꯊꯤꯈꯩ ꯑꯗꯨꯝ ꯃꯪꯉ ꯂꯩꯗꯨꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯈꯣꯏꯃꯨꯅ, "ꯑꯁ ꯏꯇꯥꯎ, ꯐꯖꯅ ꯑꯗꯨꯝ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯈꯪꯍꯜꯂꯦ ꯍꯥꯏꯕꯅꯤꯗ." ꯌꯥꯏꯔꯦꯜꯅ, "ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥ ꯈꯪꯕꯤꯌꯨ ꯍꯥꯏꯒꯦ? ꯅꯠꯇꯦ, ꯀꯅꯥꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤꯗꯨꯕꯣ?" "ꯀꯅꯥꯝꯇꯒꯤ ꯈꯟꯗꯦꯗ, ꯁꯨꯝ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯁꯦ ꯌꯦꯡꯂꯝꯕꯅꯤ." ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯇꯥꯎ, ꯅꯣꯏ ꯂꯦꯝꯕꯤꯗꯣ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯍꯧꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯆꯠꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯀꯤꯁꯤꯜꯂꯤꯕ ꯅꯥꯃꯩ ꯑꯗꯨꯕꯨ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯌꯧꯔꯗꯨꯅ ꯈꯣꯏꯃꯨ ꯆꯦꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯄꯨꯈ꯭ꯔꯤ ꯆꯧ ꯃꯄꯥꯜ ꯑꯗꯨꯗꯅꯤ ꯐꯖꯩ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯤꯡꯗꯨ ꯌꯩꯅ ꯍꯥꯏꯅ ꯍꯨꯝꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯃꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯕꯗ ꯅꯠꯇꯅ ꯀꯣꯏꯀꯛꯅꯕꯤ ꯅꯤꯉꯣꯜ ꯁꯥꯏꯅꯣꯜ ꯑꯗꯨꯅ ꯄꯤꯛꯇꯛ ꯇꯧꯅ ꯍꯦꯛ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯂꯩꯇꯦꯡꯁꯨ ꯑꯣꯏꯔꯤ꯫ ꯈꯣꯏꯃꯨ ꯃꯤꯠꯐꯝ ꯑꯗꯨ ꯆꯣꯏꯊꯣꯛꯇ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ "ꯑꯣ, ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯗꯣ ꯑꯗꯨꯗꯤ ꯂꯨꯝꯅꯕ꯭ꯔꯣ? ꯍꯥ, ꯂꯨꯝꯅꯕ꯭ꯔꯕ?" ꯈꯣꯏꯃꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯥꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯗꯨ ꯀꯩ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯅꯥ ꯇꯥꯗꯕ ꯉꯥꯡꯉꯤꯅꯣ?" ꯇꯣꯝꯊꯤꯟꯅ, "ꯏꯇꯥꯎ ꯌꯥꯔꯤ ꯆꯪꯉꯣ, ꯂꯦꯝꯕꯤ ꯂꯩꯔꯤꯀꯥꯟꯁꯤꯗꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯈꯩꯗꯣ ꯂꯣꯏꯅ ꯍꯥꯏꯔꯨ ꯆꯠꯂꯣ." "ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ? ꯏꯇꯥꯎ, ꯑꯍꯤꯡꯗ ꯃꯪꯂꯥꯛꯅꯅꯤ ꯀꯤꯔꯗꯤ ꯑꯍꯤꯡ ꯇꯨꯝꯂꯣꯏꯗꯕ ꯅꯠꯇꯦꯀꯣ, ꯆꯠꯂꯣ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯣ." "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯇꯞꯅ꯫ "ꯏꯆꯟ ꯂꯦꯝꯕꯤ." ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯈꯣꯏꯃꯨꯗ ꯌꯦꯡꯂꯛꯏ꯫ ꯈꯣꯏꯃꯨ ꯀꯨꯆꯨꯗꯨꯅꯒ ꯍꯥꯟꯅꯗꯒꯤ ꯈꯔ ꯃꯨꯔꯒ ꯂꯩꯕꯒ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯆꯦꯜꯂꯛꯄꯒꯤ ꯊꯣꯛꯂꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ, "ꯇꯥ ꯈꯣꯏꯃꯨ, ꯀꯩꯅꯣ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯈꯩ ꯀꯧꯔꯩꯗꯨꯕꯣ? ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯦ." ꯈꯣꯏꯃꯨ ꯏꯀꯥꯏꯅ, "ꯏꯕꯦꯝꯃ ꯂꯦꯝꯕꯤ, ꯅꯕꯨꯡꯒꯤ ꯀꯨꯆꯨ ꯂꯪꯕꯁꯤꯕꯨꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯦꯜꯂꯛꯄꯒꯤꯅꯤ꯫ ꯑꯗꯣ ꯅꯕꯨꯡꯁꯤ ꯏꯆꯟꯗ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦꯗꯅ." "ꯀꯩ ꯋꯥꯅꯣ? ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯊꯦꯡꯉꯤ." ꯈꯣꯏꯃꯨ ꯅꯥꯀꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯈꯣꯏꯃꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯍꯥꯏꯌꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯑꯗꯨ ꯄꯤꯔꯤ꯫ ꯈꯣꯏꯃꯨ ꯏꯀꯥꯏꯕ ꯈꯨꯗꯤꯡ ꯐꯥꯖꯤꯟꯗꯨꯅ, "ꯏꯆꯟ ꯂꯦꯝꯕꯤ, ꯅꯕꯨꯡꯅ ꯏꯆꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ ꯂꯦꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟꯗ ꯈꯖꯤꯛ ꯆꯦꯞꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯣ, ꯋꯥꯔꯤꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤ, ꯈꯨꯄꯥꯛ ꯍꯥꯟꯅ ꯆꯥꯔꯕ." ꯂꯦꯝꯕꯤ ꯁꯥꯎꯅ, "ꯇꯥ ꯈꯣꯏꯃꯨ, ꯊꯤꯔꯤꯕ ꯅꯁꯛ ꯑꯗꯣ ꯃꯗꯨ ꯍꯥꯟꯅꯅꯦ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃꯗ ꯂꯩꯗꯨꯅ ꯌꯦꯡꯈꯣ, ꯀꯨꯆꯨ ꯃꯇꯥꯗꯨꯒ." ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯂꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯈꯣꯏꯃꯨꯒꯤ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯌꯦꯠ ꯊꯪꯕ ꯃꯈꯖꯥꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ, "ꯏꯇꯥꯎ, ꯅꯥꯕ꯭ꯔꯣ?" ꯈꯣꯏꯃꯨꯗꯨ ꯌꯥꯝ ꯁꯥꯎꯅ, "ꯅꯥꯗꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯥꯟꯁꯤꯔꯣ?" ꯇꯣꯝꯊꯤꯟꯅ, "ꯏꯇꯥꯎ ꯏꯕꯨꯡꯉꯣ,
ꯑꯩꯅꯒ ꯍꯥꯏꯔꯨꯕ ꯑꯣꯏꯔꯗꯤꯅꯦ ꯍꯔꯥꯎꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤ ꯊꯤꯔꯕ ꯅꯪꯅ ꯍꯥꯏꯕꯒꯤꯅꯤ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯗꯣ ꯌꯥꯝ ꯐꯔꯝꯅꯤ ꯑꯩꯗꯤ ꯈꯣꯡꯄꯥꯛꯅ ꯑꯣꯏꯅ ꯀꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯝꯅꯤ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯅꯣꯏꯅ ꯍꯥꯏꯕ ꯋꯥ ꯀꯝꯇ ꯇꯥꯔꯣꯏ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗꯨꯗ ꯍꯜꯂꯛꯅ ꯋꯥꯔꯤꯗꯨꯁꯨ ꯁꯥꯟꯅꯕ ꯂꯦꯞꯂꯝꯗꯦ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ ꯑꯁ ꯀꯩꯝ ꯈꯜꯂꯨꯔꯅꯨꯕ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯣꯏꯃꯨꯅꯕꯨ ꯀꯨꯆꯨ ꯉꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩ ꯅꯣꯡꯃꯇ ꯃꯤꯒꯤ ꯀꯨꯆꯨ ꯑꯉꯧꯕꯗꯣ ꯅꯪ ꯑꯣꯏꯅ ꯅꯣꯡꯃꯇ ꯊꯤꯅ ꯉꯥꯡꯈꯤꯗꯕꯅꯤꯀꯣ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ ꯍꯣꯔꯦꯟ ꯏꯔꯨꯖꯕꯗꯅꯦ ꯅꯃꯥꯏꯗꯣ ꯐꯗꯤꯅ ꯈꯔ ꯇꯛꯊꯠꯂꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯛꯑꯗꯤ ꯉꯧꯔꯛꯄꯁꯨ ꯌꯥꯏꯗ ꯌꯥꯏ ꯔꯦꯜꯅ ꯌꯥꯔꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯇꯣ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯍꯥꯏꯁꯤ ꯑꯃꯨꯛ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯔꯗꯨꯅ ꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯎꯕꯗ 이붕어 할락라브라 낭보 잉콜 삼번 가시야 khajikti yengsilune khoimu mangol dari tuda makhongodo sangna tingthoktuna phammi aduga ma nasa loi tawge ima wanabuni potharaga leibiyo ibungo ima waige ima isadine kholasida saidangnu leirakpa kuidri adunane mi tinnaba matamda haina singna tinnagadabani khoimu du tapna hoima nasa loina khangi asana toriba khudingma asoyomta yaudiyema ꯊꯦꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯐꯔꯦ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯏꯃꯥꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯈꯣꯏꯃꯨ ꯃꯃꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ ꯁꯛꯂꯣꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯔꯣꯠꯄ ꯋꯥꯔꯤꯗꯨꯕꯨ ꯈꯪꯅꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨ ꯂꯩꯔꯤꯕꯁꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯦꯝꯕꯤꯗꯨ ꯌꯥꯝ ꯇꯟꯅ ꯈꯣꯏꯃꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯊꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯅꯦ 오 이네 이네 ꯂꯩꯇꯕ꯭ꯔꯣ ꯈꯣꯏꯃꯨ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯍꯥꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯀꯅꯥꯅꯣ ꯃꯤꯅ ꯈꯣꯡ ꯍꯥꯝꯃꯤꯀꯥꯟꯁꯤꯗ ꯑꯁꯨꯀꯟ ꯀꯧꯔꯤꯁꯤꯕꯣ ꯂꯦꯝꯕꯤ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯌꯦꯅꯈꯥꯇꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯈꯣꯏꯃꯨ ꯍꯟꯗꯛꯇꯤ ꯃꯈꯣꯡ ꯍꯥꯝꯕꯗ ꯂꯣꯏꯔꯗꯨꯅ ꯑꯃꯥꯡꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅ ꯃꯃꯥꯏꯗꯨ ꯌꯦꯡꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯈꯣꯡꯒ ꯍꯥꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯋꯥꯅꯤ ꯄꯨꯡꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯦꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗꯤ ꯏꯀꯥꯏꯅ ꯂꯦꯝꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯑꯩꯗꯣ ꯑꯩꯈꯣꯏ ꯑꯃꯥꯡꯁꯪꯁꯤ ꯌꯥꯗ꯭ꯔꯦꯅ ꯁꯦꯝꯂꯝꯕꯅꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯁꯛꯇꯥꯁꯤꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯅꯈꯥꯗꯨꯗꯒꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯗꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯤ ꯇꯥꯗ꯭ꯔꯣꯃꯤ ꯇꯥꯈꯣꯏꯃꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯏꯟꯅꯔꯛꯀꯅꯨ ꯏꯔꯥ ꯅꯪꯅ ꯀꯌꯥꯝ ꯅꯁꯛ ꯅꯇꯧ ꯐꯖꯕꯅꯦꯗꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯏꯅꯦꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯂꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯂꯦꯝꯕꯤ ꯍꯟꯗꯛꯇꯤ ꯃꯇꯨꯡ ꯑꯗꯨꯗ ꯏꯟꯅꯔꯛꯂꯤꯕ ꯈꯣꯏꯃꯨꯗ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯈꯣꯏꯃꯣ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯑꯃꯥꯡꯁꯪ ꯆꯪꯂꯨꯕꯒꯤ ꯀꯣꯟꯗꯨꯃꯒ ꯆꯠꯂꯣ ꯑꯝꯇ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯅꯒ ꯊꯤꯕꯅꯤ ꯃꯨꯔꯤꯕ ꯀꯨꯆꯨꯗꯨꯒ ꯅꯪꯕꯨ ꯀꯩꯗ ꯌꯦꯡꯂꯒ ꯑꯩꯅ ꯄꯥꯝꯗꯧꯔꯤꯒꯦ ꯍꯥ ꯃꯨꯊꯤꯁꯤꯗꯤ ꯑꯔꯣꯏꯕꯒꯤ ꯃꯨꯊꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯃꯗꯤ ꯈꯣꯏꯃꯨꯗꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯤ ꯀꯨꯆꯨ ꯈꯔ ꯃꯨꯔꯒꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯌꯦꯁꯦ ꯁꯣꯝ ꯏꯕꯦꯝꯃ ꯉꯧꯊꯤꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯨꯄꯥ ꯉꯧꯕ ꯈꯜꯂꯤꯉꯩ ꯃꯁꯛ ꯐꯖꯕ ꯌꯦꯡꯂꯤꯉꯩ ꯈꯨꯃꯨꯗꯨꯗꯤ ꯏꯐꯨꯠ ꯐꯥꯎꯗꯧꯔꯦ ꯃꯁꯛ ꯐꯖꯕ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯊꯦꯡꯅꯗꯨ ꯁꯔꯨꯛꯄꯨꯗꯤ ꯀꯨꯆꯨ ꯈꯔ ꯃꯨꯔꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯩ ꯀꯣꯏꯖꯧ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒꯅ ꯅꯪꯒꯤ ꯃꯥꯡꯖꯕꯅꯤ ꯀꯩꯅꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯃꯨ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯕꯅꯔ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯥ ꯃꯆꯥ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯃ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏ ꯉꯥꯛꯇꯁꯨ ꯉꯥꯏꯔꯕꯅꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯁꯨ ꯂꯦꯞꯈꯤꯒꯗꯕꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯍꯣꯜꯂꯤ ꯅꯥꯀꯟ ꯑꯗꯨꯗꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯂꯩꯔꯤ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯥꯟꯗꯦ ꯅꯪ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯩꯊꯥꯔꯣꯜ ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯐꯝ ꯑꯩꯈꯣꯏꯗ ꯇꯥꯛꯀꯗꯕꯅꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯔꯝꯗꯝ ꯅꯨꯡꯁꯤꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯏꯔꯝꯗꯝꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤ
ꯑꯩ ꯑꯃ ꯊꯋꯥꯏ ꯊꯥꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨ ꯌꯥꯝ ꯁꯥꯎꯅ ꯁꯣꯔ ꯑꯗꯨ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯖꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯞ ꯇꯥ ꯃꯈꯩ ꯐꯨꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯝꯕ ꯏꯅꯤꯡꯊꯧꯅ ꯀꯧꯔꯤ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯁꯤꯗꯣ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯨꯔꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯊꯧꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯆꯩꯅꯥꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯋꯥꯅ ꯃꯆꯤꯟꯗ ꯑꯁꯤꯃꯗꯤ ꯇꯞꯅ ꯁꯣꯜꯂꯛꯏ ꯏꯄꯥꯒꯤꯕꯨꯀꯣ ꯅꯃꯥꯅ ꯆꯥꯗꯦ ꯋꯥꯍꯧꯔꯅꯤꯗꯀꯣ ꯑꯃꯨꯛꯁꯨ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ ꯀꯞꯂꯤ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯅ ꯊꯦꯝꯕꯤꯌꯥ ꯅꯪꯁꯨ ꯈꯔ ꯀꯣꯏꯊꯣꯔꯛꯎꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯈꯔ ꯂꯣꯏꯅꯧꯅꯦ ꯅꯪꯕꯣ ꯏꯅꯦ ꯀꯣꯏꯊꯣꯔꯛꯀꯦ ꯈꯟꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅꯅꯦ ꯍꯦꯛꯇ ꯉꯝꯗꯕ ꯑꯗꯨꯕꯨꯕ ꯅꯪ ꯂꯥꯛꯄꯁꯦ ꯏꯅꯦꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯐꯔꯦ ꯅꯪꯒꯤ ꯍꯪꯒꯥꯝ ꯑꯁꯦ ꯏꯅꯦ ꯂꯣꯏꯅ ꯂꯧꯔꯒꯦꯀꯣ ꯅꯪꯒꯤ ꯏꯟꯁꯥꯡ ꯆꯥꯔꯨꯔꯒꯅꯦ ꯑꯇꯣꯞꯄꯒꯤ ꯆꯥꯕꯁꯦ ꯏꯅꯦꯗꯤ ꯌꯣꯠꯄ ꯌꯥꯗꯦꯅꯦ ꯅꯪꯕꯣ ꯊꯦꯝꯕꯤ ꯅꯣꯛꯇꯨꯅ ꯏꯅꯦꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯀꯣ ꯑꯁꯦꯡꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯐꯪꯍꯜꯂꯦ ꯑꯗꯨꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯂꯝꯗ꯭ꯔꯤꯕꯅꯤ ꯊꯦꯝꯕꯤ ꯑꯗꯨ ꯇꯣꯝꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯀꯨꯁꯨꯝ ꯐꯤꯗꯨ ꯁꯥꯅ ꯏꯇꯥ ꯍꯟꯗꯛ ꯈꯨꯜ ꯑꯁꯤꯗ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄ ꯏꯅꯦ ꯊꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥ ꯈꯣꯏꯃꯨ ꯀꯨꯆꯨꯗꯨꯕꯨ ꯀꯩꯅꯣ ꯈꯣꯏꯃꯨ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯃꯨꯔꯝꯃꯣꯏ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕꯤꯅ ꯈꯪꯗꯦ ꯏꯕꯦꯝꯃ ꯀꯨꯆꯨ ꯃꯇꯥꯗꯨꯒ ꯍꯥꯏꯅꯗꯕ ꯅꯥꯏꯗꯤ ꯂꯣꯏꯔꯕꯅꯤ ꯏꯕꯦꯝꯃ ꯀꯨꯆꯨ ꯈꯔ ꯃꯨꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯅ ꯋꯥꯈꯜ ꯇꯥꯔꯤꯕ ꯑꯩꯗꯤ ꯃꯥꯒ ꯂꯩꯔꯗꯤꯅꯦ ꯁꯨꯛꯋꯥ ꯋꯥꯗꯧ ꯃꯥꯟꯗꯤ ꯅꯣꯛꯄꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯦꯛ ꯌꯥꯈ꯭ꯔꯣꯗꯅ ꯑꯁꯤꯗꯤꯅꯦ ꯃꯇꯥꯡꯗꯨꯗ ꯎꯔꯤꯔꯩ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯍꯔꯥꯎꯅ ꯏꯃꯥ ꯄꯥꯕꯨ ꯎꯅꯔꯕꯣ ꯎꯅꯔꯛꯏ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯗꯨꯅꯅꯦ ꯆꯠꯂꯨꯕꯅꯤ ꯁꯦꯜꯕꯨꯗꯤ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯄꯥꯛ ꯍꯜꯂꯛꯈꯤꯗꯧ ꯃꯥꯟꯗꯦ ꯅꯪ ꯄꯥꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯦꯡꯉꯨ ꯃꯆꯥꯒꯁꯦ ꯀꯌꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕꯅꯤ ꯎꯔꯤꯔꯩ ꯅꯣꯛꯇꯨꯅ ꯕꯦꯝꯃ ꯅꯪ ꯄꯥꯕꯁꯦ ꯑꯆꯝꯕ ꯅꯠꯇꯦꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯁꯥꯟꯕ ꯂꯥꯟꯃꯤꯅꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯋꯥꯠꯂꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯂꯣꯏꯔꯕꯗꯤ ꯂꯥꯛꯆꯁꯅꯤꯗ ꯀꯨꯁꯨꯝꯅ ꯃꯥꯅꯤ ꯏꯅꯦ ꯈꯨꯔꯥꯅ ꯅꯤꯡꯊꯧꯒꯤ ꯑꯁꯥꯟꯕ ꯂꯥꯟꯃꯤ ꯑꯣꯏꯕꯒꯤꯅꯤ ꯏꯅꯦ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯏꯇꯥ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯌꯥꯝ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯍꯤꯡꯗ ꯌꯥꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯑꯗꯨꯝꯅꯁꯨ ꯈꯟꯒꯅꯨ ꯏꯆꯥꯁꯤꯗꯤ ꯐꯔꯦ ꯅꯇꯥꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯈꯣꯀꯣ ꯎꯔꯤꯔꯩꯗꯣ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯈꯣꯏꯃꯨꯗꯨ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯝꯄꯥꯛ ꯇꯝꯅ ꯁꯨꯝ ꯂꯥꯛꯏ ꯃꯥꯅ ꯇꯨꯝꯅ ꯂꯥꯛꯄꯗ ꯂꯨꯈꯣꯏꯅ ꯈꯣꯏꯃꯨ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯪꯒꯤ ꯁꯥꯏꯀꯜꯗꯨ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨ ꯈꯣꯏꯃꯨ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜꯗꯨ ꯈꯥꯝꯗꯨꯅ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯂꯨꯈꯣꯏ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯩꯁꯦ ꯂꯝꯄꯥꯛ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯣꯏꯗ ꯅꯪꯒꯤ ꯁꯥꯏꯀꯜ ꯂꯨꯄꯥ ꯑꯃꯐꯥꯎ ꯁꯤꯜꯂꯣꯏꯗꯕꯗꯨꯕꯨ ꯀꯩꯁꯨ ꯃꯥꯡꯂꯣꯏꯀꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯗꯤꯅꯦ ꯍꯨꯔꯥꯟꯕꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯅꯤ ꯇꯥ ꯂꯨꯈꯣꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯣꯏ ꯂꯧꯕꯤꯔꯣ ꯑꯗꯣ ꯇꯥ ꯂꯨꯈꯣꯏ ꯑꯩ ꯂꯝꯄꯥꯛꯇ ꯑꯗꯨꯝ ꯉꯥꯏꯖꯔꯝꯒꯦ ꯍꯣꯔꯦꯟ ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯂꯨꯈꯣꯏꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯈꯣꯏ ꯑꯗꯨ ꯈꯣꯏꯃꯨꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯄꯨꯈ꯭ꯔꯕꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯍꯨꯝꯈꯛꯁꯨ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤꯁꯨ ꯇꯞꯅ ꯁꯥꯟꯅꯔꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯅꯨꯄꯥꯗꯣ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯋꯥꯅ ꯊꯝꯒꯗꯕꯒꯤ ꯁꯔꯨꯛ ꯃꯄꯨꯟꯁꯤꯗꯣ ꯑꯉꯥꯡ ꯑꯣꯜꯍꯟꯈꯤꯕꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨꯅꯤꯅꯦ ꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯑꯉꯝꯕ ꯊꯧꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯌꯥꯔꯣꯏ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯊꯝꯂꯤ ꯃꯤꯁꯛ ꯑꯁꯦ ꯂꯧꯊꯣꯛꯄꯗꯤ ꯌꯥꯗꯕ ꯖꯥꯠꯂꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯈꯣꯏꯃꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ
ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯨꯗꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯈꯣꯟ ꯑꯃ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯇꯨꯃꯤꯟꯅ꯫ ꯈꯪꯗ꯭ꯔꯗꯤ ꯇꯧꯁꯥ ꯌꯦꯡꯕ ꯇꯥꯕꯅꯤ, ꯑꯗꯣ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯑꯣꯠꯂꯒ ꯋꯥꯅ ꯊꯝꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯅ ꯈꯜꯂꯤꯗ ꯑꯩꯗꯤ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ, ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨ ꯄꯨꯟꯈꯤꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯊꯤꯟꯅ ꯂꯝꯕꯤꯗꯨ ꯊꯠꯄꯒꯨꯝ ꯀꯧꯔꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯏꯇꯥꯎ ꯀꯥꯏꯗꯅꯣ? ꯁꯨꯝ ꯂꯥꯎꯗꯅ꯫ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯏꯃꯨ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯟꯅꯒꯤ ꯈꯨꯜꯗꯨꯗ? ꯊꯦꯝꯕꯤ ꯆꯥꯛ ꯑꯗꯨ ꯍꯨꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯝꯕ ꯆꯥꯛꯈꯣꯝ ꯑꯗꯨ ꯁꯤꯟꯕꯥ ꯌꯧꯁꯤꯟꯕ ꯉꯝꯗ ꯃꯈꯥꯗ ꯊꯝꯗꯨꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯣ? ꯅꯪ ꯈꯨꯗꯤꯡꯃꯛ ꯀꯥꯎꯔꯕ꯭ꯔꯥ? ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯄꯛꯆꯗꯦ꯫ ꯏꯆꯥꯗꯤ ꯊꯧꯅꯥ ꯂꯩꯕꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯇꯣꯛꯐꯝ ꯈꯪꯗ꯭ꯔꯤ꯫ ꯅꯆꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯌꯥꯗꯕ ꯂꯩꯇꯦ꯫ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯈꯣꯏꯃꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯖꯔꯣꯏ, ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯃꯨꯗꯨ ꯌꯥꯝ ꯆꯥꯎꯅ, ꯇꯥꯂꯨꯈꯣꯏꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯑꯩꯒꯤ ꯁꯥꯏꯀꯜꯗꯣ ꯃꯥꯅ ꯉꯔꯥꯡ ꯄꯨꯈ꯭ꯔꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯕ꯫ ꯌꯥꯏꯔꯤꯒꯜꯅ, ꯅꯪꯁꯨꯅꯦ ꯑꯣꯟꯊꯣꯛꯄꯒꯤ ꯃꯤ ꯑꯃꯗ ꯍꯦꯛ ꯄꯤꯔꯨꯏ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯔꯣꯏ, ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ꯫ ꯏꯇꯥꯎ ꯑꯗꯨ ꯌꯥꯔꯣꯏꯗ, ꯅꯣꯏ ꯇꯥꯂꯨꯈꯣꯏꯒꯤ ꯃꯌꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯈꯪꯂꯗꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯇꯣꯝꯊꯤꯟꯅ, ꯇꯥꯂꯨꯈꯣꯏꯒꯤ ꯃꯌꯨꯝꯗꯣ ꯂꯦꯝꯕꯤ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕꯅꯤ꯫ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯇꯥꯟꯗꯨꯝ ꯆꯥꯔꯦ, ꯆꯠꯂꯨꯔꯁꯤ ꯍꯦꯛꯇ꯫ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯂꯨꯈꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯈꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯦ, ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯂꯨꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯅ, ꯀꯩꯅꯣ ꯁꯤꯟ ꯇꯧꯔꯤꯁꯤꯕꯣ? ꯏꯅꯦ ꯎꯔꯤꯔꯩꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ ꯁꯨꯛ ꯇꯥꯔꯦꯃꯤ ꯏꯇꯥꯎ, ꯏꯇꯥꯎ꯫ ꯇꯣꯝꯊꯤꯟꯅ ꯀꯧꯔꯛꯂꯤꯕꯗꯨ ꯈꯣꯏꯃꯨꯗꯤ ꯊꯋꯥꯒ ꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯤ ꯂꯦꯝꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯣꯏꯃꯨꯗꯨ ꯂꯦꯝꯕꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯑꯣ ꯂꯦꯝꯕꯤ, ꯂꯦꯝꯕꯤ꯫ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ, ꯑꯩ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯅꯕꯤ? ꯂꯦꯝꯕꯤꯗꯨ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯈꯣꯏꯃꯨ ꯑꯣꯏꯔꯝꯕꯗꯨꯗ꯫ ꯇꯥ ꯈꯣꯏꯃꯨ, ꯀꯩꯅꯣꯁꯝꯕꯜ ꯃꯔꯨꯝꯗꯨ ꯂꯨꯝꯃꯤꯗꯨꯕꯣ? ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯧꯅ꯫ ꯑꯣ ꯅꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯅꯅꯦ ꯂꯩꯇ ꯊꯧꯖꯕ ꯑꯩꯒꯤ ꯁꯥꯏꯀꯜꯗꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ, ꯑꯗꯨꯒꯤ ꯂꯧꯕ ꯂꯥꯛꯏ꯫ ꯍꯨꯔꯥꯟꯕꯗꯤ ꯑꯩ ꯅꯠꯇꯦꯀꯣ꯫ ꯇꯥꯅꯤꯡꯗꯦ, ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯀꯩ ꯀꯥꯟꯅꯒꯦ? ꯑꯣ ꯅꯪꯅ ꯇꯥꯗ꯭ꯔꯁꯨꯅꯦ ꯇꯥꯕꯤꯅꯕ ꯌꯥꯝ ꯂꯩꯗ ꯑꯩꯒꯤꯗꯤ꯫ ꯂꯦꯝꯕꯤ ꯆꯥꯎꯅ, ꯑꯩ ꯈꯣꯏꯃꯨꯕ ꯃꯨꯊꯤ, ꯅꯃꯥꯏꯗꯨꯗ ꯅꯨꯔꯥꯁꯦꯛ ꯊꯣꯝꯃꯛꯀꯅꯤ꯫ ꯌꯥꯔꯦ, ꯑꯩꯗꯤ ꯏꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯑꯗꯨ ꯂꯨꯈꯣꯏ ꯍꯣꯏꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯑꯣꯏ ꯑꯃꯠꯇꯁꯨ ꯆꯠꯇꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯎꯖꯥꯎ ꯄꯥꯃꯦꯜ ꯑꯗꯨꯒꯤ ꯃꯈꯣꯡꯗꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯕꯇ ꯅꯠꯇꯅ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯀꯨꯆꯨ ꯑꯗꯨ ꯇꯉꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯛꯄ ꯉꯥꯏꯕꯒꯨꯝ ꯂꯦꯞꯇꯨꯅ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯂꯥꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛ ꯅꯣꯟꯗꯨꯅ, ꯑꯉꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯖꯔꯦ, ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯊꯝꯂꯤ꯫ ꯁꯛꯍꯦꯟꯕ ꯅꯨꯄꯥꯗꯨꯅ, ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯣꯅꯨꯡ ꯆꯠꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯈꯣꯏꯁꯨ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯄꯥꯎ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯅ, ꯐꯒꯅꯤ ꯑꯉꯝꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯕꯅꯤ꯫ ꯑꯉꯝꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯛꯂꯣꯏ, ꯑꯗꯨꯅ ꯌꯥꯔꯒꯗꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯗ ꯅꯠꯇꯅ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯛꯍꯦꯟꯕ ꯅꯨꯄꯥ ꯑꯁꯤ, ꯑꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅꯕ ꯄꯥꯝꯗꯅ ꯇꯦꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ, ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯩꯖꯥꯎ ꯍꯧꯔꯛꯇꯨꯅ ꯅꯈꯣꯏꯗ ꯈꯨꯗꯝ ꯄꯤꯔꯛꯀꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪꯗ ꯆꯞ ꯃꯥꯟꯅꯅ, ꯐꯒꯅꯤ ꯑꯉꯝꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯁꯛꯍꯦꯟꯕ ꯅꯨꯄꯥꯗꯨꯁꯨ ꯄꯟꯊꯕ ꯇꯧꯗ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯀꯅꯥ ꯎꯔꯣꯏ ꯈꯟꯗꯨꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯅꯥꯀꯟꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯤꯕꯤ ꯂꯦꯝꯕꯤꯅ ꯍꯦꯛ ꯎꯔꯨꯔꯦ ꯂꯦꯝꯕꯤ ꯂꯥꯛꯂꯤꯕ ꯁꯛꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯂꯛꯄꯗꯨꯗꯗꯤ ꯂꯦꯝꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯕꯣꯡ ꯏꯕꯣꯡ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯒꯨꯝ ꯅꯨꯄꯥ ꯑꯗꯨ ꯈꯖꯤꯛ ꯃꯃꯥꯏ ꯁꯨꯏ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯇꯕ ꯌꯥꯗꯕꯒꯨꯝ ꯇꯞꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯆꯥ ꯀꯩ ꯂꯩꯔꯦ ꯏꯕꯨꯡ ꯅꯆꯥ ꯅꯍꯥꯟ ꯏꯕꯨꯡꯁꯦ ꯎꯈ꯭ꯔꯕꯒꯨꯝꯁꯨ ꯇꯧꯏ ꯏꯕꯨꯡꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯔꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯖꯤꯛꯇꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯅꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅꯦ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯨꯕ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯟꯅ ꯎꯈ꯭ꯔ ꯃꯥꯜꯂꯦꯅ ꯍꯥꯏꯔꯤꯗꯣ ꯂꯦꯝꯕꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯨꯡ ꯐꯤꯔꯦꯜ ꯆꯥꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯅ ꯃꯥꯗꯤ ꯄꯨꯡꯁꯨꯝ ꯁꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯈꯖꯤꯛ ꯍꯩꯅꯗꯕꯀꯣ ꯏꯆꯟ ꯅꯕꯨꯡ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯏꯆꯟꯁꯨ ꯌꯨꯝꯗ ꯆꯪꯉꯣ ꯀꯣ ꯅꯨꯄꯥ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯥꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯎꯈꯤꯕ ꯁꯛꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯥ ꯀꯨꯁꯨꯝꯒ ꯂꯣꯏꯅꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯉꯁꯤꯁꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯇꯥ ꯑꯅꯤꯗꯨ ꯍꯜꯂꯛꯂꯝꯃꯤ ꯀꯨꯁꯨꯝꯅ ꯏꯇꯥ ꯂꯦꯝꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯈꯣꯏꯃꯨꯗ ꯑꯝꯇ ꯍꯪꯁꯤꯔꯣ ꯂꯦꯝꯕꯤ ꯁꯥꯎꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯤꯒꯤ ꯃꯨꯊꯤꯁꯤꯅ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ ꯑꯁ ꯏꯇꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯁꯨꯝ ꯈꯪꯅꯔꯝꯃꯗꯤ ꯂꯥꯎ ꯑꯝꯇ ꯍꯪꯂꯨ ꯁꯦꯝꯃꯤ ꯅꯪꯕꯣ ꯂꯦꯝꯕꯤꯗꯨ ꯇꯟꯅ ꯈꯣꯏꯃꯨꯅ ꯁꯝꯕꯜ ꯈꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯒ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ ꯀꯨꯁꯨꯝꯅ ꯇꯥ ꯈꯣꯏꯃꯨ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯈꯣꯏꯃꯨ ꯏꯪꯉꯉꯛꯅ ꯀꯨꯁꯨꯝ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯏꯆꯟꯕꯣ ꯇꯥ ꯈꯣꯏꯃꯨ ꯃꯤ ꯑꯃꯇ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯇꯥ ꯈꯣꯏꯃꯨꯗ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯪꯕ ꯃꯤꯔꯣ ꯇꯥ ꯈꯣꯏꯃꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯈꯣꯏ ꯏꯇꯥ ꯂꯦꯝꯕꯤꯒꯅꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯌꯦ ꯅꯨꯄꯥꯗꯣ ꯀꯨꯆꯨꯒ ꯉꯧꯔꯒ ꯃꯁꯛꯀꯥꯗꯣ ꯈꯨꯐꯖꯃꯁꯨ ꯇꯧꯏ ꯍꯥꯏꯌꯦ ꯃꯁꯥ ꯃꯎꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯇꯥ ꯈꯣꯏꯃꯨ ꯈꯪꯕ꯭ꯔꯕ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯂꯩꯕꯒ ꯎꯕ꯭ꯔꯕ ꯈꯣꯏꯃꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯆꯟ ꯀꯨꯁꯨꯝ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯩꯗꯧꯅ ꯐꯖꯕ꯭ꯔꯣ ꯂꯦꯝꯕꯤ ꯁꯥꯎꯅ ꯏꯇꯥ ꯆꯠꯁꯤꯜꯂꯛꯑꯣ ꯀꯥꯟꯅꯗꯕꯗ ꯃꯁꯤꯒꯤ ꯃꯨꯊꯤꯁꯤꯅ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯏꯆꯟꯁꯥ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯀꯨꯆꯨ ꯉꯧꯕ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯣ ꯅꯠꯇꯦꯅꯦ ꯁꯤꯕꯨ ꯑꯩꯅ ꯃꯨꯅꯤꯡꯗꯅ ꯃꯨꯏꯔ ꯍꯥꯏꯕꯅꯤꯗ ꯀꯨꯁꯨꯝ ꯅꯣꯛꯇꯨꯅ ꯇꯥꯈꯣꯏꯃꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒ ꯀꯨꯁꯨꯝꯒꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯅꯤ ꯂꯦꯝꯕꯤ ꯈꯣꯏꯃꯨꯕꯨ ꯇꯥꯟꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣ ꯃꯨꯊꯤ ꯑꯣ ꯅꯪ ꯃꯨꯒꯤ ꯐꯪꯖꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯈꯨꯅꯤꯡꯒꯥꯏ ꯀꯨꯁꯨꯝꯅ ꯑꯁ ꯌꯥꯔꯤꯕ ꯂꯥꯛꯑꯣ ꯈꯣꯏꯃꯨꯁꯨ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯁꯝꯕꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯏꯕꯨꯡꯉꯣ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯏꯃꯥ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯏꯃꯥ ꯅꯆꯥꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗꯕꯁꯤꯗ ꯏꯕꯨꯡꯉꯣ ꯊꯦꯡꯊꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯈꯤꯇꯪꯗ ꯏꯃꯥꯏꯆꯥꯒꯤ ꯄꯨꯟꯁꯤ ꯋꯥꯍꯧꯒꯅꯤꯀꯣ ꯑꯃꯨꯛ ꯀꯞꯇꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥꯁꯤ ꯌꯥꯝ ꯋꯥꯏꯅꯩ ꯄꯣꯊꯥꯐꯝꯁꯨ ꯈꯪꯗꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯌꯥꯝꯅ ꯋꯥꯏꯀꯣ ꯅꯪ ꯃꯁꯤ ꯈꯪꯉꯨ ꯈꯣꯏꯃꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯋꯥꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯄꯤꯕꯤꯌꯨ ꯏꯃꯥ ꯊꯦꯝꯕꯤ ꯀꯞꯂꯝꯕꯗꯣ ꯑꯃꯨꯛ ꯇꯣꯛꯂꯗꯨꯅ ꯐꯔꯦ ꯏꯃꯥꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯅꯤ ꯆꯥꯎꯕꯤ ꯐꯤꯗꯨ ꯁꯨꯅ ꯈꯣꯏꯃꯣ ꯅꯨꯄꯥ ꯅꯪꯅ ꯐꯤ ꯁꯨꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯏꯇꯩꯃ ꯏꯃꯥꯗꯣ ꯃꯁꯥ ꯉꯧꯗꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯁꯨꯔꯕꯅꯤ ꯌꯥꯏꯗ ꯅꯨꯄꯥꯅ ꯐꯤ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯈꯣꯏꯒꯤꯗꯤ ꯏꯅꯦꯒ ꯅꯪꯒꯗꯅꯤꯗꯣ ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯅꯦꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯇꯩꯃ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯤ ꯁꯨꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯈꯣꯏꯃꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯀꯥꯔꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯥꯔꯛꯄꯗꯅꯤ ꯎꯔꯤꯔꯩꯒ ꯂꯦꯝꯕꯤꯒꯅ ꯂꯥꯛꯄꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯤꯕꯗꯣ
ꯎꯔꯤꯔꯩꯅ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯅꯪꯕꯨ ꯐꯤ ꯁꯨꯔꯨꯔꯤꯔꯣ ꯏꯁꯥꯗꯤ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦꯗ ꯈꯣꯏꯃꯨ ꯏꯀꯥꯏꯅ ꯏꯅꯦ ꯏꯃꯥ ꯃꯆꯥ ꯉꯝꯗꯕ ꯑꯗꯨꯗ ꯀꯥꯏꯗꯦꯗ ꯏꯆꯥꯁꯤꯗꯤ ꯁꯨꯒꯗꯧꯅꯤ ꯅꯆꯟꯅꯨꯄꯤꯁꯤꯗꯤꯅꯦ ꯐꯤ ꯁꯨꯕꯗꯤ ꯂꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯐꯥꯎ ꯍꯩꯇꯦ ꯆꯥꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯩꯔꯤꯕ ꯂꯦꯝꯕꯤꯅ ꯑꯁ ꯈꯣꯏꯃꯥꯁꯤꯗꯤ ꯎꯔꯤꯔꯩ ꯅꯣꯛꯇꯨꯅ ꯈꯣꯏꯃꯨ ꯑꯗꯨꯗꯤ ꯏꯅꯦ ꯍꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯅꯪꯁꯨ ꯆꯪꯍꯧꯔꯣ ꯈꯣꯏꯃꯨꯁꯨ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯨꯕꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯕꯗꯤꯅꯦ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯅꯪꯕꯣ ꯈꯣꯏꯃꯨ ꯃꯃꯥꯒꯤ ꯃꯅꯥꯛꯀꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯅꯁꯥꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯍꯩ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯗꯨꯗꯅꯦ ꯏꯃꯥ ꯀꯣꯟꯅ ꯌꯥꯝ ꯐꯔꯛ ꯇꯥꯔꯛꯇꯣꯏꯁꯦ ꯐꯔꯦꯁꯦ ꯑꯗꯨ ꯅꯪꯅꯦ ꯁꯦꯜꯂꯁꯤ ꯅꯅꯦ ꯎꯔꯤꯔꯩ ꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯄꯤꯔꯨꯁꯣ ꯉꯔꯥꯡ ꯏꯃꯥꯅ ꯐꯗꯤꯒꯣꯝ ꯂꯧꯔꯛꯄꯒꯤ ꯁꯦꯜꯅꯤ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯄꯤꯔꯨꯔꯒꯦ ꯑꯗꯨ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯣꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯃꯥꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯎꯔꯤꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯅꯤ ꯈꯣꯏꯃꯨ ꯃꯪꯒꯣꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯍꯟ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯃꯤꯐꯝ ꯑꯗꯨ ꯍꯣꯡꯕ ꯉꯝꯗ ꯉꯛꯅ ꯌꯦꯡꯉꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯥꯗꯨ ꯑꯁꯥꯎꯕꯗꯨꯅ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ ꯉꯁꯤꯁꯨ ꯎꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗꯅꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯁꯥ ꯁꯣꯟꯕ ꯅꯨꯄꯥ ꯑꯃꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯁꯝ ꯃꯅꯥꯏ ꯐꯥꯔꯕꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯅ ꯍꯦ ꯅꯨꯄꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦꯅꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯁꯨ ꯃꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯃꯨꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯇꯞꯇꯥ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯈꯥꯝꯕ ꯉꯝꯗ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯀꯞꯂꯒ ꯍꯥꯏꯖꯔꯛꯏ ꯑꯉꯝꯕꯁꯤ ꯑꯩꯒꯤ ꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯝꯅ ꯐꯨꯕꯤꯒꯅꯨ ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯆꯩꯊꯥꯔꯣꯜ ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯩꯐꯝ ꯈꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯅꯠꯇꯦ ꯑꯉꯝꯕ ꯑꯩꯒꯤ ꯄꯨꯔꯣꯏꯕꯗꯤ ꯏꯆꯝ ꯆꯝꯖꯕ ꯂꯧꯃꯤꯅꯤ ꯑꯗꯨꯝꯅ ꯄꯨꯔꯣꯏꯕꯕꯨ ꯄꯨꯕꯤꯈꯤꯅꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯤꯅ ꯄꯨꯡꯊꯨꯝ ꯊꯨꯝꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯐꯨꯕꯤꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯁꯣꯡꯕ ꯅꯥꯀꯜ ꯑꯗꯨꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯃꯃꯤꯠ ꯑꯗꯨ ꯄꯤꯅ ꯄꯨꯡꯊꯨꯝ ꯊꯨꯝꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯈꯖꯥꯏꯊꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇ ꯁꯤꯡꯊꯔꯤ ꯃꯆꯤꯟ ꯑꯗꯨꯁꯨ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨꯅ ꯄꯨꯈꯤꯅꯨ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯄꯨꯈꯤꯅꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯨ ꯅꯆꯟꯅꯣꯏꯕꯤ ꯑꯩꯅ ꯈꯨꯠꯂꯣꯟ ꯑꯗꯨꯅ ꯍꯥꯏꯖꯔꯤ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯩ ꯁꯤꯟꯊꯥꯔꯣꯜ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯏꯃꯤꯡꯅ ꯊꯧꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯁꯤꯕ ꯆꯪꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯃꯗꯨꯈꯛ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯒꯣꯜꯊꯛ ꯑꯗꯨꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯥꯈꯣꯏꯃꯣ ꯍꯦꯃꯨꯊꯤ ꯈꯣꯏꯃꯨꯗꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ ꯈꯜꯂꯝꯃꯨ ꯋꯥꯈꯜꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯍꯦ ꯈꯨꯅꯤꯡꯀꯥꯏ ꯀꯩꯅꯣ ꯃꯨꯊꯤꯅ ꯄꯪꯀꯧ ꯀꯧꯔꯤꯗꯨꯕꯣ ꯃꯁꯤ ꯃꯈꯅꯥꯎꯁꯤ ꯂꯩꯇꯨꯝꯁꯦ ꯍꯦꯛ ꯅꯝꯁꯤꯟꯕ ꯁꯛꯇꯥꯁꯤꯒ ꯂꯦꯝꯕꯤꯗꯣ ꯑꯃꯨꯛ ꯃꯌꯨꯝ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯑꯗꯨ ꯏꯟꯅꯔꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯃꯄꯥꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯑꯌꯥ ꯕꯥꯕꯥ ꯅꯪ ꯂꯥꯛꯑꯕꯣ ꯁꯤꯗꯒꯤꯗꯤ ꯁꯨꯡꯆꯠ ꯆꯠꯂꯅꯨꯀꯣ ꯏꯕꯦꯝꯃ
Ipa hꯧzik amu satkadorabani namada sel khara piba laklambani ne phare ibung osina kanano handakti uri reina makhoi mapa khoimu kobani onthokna phakraba nupa masani handakta khoilasida nauna lakbani maramna maram mukliba ise ipa di masa khangludredana ipa di ne konungda dum leibani na khoilasi nongda phawba heklakbo phangde bungo nangdi nasana uga su yam phai lami boiba yani ne uri reina as makhoi mapa gi hongnabi ne khitawranu mi matom tani inaw thembina ne nami ta yengmagum yenglibani khoimu sunoktuna babu lami oibudi nasa suyam pamseida to adune nupa aisine thongna leigidabani sona leiba yade ko ningthaugi lami mu oiba haibase asamba nattene khoimu tanja sida jap jare khanduna thawbada tapna hairei babu wa makhak daijage haibabu kari wano isana haige haibabu hekta hayo khoimu khajikti pakhatsai aduba haidaba yade khan adumak hairaklami babu nasadi konungda amuk hausu kazatri aduna nasa konungdo yam yengningi nasabu pubiba yagadra hairakliba khoimugi wa adu thauba khajikti khanjanai adubu kari sukhanda kathoklaga loridana ngasine ipa thin boinane nasanu pisiga aikhoi hum hekta karusi nang bhausipu thabak asimada lehobro leiti pabo phare adudine hojekte chalasi isa tombi nang boyarabro lembi so hanadagi khara satning leibaga khoimu yarabasu thoina khaluda hoi haidun yaraklami uri reisu karisu khanda hoi chaliro haiduna makhoi ahum adu ningthaugi konung tamna laklami ngaki matung ningthau konung adu siyori khoimu mangak adu koirei leiduna mafam adugi phajabadu bu yengli thaubana khoimu nang asum yenglumko nasanu pi gaiga iningthaugi manakta amukta changlukhige nangni yenglim khuding loina yenglam aina ne athingu piganu haidana lami sing na haramlabani hoi babo lembina muthi yengpham thokpa adum yengoko migi paiba yadaba potka amuk tapta paironi horen ai ganmina doini dumina chalamadi ne hatokadamni na khoimu lembigi wa aduda momonoksai lembiga thaubaga su asi hairamduna ningthaugi manak aduda chatkirami khoimu lembiga thaubaga ne hek chatkibaga akhong kap adu launa thangduna mana konung asige koibasibu hana khangbagum prap maikai amarom da chatlami amuksu lairiba ningthaulangi sing adu udana bahaiduna lotuna yamna wana ka amabu thiduna laklami ngihaki matung usina sinna mana ngasaidagi thiriba ka adu thengnaraduna tapna sangsilai uri ahal oiraba nupa ama kaisumsang aduda bandi oina yamna pibam sokna thamlibado madubada khoimu mamit adusu thingmangamda pi yauraklami aduga masinda tapna baba lairiba nupa adu kaurakliba khonjel aduda yamna ngakna mamai adu khoimudo onsinduna yenglaklami angakpa mit yengna khoimu khonjel adu nikli tawna amuk makha taraklami baba aibu khangdrubro ai nangi nas apari ni baba hairaklibu wa aduda tasengna angakpa su phawrami asukuina unarudraba matung ngasi khanghaudana masanupana chawba sare phaduna magi mit mang asida leplamba si ubada amuksu mathamoi edu yamna harauzarami aduga muksu hena mapukning nusiba haibadu oirami ipagi boko nang karamna masida lai nang makoina phabikiba tare dangaloi boko napadi mapam asida duba thawai thaurage baba nasana sukuibase babagi khungolidu lakpani adubu mapam asi leire khangbadagi anubu saklona balawduna mapam asida mirot oido leibani baba imasu mapam si lei baba tomal kaptuna ha kari namasu lei haiba sukui matam ase namana aibu yamna warauramgani ipagi ko phari nang namabu luda thobiu ko khoimu kapadu khajik phajinduna baba ayengdi ningthau konungi tharum asoba masu lei hai aduna thauram asigi khudong sab lauduna nasa pabu logu laksagi nachan lakchi phawba papa masida lengna leiramuko tomasu hoi haiduna masabu nungshini yenglami khoimu amuktang masu mapada muna yenglamduna masu ka adudagi kana ujingai tumina thoklaklami mana konung adugi mapala duda thoklakpadadi lembidu
ꯈꯣꯏꯃꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯈꯣꯏꯃꯨꯗꯨ ꯇꯞꯅ, ꯍꯣꯏ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯂꯦꯝꯕꯤꯗ ꯈꯠꯅꯕ ꯍꯦꯛ ꯍꯧꯕꯗꯨꯁꯨ ꯍꯧꯔꯛꯂꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯇꯥ ꯈꯣꯏꯃꯨꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯃꯨꯛ ꯈꯣꯏꯃꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯨꯒꯤ ꯁꯕꯥꯅꯗꯨꯒ ꯇꯥ ꯈꯣꯏꯃꯨꯒꯤ ꯁꯕꯥꯅꯁꯤꯒ ꯆꯞꯇꯤ ꯃꯥꯟꯅꯩꯁꯦ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯛꯍꯦꯟꯕ ꯅꯨꯄꯥꯗꯨꯒꯤ ꯀꯨꯆꯨꯗꯤ ꯌꯥꯝ ꯉꯧꯏ, ꯑꯗꯨꯒ ꯇꯥ ꯈꯣꯏꯃꯨꯒꯤ ꯀꯨꯆꯨꯁꯤꯅ ꯃꯨꯏ꯫ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ꯫ ꯆꯨꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯥ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯣ? ꯃꯥꯒ ꯈꯠꯅꯔꯛꯂꯁꯨ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯆꯠꯄꯗꯨꯗ ꯈꯣꯏꯃꯨꯅ, ꯀꯩꯗꯧꯔꯦ? ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ? ꯇꯥ ꯈꯣꯏꯃꯨ, ꯅꯪꯁꯤ ꯃꯨꯖꯔꯒꯁꯨ ꯔꯥꯁꯤ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯈꯣꯏꯃꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯄꯒꯗꯤ ꯅꯠꯇꯦ? ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯩꯗꯤ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ, ꯃꯔꯝꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯒꯨꯟ ꯇꯅ ꯌꯣꯟꯕꯗꯣ ꯄꯥꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯈꯣꯏꯃꯨ ꯃꯄꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯒꯤ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯁꯛꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯍꯌꯦꯡꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯂꯗ꯭ꯔꯥ? ꯈꯪꯂꯅꯤ ꯑꯉꯝꯕ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯈꯣꯏ ꯌꯟꯈ꯭ꯔꯣ꯫ ꯍꯌꯦꯡ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯅꯈꯣꯏ ꯂꯩꯔꯝꯃꯣ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯄꯥꯁꯤ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯃꯤꯁꯛ ꯑꯃꯅ ꯏꯟꯅꯔꯛꯂꯦ ꯈꯪꯕꯗꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯥ ꯈꯣꯏꯃꯨ, ꯈꯣꯏꯃꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯨꯄꯥꯁꯤꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝ ꯈꯨꯗꯤꯡꯃꯛ꯫ ꯂꯦꯝꯕꯤ ꯇꯞꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯁꯝ ꯁꯝꯖꯕ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝ ꯑꯃ ꯇꯧꯔꯤꯕꯗꯤ? ꯈꯣꯏꯃꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟ ꯋꯥꯔꯤ ꯄꯨꯝꯕ ꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯑꯗꯨꯛ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯟꯕ ꯄꯥꯝꯃꯤ꯫ ꯈꯨꯗꯤꯡꯃꯛꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯇꯥ ꯈꯣꯏꯃꯨ, ꯑꯗꯨꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯏꯆꯟ, ꯅꯕꯨꯡꯉꯩꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯐꯝꯁꯤ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯣꯏꯔꯦ꯫ ꯅꯍꯥꯟꯈꯩ ꯅꯕꯨꯡꯅ ꯏꯆꯜꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯥꯔꯤ ꯀꯧꯏ꯫ ꯄꯥꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧ꯫ ꯍꯣꯏ, ꯑꯗꯣ ꯇꯥ ꯄꯥꯔꯤ, ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯆꯜꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗ꯭ꯔꯕ꯭ꯔꯥ? ꯈꯣꯏꯃꯨ ꯈꯖꯤꯛ ꯅꯣꯛꯇꯨꯅ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯏꯆꯟꯗ ꯅꯕꯨꯡꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯐꯔꯦ, ꯅꯪꯁꯨ ꯆꯠꯂꯣ, ꯊꯦꯡꯂꯅꯤ, ꯑꯩꯁꯨ ꯆꯪꯂꯒꯦꯀꯣ꯫ ꯈꯣꯏꯃꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ꯫ ꯂꯦꯝꯕꯤꯕꯨꯗꯤ ꯅꯨꯡꯁꯤꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯇꯣꯞꯄ ꯌꯥꯅꯗꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯨꯕꯅ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯦꯝꯕꯤꯁꯨ ꯈꯣꯏꯃꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯐꯝꯗ ꯆꯩꯅꯥ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯁꯤꯟꯊꯥꯈꯣꯜ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯀꯨꯃꯨ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ, ꯏꯃꯥꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯣ꯫ ꯅꯆꯥꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ꯫ ꯅꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫
Asi haiduna mamabu makong paiduna khurumlami Thembisu masabu haugatpiduna Imagi bunga asoi angam yaudana napabu imagi mapamda sinaba ngamba oyuko imani ijabu thangna haplabani se kadai nakutu piro yiknaba singalan hengnabada isabu sokpa ngamtanaba imagi phanik mache yawba jantra ase isagi kutta sibige asi haiduna jantra adubu masagi makut adu sibirami ima matam si thengli chanaba tawbiro Thembi masabu nungsina makok aduda nanbiramduna sagolanmi amaga loinaduna Saitharol khultamna khongsankri maman hek chakhibaga khoimu panthaba tawda sagolanmi aniga loinaduna Sintharol khulgi isam chambu khunja masaduna ningthau konung adu laklammi ngehaki matung ningthau konung yaurabada tilamliba miyam adu ubada khoimu khajik nokfei tawi konung adu tiliba miyam adu asuki matik yambana maram oiraga kanano haiba amata khangnaramde khoimu lanmi ani du don sinduna masang luki gi haibagi matagum khajik ingit tawi lanmi ani dusu pirak lebe ingitu khangladuna chathoktu laikri khoimu mirak narak yengduna mapan lairiba domda khongthang adu tapna thangduna lona changsin bahauraklammi konung adu gi lanmi mana karaiduno nangna changlibudo adum changba yadabane khoimu khangpre khang ining thongna amta law haiba aduda nanai changjarakpane ngamba pare ado atopa lambi amata da sakano changba yade karigum changlamlabadi nang apaboireko khoimu makok adu khasik nonduna fagane ngamba lanmi adu amuk satkirami manhek sakhibaga khoimu thawasada magi khongset adu amuk makha tarai laptakna uri mapabu phaduran thamliba kamasa adu laibakna thirisu ka adu amuk sojai amana londra leiramlei aduna khoimu sodo karaida leige haiduna amuk koithi thiba hauraklammi mana dumna leiringai lanmi mana khangdokhiduna mabu phana sensilaklammi khoimu madu ubada lanmi sing aduga phunaba hauraklammi makhoina phunabagi makhol adu tabada anakpada leiba lanmi khara masu tilaktuna khoimuga phunarami ngehak phunaba yaba phunaraba matung mamai thangda lanmi sing adu khoimuna loina khudum chanba ngamlaklammi lanmi khradi khoimun hatokpasu yaurami khoimu amuk sojai adu thigi haidun yenglakpadadi mana hatokraba konung asigi lanmi amagi khwangi sarukta so khra kidun yauribadu ubada khoimu nokfe tawduna so adu bulakthokduna mapabu phajinuna thamliba kadugi so aduga chanabra haiduna so adu thingjin du yengli usinna sinna so adu chanaba yaramduna mapabu lakthokduna thoraklami ibunga ningthong tholakpagi matam uibagi lanmi singase ikhoibu koisindu leikre ipadi karamna thokani khoimusu tawpham khangda leiri amuksu mapasibu puthokpa ngamlaroidra haiduna pakhatpasu phawrami adumna leiringai nupi mana babu si sigi pise sesilo atuga aige boksaduna aiga puna thokrasi khoimuga to malgadu phi pirakliba nupiduda yamuna yenglai tapari janaba tawsi kuitharabadi aikoi aphaba oiraroi khoimu makha muktaruda khoi haiduna lembina pirakliba phi dubu tomalda setchilami aduga lembina tomalgi makut adu paiduna sakhi haina tawi khoimu tapna izan karseksiluko lembisu bangang adu nomduna mapalumda thoraklami tomalga lembigana thoklakliba adu lanmi mayam amasu lairibani khoimusu tungadu tapna aduma inaduna thoklaklibani lanmi mana iso lembi kanano madi lembi masadu mara lairabi amagum khasik pakhatpa poklami tomalsu lanmi duki wahaduda pakhatpadi poklibani lembi karisu khandaba saduna noklaga hairei angamba aige bokni masasi sonbasida yumdoina podhalagi tawba o podhalo natraga nabung yumpau thimbiyu haibro angamba yarnida aikhoigisu sangari pure aduna adum chakrage pare abo phajana chaloko sokani tomalsu mangak adu haifet nomi aduga amuk thoklaklami ahum adu thingatlama suradu amutang sangna hondoktuna konung adudagi tapna thoraklami makhoina thoklaklibadu dilibe miyam aduna yaman khibana lanmi sing adusu thoina khanglamde khoimu maga loinarakpa lanmi sing aduda ingit piraba matung panthaba tawda ningthau konung adudagi yamna thuna thoklaktuna haina khibagi matung inna labuk maikai tamna laklami usina sinna labuk adu siauraduna sangari amakhak makhoibu ngaiduna leirami khoimu
पंथब तौदी अदुमक थुना मपाबु संगरी दुदा कखत हंदुना चटके तौरमी थाबारी खोइमु ममाइदु खजिक लैथोक्तुना लेंबी नपुंगमु चलुखिगेको लेंबी मपीदु थिंगबंगमदा कबलाई थाबारी थंगम मसिदा अमु खलगरोइत्रा पारिसु नुगाइतना हाइबंगमदे वाये मपाउबा इफमना हाइररोइत्रा रोइबो इदा वाये मतंगदी हाइरम एंगसिदी साउररोइ खोइमु मासु मपीदु थिंगबंगमदा तमना सिंथरे इसन नपुंग करी हायो हाइबनो ईश्वर माना अखोई अनिगी अवाबसिबो खंबिबु थोक्तगदी नंग अयमु थेंगनकिसिको येक्नबा निगी लंगलासे नंगैनदी कैदौनुंग संजिनबा गमलरोय अदुना खुदिमक लोसिलगे तोमालना इबेमा इबाना नखोई अनिगी पंथुंगदे पीबा ngमलोइदौरे नंग इपाबु अरौगनुको ngasi ayba numit asidagi nangbo isani ngolni haina khalageko lanmi amana angamba jalasi patam siam thengkhre khoimu lembida muktanga nungsina yengdun hairaklammi ijan nabung chalageko nabung ni janbudi asuki made umsi haksang asina sei tharul khulda chatlabasu thawai asidi sin tharul khul asida atubak lehurani aduso dangina dakta लेंबी माना करिसु पाकुम पीबा नंगद्रिङै सनगारी अदुदी अदुमक थौदुना चटख्रे लेंबी मिफम अदुसु होंगदा चट्रिबा सनगारी अदुदा येंगदुना लेइरि अदुबु असम लापथोखिबना मरम ओइरगा सनगारी अदुसु ममी सामख्रे लेंबी खांगबा ngamda लंबी मपाल अदुदा मखुदु कुंथादुना पेना कपली ऐसु नंगबु नुसिये तापारी नंग अगी पाकुम असि मतंगदी नंग तादुना चटखु ai karam na lewa ai bano ai ngai ki punsi si magi nang bungai ki nang amuk halak ko ayuk angan bagi matamni yum adugi mau oiribi thoibidu sumang apakpaduda phamladuna ayuki maira kathokna bu honari Panangan nadi hagot prahaina khanmani adubu yengsinba masing yami haiduni manem oiribi meleidu sumang matul adu lepladuna mamogda marei tauba haurakli khara sungana hagot mayai haibanida thengman khreni noibo hausibu kanana maira kana ba haunage ni noibo thoibidu karimata khumdi magi tawkhum thokpa thabaktu mapung phana tawnaba honajari mamogi matawdu uraga माना हाइबा ngang wada thausabitre khaladuna meleidu hena saugatli yumgi mawma oirabadine ahalamani wa kharasu tana bhot ko madunati tung koiba yaba nate mani mamogi khonjela du butaraga leiba ngamlaktraba mali tomsausu mapana thorakli ai ayu angan basida karimuk tawnarabagi thoibina ga khumba nang banate tharoni hekta lakthare Honya karangan hagalaga ayuki maira katlun hairam liba Karino ni mama hausipu kayam thenglabano yum thangnaba mawotegi maira manang bilaklabro Ho misang atok yam sangbiriba dubu namaw sina kari ahenma pizarage Hey nang khradi helabani ko wa ngangbadane thakka khradi yengum phabani Tainaro aingonda loina tainabiro pumna maksya aina thokan mangaktat Aingonda loya taina biro haribasi Hai mama Nangi namawse anini Alsi kaktari natedana Ai sumini Aigi maw ani su ihaibasya Makoy mapana mo haibidrabasu loina khangjay Adudi nang su hayudana ha Misang mikhay narib sibu kanano Ho karino Aingonda mo ansilaga hai siba Aingonda mo ansileraga Wahang pahong tawbiribasiba Mama nang wakal khardi khalo Hauzik khalibu wakhala dugumne punsi khanba yagadab nate nasana mo loinabada misang mikhai nabigi wakhaldo thado I makhoi mapagi sidi angang mamang sida haibu hekta phatabi tahanbagi wani ne ye aina haribu haisi gar thase nang wakhal taba ngamtra mali wakhal tokna tadi dako mama nangse mane ai khoi dine wakhal tadabi ho ai khoi di pu phatabi ne puksil pipi Hey, nangi
ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗ ꯋꯥꯍꯩꯗꯣ ꯃꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯁꯤꯗ ꯃꯈꯣꯏ ꯃꯄꯥꯟꯅ ꯃꯔꯩ ꯍꯦꯛꯇ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯆꯠ ꯑꯣꯏꯒꯗꯕꯅꯤ ꯏꯃꯨꯡꯁꯤꯗ ꯅꯧꯅ ꯂꯥꯛꯏ ꯍꯥꯏꯗꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯃꯁꯤ ꯑꯁꯤꯒꯤꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇꯤ ꯄꯥꯡꯕꯤꯕ ꯌꯥꯏꯗꯅ ꯃꯥꯁꯨ ꯀꯔꯤꯒꯤ ꯊꯕꯛꯅꯣ ꯑꯩꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯊꯕꯛꯀ ꯐꯖꯅ ꯍꯩꯖꯕ ꯅꯠꯇꯦ ꯑꯉꯥꯡꯗꯨꯅꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯅꯦꯒꯦ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯕꯗꯤ ꯏꯃꯧ ꯑꯍꯜ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯌꯦꯡꯁꯤꯜꯂꯤꯕꯅꯣ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯪ ꯋꯥ ꯉꯥꯡꯂꯅꯨ ꯃꯃꯥ ꯀꯣ ꯋꯥ ꯉꯥꯡꯂꯅꯨ ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯤ ꯃꯁꯤꯡꯁꯨ ꯊꯥꯔꯣꯏꯗꯕ ꯊꯕꯛ ꯈꯔꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯑꯍꯜꯅꯤ ꯈꯔ ꯇꯧ ꯇꯥꯔꯦꯗꯅ ꯃꯥꯅ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯃꯃꯥ ꯃꯇꯝꯁꯤ ꯐꯅꯌꯥꯝ ꯊꯦꯡꯂꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯂꯥꯛꯂꯕꯗꯤꯅꯦ ꯑꯩ ꯏꯀꯥꯏ ꯑꯆꯥꯟꯕꯤ ꯅꯃꯧꯗꯣ ꯃꯗꯨ ꯑꯃꯨꯛ ꯇꯥꯡꯗꯣꯛꯂꯨꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯁꯥ ꯁꯣꯛꯅꯕꯅꯤ ꯅꯥꯅꯕꯅꯤ ꯉꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯀꯩꯅꯣ ꯀꯩꯗꯧꯋꯦꯒꯦ ꯃꯅꯦꯝ ꯑꯩꯅ ꯌꯥꯔꯤꯕꯣ ꯃꯅꯦꯝ ꯃꯀꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ ꯃꯥ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯜꯗ ꯀꯥꯈ꯭ꯔꯦ ꯃꯄꯥꯗꯨ ꯌꯥꯝ ꯆꯥꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯁꯅꯥꯗꯨ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯤ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯀꯨ ꯑꯣꯏꯔꯤꯕ ꯇꯣꯝꯆꯧꯗꯨ ꯃꯁꯥꯗ ꯍꯪꯒꯣꯏꯕ ꯐꯥꯎꯖꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛꯇꯤ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯠꯇꯁꯨ ꯄꯤꯔꯝꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯇꯣꯝꯆꯧꯁꯨ ꯃꯔꯧ ꯂꯩꯅ ꯋꯥꯉꯥꯡ ꯀꯨꯁꯤ ꯀꯣꯠꯇꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯏꯃꯧ ꯑꯇꯣꯝꯕꯤꯁꯨ ꯌꯦꯀꯥꯏꯔꯛꯂꯦꯗꯅ ꯂꯩꯁꯅꯥꯗ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯈꯨꯝꯂꯛꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯂꯛꯄ ꯅꯠꯇꯦ ꯍꯣꯏ ꯕꯥꯖꯤ ꯍꯧꯒꯠꯆꯔꯦ ꯏꯆꯦ ꯈꯔ ꯈꯖꯤꯛ ꯉꯜꯂꯤ ꯃꯥꯜꯂꯦꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯈꯣꯗꯅ ꯍꯥ ꯌꯥꯔꯅꯤꯗ ꯕꯥꯖꯤ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯁꯤꯟꯕꯁꯨ ꯍꯩꯅꯗꯤꯌꯦ ꯑꯩ ꯁꯨꯝ ꯍꯧꯒꯠꯂꯒꯦ ꯕꯥꯖꯤꯅ ꯌꯥꯝ ꯇꯨꯝꯍꯟꯅꯤꯡꯂꯒꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯨꯝꯕ ꯍꯥꯏꯗꯨꯅꯦ ꯕꯥꯖꯤ ꯑꯣ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗꯀꯣ ꯀꯌꯥꯗ ꯍꯦꯛ ꯅꯨꯡꯁꯤꯔꯕꯅꯣ ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯏꯆꯦꯅ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯉꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯈꯤꯅꯤ 이모 이베마 나시리 이빠 와 크라 하이게 아 하이비요 바지 융기 머워 머기 머섯 하이버시 마시 얌나 루버니 이빠나 하이게더리 와파무시 능 문나 따실로 호이 하이비요 바지 이몽가 머파바 하이버시 융마두 레이바 머우도 마두기 마카 얌나 폰마니 머워두나 파트르바니 이몽 아두부수 망바니 바지야 생niek다 하이비요 Namau kaidaw haibano lekay sin mathung salabaso makoy na insilap wahido madu nada haploidabani madugi wahido imungda pusinge kakkaloidabani Bazia bazigi sibu kay haninglibano namo bu mukta gyan tahanbiu ba nupi na koydi pawki masakni nawana puriba nanem na kugi seba pangjaraga nakoy gi pap ko hainaribani Bazia koy thoklaga leibirano Masina haiming buwado pong ni hekta haibiro. Nang sumong ni. Imong asibo pahan mo ko na bada nang isu tawgaya man sauri bani. Nasigi mataw kraso tamsin na mo ko nang ni. Masigi wapang pusilag pasida laisnado kautagsa bahurakli. Mawa ngang kidri masin pamtok to na laikri. Mamawgi mataw to uraga. Melayso yam tuna mamaw to misigi manakta sang sili. Ibema. Napasi ngawrabani napagi wala satpa yade ko amatek tarun tumina tum laisilo Mama nang ni mungse kang khong sai bhaibado oihengadori bani namaw nigi marakta nang na mitin gai haibado oirabani mama na ho haining bado he haibiro tabigadaba aina supta tabidraga loiredana Hey mama tang imungda sangkro hey imaw warim ta sanage Kari wari bu sabi ge haribano Makamong tabiran no yari. Mama, ay busawin mo. Nang ong tutumilayo. Tomsog do krasaw ka lahay bakang labanina may laydo tuminamog laikre. Mama wato ang bisido onsing do na tomsog do makatarakli. Imo ibema, nama na hay buwada nang matong inggit kaningan mo. Namagi wakalsi, apo na mamananay, puto na sa labani. Basi, ay di imda su tabak pasana suda banina imong gitabag singsya ay di kapung pana mata su tawag bahiti. Ada
इसेनसु सुम मान तौरगेना हाइबदुदा अइदि नुंगाइना लेथोकपने बाजी हाइतब थबक हाइबदुदी तमलगा हाइगदबनी हाइरगा पोगलकपगदाब लेबगे नसीदगी खरा खरा तमसिनब होनो बाजी हाउसिक फावगी ओइनदी इसे अमा लैरिबनिना अइ थोइना खन्देदा बाजी इसेना सुम तौजसनुदा हाइ नसी असि लेत्रबदी नंग चराइन मुतारिब बाजी इसे लेत्रसु इमाना दुम थोंबिबा याइदा इमा लेरि बाजी ओ लेना असिदी लुरेदना सेमदोक खरा वादौरी करी हाइबनो बाजी यारे यारे नखोइनी मुंगदा संख्रो खरा थुना मुक्ता संख्रो फानी बाजी इमा बाजीना संख्रो हाइरे संगसि लाओ असि हारगा मनी ममो अनिदु हौनदुना संख्रे अनिदु हेक संखिबगा थोइबिसु अमुक थोरकले बाजी करी संग थोंसिगे नंगबो इमुंगी थबक लोइरब्रो होय बाजी लोइजरी बाजीसु थबक सकदबनिना चाक थोंनसिरा खलिबा नंगबो ngehak पोथारगा थोंगुदना यारिदा बाजी चाइन सांग लोइथोकलगा होरेन फजन ओइना पोथारगे ओ फरे फरे अदो बाजी कहीं सांग थोंसिगे करीबु लेरिगे अरिबु हेक्ता थोंसिलुदा इमौसिदी होय बाजी असंबा मा अदम थोंसिलगे इमो इबेमा इपा वाहाइगे हाइबियो बाजी करी लेरबगे ननाव नुपीसे ज्ञान खरा ताब वाली मरई तुरई तौरबसु नंगना खरा हलुको होय बाजी मरई तुरईसु अमता तौदेदा खंगी खंगी मरई तौई तौदे हाइबसे इपासु लोइना खंगलिबनी नमा असिना हाइब वादसु दंग थोइना खंजिनबा यादेको अंगावबिगी सुरलनि हाइदना खनगदबनी थोइबिदु वा nganगदे मबुकनि नुसिबा मफाउना मकुइबुंगोदा यामुना येंगदुना महक लैरि ममोगे अर्थ लैबा मियेंग अदुना करीबा हाइनिंगलि हाइबसे तोमसौ मानदे खंगलिबनी मासु इतप तपना मखा ताइ इबुंगोदि कैदोंगै लाकनि हाइरमि ngasi numit surabani ngasi dum lagadra khangde basi numit tha suraklabadi ngasi natrabadi hayeng di soiduna lake hairani hoi basi ngasi di thajajre hayeng di soigadaba mante phare phare na thau tau zawro ipa su aswai phawlung thoklukhigi hoi basi tom chawdo thongalom da thokre thoibi su chakhum da sanglei अरेबा इंसांग अमा सेमदुना थोइबिदु चाक थोंगतनाबु होनाई करीबु हाइनिंगलिबनो खंगदे मनावै बेमा लैसनासु चाखुमुदु संगलै इचिया चाक लोइद्रिबो लोइद्रि हौबदा गाइरि नंगु चाक लामलब्रो लैसनादु मसिनु पुमथोई अदुगा याम थौसादना खुमि अखोइ मुगी साइन सांगसि उबदा चारिंग थकनिंग कया फाउदि दैछि ओ सिदा संगलकबु कय हाइनिंग लैरगे नंगबो कहीं इचे थबम तलैत्रदी आई चाखुम से चंगबा याद्रबो नतिये इनाव नंगना वखल अमदा जत्रे इसेना हाइबदी यारे चे इसेना करी करम वखल खले हाइबसे आइसु लोइना खंगबजानी आइसु पिकता पिकलिबा अंगामक्ति नतेदना इनाव कइनो नंगना हाइदुबो इसेना नंगोंदा करी अरनबो हाइख्रबगे इसेना बाजी सुमनबो होनबदा तौरिबा तात मयामदो आइना खंगबा हेना खनब्रो इनाव नंग अदुमनदे हाइगनुबा इसेना बाजीबु सुमख्रबनिना बाजीनदि आइबु नुसिबा ngamtre मसि खुदिमक इसेना सिलिबा ngakdani ahlam oiraga nabu yam sengribudu kaigino inaw isedi mapan satabini ise gaigadi kaidongdungda khaksangnamnaba yaroi hingbada kanadrabi isega mama laikhrabe aiga bazina sangnamnari basisu isena oheliba natro inaw nangsu nupini ko Basibu aino oiningduna oiribra itia matang matam sadan singthaba pirangdi mama lamta leitabani inaw mama oiningdaba nupibu leiramgadra isana tawzabana isana phangi haibaduni isena tawzagiba phatraba thabak mayamduna nakokta braza oina tarakpa oiramgani maduda yam hena su khanjilunuda karibu kanani haibage waidu hainabra nangna mafamsida changlibase kanana ti haidana aisu sumtumi laisinbani isigina tawsidi yam hemankhre hayawdaba yadi khanduna hayawribani nangna duklaina haidoklibu haiduna ahibu kayada chaina phangalibano isegi mingthanak thabana tawna
nupa nasu madugum aingonda yaroyi che inau nangi wahaido khar kanmal yare makha tarado aduga mana tokai leinaba tausi buna sum leimina basa ai pamde aisu nanau nupa da wari sajage isesu itaida wari hawdokpio wahaido hairamlaga leisnado yam thuna sakumdu dagi thokre thoibidi mathwa yang wazana wakhalamada mangdun lehori malem se lairiba nupi khudingmak nongma natraga nongmadi mama amagi sakno lauro haidana mapu mahakna sembiraklabani nupi oina poklaga mapamda si haidi hainai nupi oina poklaga masada lairiba pap taretsu mawa mapuroibagi seba phangsaduna pap adubu koksai hainaribani mama oiningdaba nupi bu leibra yungi mawa ma oiraga mama gi mingthol phangzaba ngamdrabi nupi do kari karamba wakhal khalaga hinglamgani haibasi noyai khoina khangba ngambra ahing khudingsu kaplamgani khusemgi oiba minok noktuna miyam marakta tinnaba honazaribani makoidi miyoiba nattabra masa yaude haiduna makoibu inthoklasi haribra mama oiba phanglari khangna hinglibi thoibidu matang kuirabagi tungda pensadabagi pirang amadi maithong asidagi sintharakli taina phamsu leita wakhat phamsu leita masana masabu warauzabani masana masada pendaba phauzabani mapidu oro hitaba mankai makhol amata suthokanda thoibidu yangwana kapsari nungsa mana khara laisilakba nungthilgi matamni polangkhok atuda phawriba phi kharadu lausinge haidana thoibidu sumangda kumtharakli thoibidu phidu bu lausinba hawri matangdu yam sana yumthangnabda leiba angang macha masu thoibi magi mamangda lepni bema sida lao kaya haigeng domcha lao nangbu nangi uido chaningdro chaningi domcha adudo yam hawbani imungda changlislau uhay hawbasu yamna leiribani angang aduga loinana thoibidu imungda changchri mataudu uraga leisnado usitabagi minok amanoktuna mangol aduda phamhauri karibu tawrubano khangde mane mebema meleisu sau laungna he thongaladomdagi changsilai leisnado ingangakna manemda munna yengduna kaitawragi ma meleidu iping pingna mangol aduda ngek phamthaduna ho mapan satabi maga leiminarabani nane ikaiba khradi nangba taridana lekai namu kai haidawragi ma mangang sampaiduni inko ama muk yengo sinidana mabu kadaida leikige imungna sangkibani bema pusilaga is migi masase magi masado mangai ne masadi yaudраbalina migi masasida minungsi mu utra leiramlani basi aduni ma wai bizane haidana pusinkibani is migi masasi su moithem tawraga phana bu khotnaridana kaya tangamlibni yengune tanja masana pusinkiba angang aduga loinana thoibisu amuk thorakle melei amadi mamong sana zabidu amata oiba mit yengda thoibida mamit khani yenglakli thoibidu itap tapna angang aduda onsinsai bema lause indom sapambige angang adubu pamkhatuna thoibidu mangol adudagi kumthai khongpham saudaba maramna khudi masa mathidun tusili angang masa aduga loinana thoibidu sumang adu tusili haugat pibagi mahutta meleidu hendum isau langsili hey nasa yauni di khangdraga migi masado halaga haribro thoibidu wa ngangde ma chaina khangdu leiri angang masadu su pu haugatuna domcha ai chalage aduga hayeng laki ko wahaidu hairamlaga angang adu su kana siengkhri mami manalang thoktuna meleidu thoibigi manakta changsili chati khro hai basu yade nangna so ikai ba khangri basibu karigino nang sibu karamba lana sarakputune he makhwanga du metlaga leisna manasu asum hairakli aine ise oiramlabadi aidi na hana sasakrani asu ikai ba khangda basibu karino ise na haibada otok lemjadida hangoiba mu yawini aide makot kudomi singduna manem tharona su makhatai nangama leibadagi imungse lekha tarabani karisu kanadraba nangama leisindana haujikti mimang thokpa haibado oiredana leisna masu manemdagi taba nate magi thokpa ama adam hekta khumlei ima akoiguma sini jarugi mi haina hainaribado yumasida kan kathang oiduna dum legadabagi sarukpudi labuk mayada leplabadi usek tanbada su kanani leimaida tudun leiribi thoibidu ma tapna haugatli aduga leisnada onsili inau aisi nangi nasini ko nathak thongba mada adumna haibu haunabro ha hayo kanagi ichie kanagi mathak thongbano nok tum nok singene nang sunu pini
ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯀꯔꯤꯒꯤ ꯅꯥꯄꯜ ꯑꯗꯨ ꯀꯥꯔꯤꯕꯅꯣ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯦꯂꯩꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯍꯦ ꯑꯩꯒꯤ ꯃꯧ ꯁꯅꯥꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯊꯔꯣꯏ ꯑꯍꯥꯟꯕ ꯅꯪꯒ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯉꯁꯤꯗꯤ ꯅꯃꯧꯁꯨ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯏꯁ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯤꯁꯦ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯗ ꯏꯃꯥꯅ ꯁꯔꯨꯛ ꯌꯥꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯕꯤ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩꯅꯦ ꯏꯀꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯒ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯕ ꯁꯥꯔꯤꯌꯦ ꯏꯃꯥ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯃꯧꯅ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯗꯅ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯔꯗꯣ ꯑꯩ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯨ ꯄꯤꯌꯣ ꯑꯩꯒꯤ ꯏꯃꯤꯠꯇꯅꯦ ꯏꯁꯨꯗꯨꯕꯨ ꯎꯍꯜꯂꯣ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯌꯨꯕ ꯃꯦꯂꯩꯃꯥꯒꯤ ꯃꯁꯤꯡ ꯀꯪꯂꯛꯂꯕ ꯃꯥꯜꯂꯤ ꯃꯦꯂꯩꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯤ ꯍꯩ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥ ꯃꯉꯛꯁꯝ ꯑꯁꯤ ꯄꯥꯏꯔꯒ ꯂꯥꯛꯇꯅꯕꯨꯗꯤ ꯏꯟꯈꯣꯅꯦ ꯃꯅꯦꯝꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯁꯅꯥꯗꯨ ꯌꯥꯝ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯊꯣꯏꯕꯤꯗꯨ ꯈꯣꯡꯐꯝ ꯈꯔ ꯂꯦꯡꯗꯨꯅ ꯃꯥꯇꯨꯝ ꯈꯔ ꯍꯜꯂꯤ ꯂꯩꯁꯅꯥꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯨ ꯁꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯗꯨꯅ ꯃꯅꯥꯎ ꯂꯩꯁꯅꯥꯗꯨꯕꯨ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯈꯔ ꯈꯖꯤꯛ ꯏꯜꯂꯛꯄꯁꯤꯗ ꯃꯁꯥ ꯁꯣꯟꯕꯤ ꯂꯩꯁꯅꯥꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅꯤ ꯍꯦꯛꯇ ꯍꯥꯏꯊꯈ꯭ꯔꯦ ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯆꯥꯎꯔꯦꯜ ꯂꯥꯛꯂꯦ ꯈꯪꯂꯕ ꯃꯔꯝꯅ ꯃꯃꯥ ꯃꯦꯂꯩꯒꯤ ꯇꯧꯁꯤꯟꯅꯕꯤꯗ ꯍꯧꯔꯛꯂꯦ ꯏꯁ ꯕꯦꯝꯃ ꯁꯣꯛꯄ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯏꯃꯧꯕꯨ ꯁꯣꯛꯄ꯭ꯔꯣ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯂꯩꯁꯅꯥꯁꯨ ꯃꯇꯥ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯈ꯭ꯋꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯤ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯊꯣꯏꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯥꯎꯔꯦꯜꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯔꯍꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯊꯣꯏꯕꯤꯁꯨ ꯑꯀꯤꯕ ꯐꯥꯎꯖꯔꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯔꯝꯅ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯥꯎꯔꯦꯜꯗꯨ ꯂꯦꯞꯂꯔꯦ ꯊꯣꯏꯕꯤꯗꯤ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ ꯆꯥꯎꯔꯦꯜꯗ ꯌꯥꯝ ꯀꯤꯖꯅ ꯌꯦꯡꯂꯤ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯅ ꯊꯣꯏꯕꯤꯁꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯆꯥꯎꯔꯦꯜꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯊꯣꯏꯕꯤꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯝꯗꯦ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯥꯎꯔꯦꯜꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ ꯏꯃꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯎꯔꯤꯕꯗꯨꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯖꯔꯨꯕꯗ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯕꯤꯔꯤꯕ ꯑꯁꯤꯅꯤꯅꯦ ꯌꯥꯔꯤꯃ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯃ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯊꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯥꯎꯔꯦꯜꯒꯤ ꯑꯁꯥꯎꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯍꯧꯔꯤ ꯃꯈꯨꯠꯇ ꯄꯥꯔꯤꯕ ꯈꯥꯎꯃꯌꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯇꯞꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯊꯣꯏꯕꯤꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜꯗꯨ ꯃꯣꯡ ꯍꯟꯖꯗꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤꯗꯨ ꯏꯉꯉꯛꯅ ꯆꯥꯎꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯂꯕ ꯆꯥꯎꯔꯦꯜꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯛꯏ ꯌꯨꯝꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯈꯨꯠ ꯊꯥꯕꯤꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯩꯁꯨ ꯈꯟꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯅꯪꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯄꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯍꯟꯒꯗꯧꯔꯤ ꯃꯐꯝꯁꯦ ꯂꯩꯕꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯋꯥꯗꯦꯗ ꯀꯔꯤꯒꯤ ꯋꯥꯔꯨꯅꯦ ꯍꯥꯏꯕꯒꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯣꯃꯣꯟꯗꯣꯛꯅ ꯂꯩꯖꯔꯝꯕ ꯅꯍꯥꯛꯁꯦ ꯉꯁꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯃꯤꯅꯣꯛꯇꯣ ꯃꯃꯤ ꯁꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ ꯑꯩꯈꯣꯏꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯕ ꯃꯥꯜꯂꯤ ꯏꯋꯥ ꯉꯥꯡꯕ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯖꯔꯤꯕꯅꯤ ꯃꯗꯨꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯅꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯂꯩꯈꯤꯕꯗ ꯏꯅꯤꯡꯇꯝꯅ ꯍꯤꯡꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯦꯀꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤꯕꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯗꯅ ꯑꯩꯅ ꯆꯤꯡꯖꯥꯎ ꯑꯃꯒꯨꯝ ꯂꯦꯞꯂꯤꯕꯁꯤꯗꯤ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯦ ꯅꯈꯣꯏ ꯇꯥꯆꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯝꯂꯕꯗꯤ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯃꯁꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯩ ꯃꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯃꯗꯨ ꯀꯥꯟꯅꯗꯕ ꯋꯥꯔꯤꯅꯤ ꯃꯁꯤ ꯆꯠꯅꯕ ꯊꯕꯛ ꯅꯠꯇꯦ
ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯈꯤꯇꯪꯗꯤ ꯈꯟꯕꯤꯌꯨꯕ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯤ ꯄꯤꯔꯥꯡꯗꯅ ꯄꯨꯡꯊꯨꯝ ꯊꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯥꯎꯔꯦꯜꯁꯨ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯖꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯥꯃꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯏꯟꯁꯤꯜꯂꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯊꯣꯏꯕꯤꯗꯨ ꯈꯨꯝꯗꯦ ꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯖꯗ ꯃꯁꯤꯅ ꯊꯣꯛꯄ ꯋꯥꯍꯩ ꯈꯔ ꯆꯥꯎꯔꯦꯜ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯤ ꯅꯪꯅꯥꯡ ꯅꯨꯄꯥ ꯑꯃꯁꯨ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯃꯣꯏꯒꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯑꯩ ꯃꯤꯒꯤ ꯃꯆꯥꯗꯨ ꯄꯥꯝꯗꯦ ꯑꯩ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯄꯥꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯑꯩꯕꯨ ꯃꯃꯥꯃꯨꯛꯇ ꯑꯣꯏꯍꯜꯂꯣ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯍꯟꯕꯤꯌꯣ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯤꯌꯨꯕ ꯊꯣꯏꯕꯤꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯂꯦ ꯆꯥꯎꯔꯦꯜꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤ ꯋꯥ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯒꯅꯤ ꯃꯗꯨꯁꯨ ꯆꯥꯎꯔꯦꯜ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯆꯧꯒ ꯂꯣꯏꯅꯅ ꯆꯥꯎꯔꯦꯜꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯝꯁꯤ ꯂꯩꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛꯇꯪꯗꯤ ꯅꯤꯖꯧ ꯕꯥꯕꯥ ꯃꯗꯨꯕꯨ ꯀꯥꯟꯅꯕ ꯂꯩꯒꯗ꯭ꯔꯅꯦ ꯋꯥꯍꯪꯗꯣ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯕꯨ ꯊꯥꯖꯕ ꯊꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯖꯧ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯩꯅꯦ ꯕꯥꯕꯥ ꯕꯥꯕꯗꯤ ꯅꯃꯧ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯍꯩ ꯑꯉꯥꯎꯕꯧ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯍꯥꯏꯒꯦꯅꯦ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜꯂꯤꯕꯅꯤꯅꯦ ꯕꯥꯕꯥ ꯅꯃꯧꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯁꯨ ꯆꯥꯡ ꯇꯥꯍꯜꯂꯦ ꯏꯄꯥꯒꯤ ꯆꯥꯎꯔꯦꯜ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯃꯁꯛꯅꯤ ꯃꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯕꯥꯕꯥ ꯏꯃꯥꯁꯤ ꯀꯩꯗꯧꯉꯩ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯅ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯟꯈꯤꯗꯕꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯟ ꯆꯦꯜꯂꯤ ꯑꯈꯥꯡ ꯀꯟꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯁꯨ ꯌꯥꯎꯕ ꯎꯏꯅꯦ ꯃꯥ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯃꯧꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯁꯤꯟꯅꯔꯛꯀꯅꯤ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯤꯗꯅ ꯍꯣꯏ ꯕꯥꯕꯥ ꯆꯠꯂꯨ ꯆꯠꯂꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯉꯁꯤꯗꯒꯤ ꯍꯦꯛ ꯇꯧꯔꯒꯅꯦ ꯃꯄꯨꯕꯨ ꯅꯤꯡꯖꯕ ꯍꯧꯔꯨꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯂꯩꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯕꯣꯔ ꯅꯤꯖꯕ ꯍꯧꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯣꯜ ꯀꯌꯥ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯩ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯏꯐꯪ ꯐꯪꯗꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯊꯣꯏꯕꯤꯗꯨ ꯏꯁꯣꯔ ꯃꯥꯕꯨ ꯂꯥꯠꯆꯕ ꯍꯧꯔꯛꯂꯤ ꯅꯨꯡꯁꯤꯕꯤ ꯏꯆꯥ ꯑꯃꯇꯪꯗꯤ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯦꯟꯊꯖ ꯊꯣꯏꯕꯤꯗꯨ ꯃꯄꯨꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯩ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕꯅꯤ ꯈꯨꯗꯤꯡꯃꯛꯄꯨ ꯎꯔꯤꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯍꯥꯛ ꯈꯛꯇꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯕꯥꯖꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯕꯤꯌꯨꯕ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯤꯔꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯐꯝꯗ ꯁꯤꯡꯅꯕꯤꯔꯣ ꯃꯃꯥ ꯑꯩꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤꯌꯦ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝ ꯊꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯩ ꯑꯍꯤꯡꯅ ꯍꯥꯏꯕꯁꯤ ꯀꯥꯎꯕ ꯃꯈꯩ ꯃꯩꯁꯥ ꯀꯌꯥꯅ ꯌꯣꯝꯂꯕꯤ ꯊꯣꯏꯕꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯍꯤ ꯀꯞꯊꯣꯔꯛꯂꯤ ꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖ ꯆꯥꯎꯔꯦꯜꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯖꯩ ꯃꯇꯝ ꯈꯔ ꯆꯥꯎꯖꯤꯟꯈ꯭ꯔꯦ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯃꯁꯥꯅ ꯃꯍꯩ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄ ꯃꯔꯝꯅ ꯂꯩꯁꯅꯥꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥ ꯃꯁꯦꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯤ ꯑꯣꯏꯔꯤꯕꯤ ꯊꯣꯏꯕꯤ ꯃꯥꯅꯗꯤ ꯑꯁꯦꯡꯕ ꯃꯅꯥꯎꯃꯛꯅꯤ ꯈꯜꯂꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯂꯩꯔꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯂꯩꯁꯅꯥꯁꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯏ ꯃꯁꯦ ꯊꯣꯏꯕꯤꯒꯤ ꯁꯝꯖꯔꯕ ꯃꯇꯧꯗ ꯇꯁꯦꯡꯅ ꯂꯩꯁꯅꯥꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯃꯦꯂꯩ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯅꯥꯄꯜ ꯇꯧꯗꯨ ꯂꯩꯈꯤꯒꯅꯤ ꯊꯣꯏꯕꯤꯒꯤ ꯐꯖꯔꯕ ꯂꯝꯆꯠꯇ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯕꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯕꯤꯅ ꯃꯅꯦ ꯃꯦꯂꯩꯕꯨꯗꯤ ꯀꯤꯖꯕ ꯐꯥꯎꯔꯤ
इमा हाइना कौजबा ngamde mataudu uraga ngasidi mane meleina oina wangang lai imau ibema nang amuk tangai ko ingna tapna hairakpa melei magi waphamni thoibidu ingangakna haibiyo ima namongna kari soikrabage soidiye imongna kari mata soidi imongna kari soigani haibage ima imaugi maphamda ngasidi ima asia maiti irabani kauro imaugi nuksiraba konjeladana ima haina amuk tadi kauro imau ibema mita ira chenduna thoibisu mabuk ningyam nusina melei mangonda onsinduna ima imau ibema ima lankre ima landene manemgi makong sokna khurumza thoibidu maruluk thazai mamonggi kokthak asinan thaza meleisu mamongda yaipa thaujal pibiri imaugi thamoida lariba apambado mapu mahakna pinabibu oisano imausidi yaipabada oiroko ngasidi imanane imaugi thaujal pirabani asumna mane makugi thaujal phanglabi thoibidu nungsiraba masapiba ma phangjaduna nungairaba punsi ma haibadu oi baurakle melei amadi tomsau masugi nungairaba kumhaida makoi anisu momonoksei khui tharaba maithong adoga loinana ahal ani nokle minoktu thoibi magi maphamdadi yamna maru oina khalami ahal ani gi minokpu uzaraga thoibi masu lonna momonok zarabani momonokna leplibi thoibi magi napada saurelna zero tawrakle hausikti nangsu momonok leko nangna noklabanina aisu amuk nokle mipum kuding makiminokse nangna uhenbani masi horpamse nahakni nang kaktana masibu uhenbani yumlei mamagi thawgaise kayada sarabano yumlei mamagi magulse ai ngasi khakta khanglai yumlei ma amagi mapuroiba oiriba ehakse kayada laibak pharabano nasiri ai nangbu yam thaganingi ai yumlei mani haiduna miyamangda puthokduna lena janing busu phawi ingsa tapsabina tawna kayada laina mipum kuding mu gyan tahalibano tasing neidi ngakbo phawi nupina haki thawna se ngapok kudingda nangna yumlei ma oina lebiyu ko indakta lengdana ai khaktagi oina ai yumlei ma thaina matam amada tungbung kauba yamna mathong sadaba nupa ama leirami tungbung asi mayamba ama leirami tungbunggi mayamba tongpokki nupi thiduna thabainkhang suraga gyan yamna tarami mama mapasu tungbunggi khanbada awaba ma oirabani nongmagi numitni tungbung khulgi lampak masimada phamlaga asasata mi yenglaga leiri magi marup katan suba khabaiga taxi ga sulai taxi na itaw tungbungdi ada phama leirene ikoi ga horamdana matadang phama leidana paroi dori mine si khabaina tumina lumaga leitumna thomjanse paktharaga salo as napi marsida amu paktharaga tinna siknabane ai musigi khabai hebnu pase uppaga sila sakre hey khabai tamna zaruni nangwa sidagi yengakpadadi hangoi tongsangna silaga satpa malemi tumi lebise hitapurna ha prap law adudagi leitu masobudu puro uppaga law haibani kaino ningangna phangoi laidu pa ibamdu yang haidre taxi ko pana tharo onbudu mali yari bungo mosaksiga mangonda haifit sidarubagi aingonda mo lamun khumuktana tawri si leitumdo si leiri thomoibo pera thom sine thomadi itaw tungbungse wandare siroidro kaino masibu ngawrba kram tawri leitumse masidam phaktatki iya ngamdeni amka tawke iya ngame oi itaw disi uppaga phazat leitum thomage ko ai phazat pakta wai bani ne ho adumaina tungbunggi makok tamne ta langjilagi oi iya pankre ayo ai damai masa kana leitum thomai se thlo leitum thomai kana hai bani ha kana hai bani leitum ku zaw site oi ma
ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯥꯎꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯇꯦꯛꯁꯤꯅ ꯍꯩꯁ ꯏꯇꯥꯎ ꯇꯨꯡꯕꯨꯡꯁꯤ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯂꯣꯡꯅ ꯍꯩꯗꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯂꯩꯇꯨꯝꯗꯣ ꯃꯀꯣꯛꯇ ꯊꯣꯡꯒꯅꯨꯅ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯑꯩ ꯂꯥꯛꯑꯦ ꯈꯥꯕꯩꯅ ꯃꯥꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔ ꯀꯥꯏꯅ ꯑꯁꯨꯝ ꯁꯥꯖꯜꯂꯝ ꯆꯠꯈ꯭ꯔꯤꯁꯦ ꯄꯤꯕꯅ ꯃꯥꯅ ꯄꯤꯔꯒ ꯍꯥꯏꯒꯨꯝꯗꯅ ꯇꯨꯡꯕꯨꯡꯁꯦ ꯑꯁꯤꯕꯨ ꯑꯋꯣꯏꯕꯩ ꯁꯤꯈ꯭ꯔꯖꯥꯠꯂꯣ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯃꯊꯧ ꯍꯧꯇꯕꯨ ꯀꯅꯥꯅ ꯂꯩꯇꯨꯝ ꯊꯣꯡꯕꯩꯅꯣꯅꯦ ꯇꯦꯛꯁꯤ ꯅꯪꯒꯤ ꯇꯝꯄꯥꯛꯇ ꯑꯝꯇ ꯍꯤꯞꯍꯜꯂꯣ ꯅꯪꯒꯤꯅ ꯈꯔ ꯅꯣꯏ ꯄꯦꯜꯂꯒ ꯀꯟꯊꯕ ꯅꯨꯡꯉꯥꯏꯅꯤꯕ ꯑꯩꯒꯤꯗꯤ ꯁꯔꯨ ꯄꯨꯂꯥ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯇꯝꯄꯥꯛꯇꯨꯗ ꯍꯣ ꯁꯨꯃꯥꯏꯅ ꯍꯤꯞꯍꯜꯂꯣ ꯈꯥꯕꯩ ꯇꯨꯡꯕꯨꯡꯁꯦ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯕꯥꯏꯅꯤ ꯃꯔꯛꯇꯒꯤ ꯀꯨ ꯁꯦꯝꯅꯕ ꯀꯅꯥꯅ ꯄꯥꯎ ꯄꯤꯕ ꯆꯠꯀꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯟꯗꯤ ꯆꯥꯅꯤꯡꯗꯦ ꯈꯦꯆ꯭ꯔꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯏꯇꯥꯎ ꯇꯨꯡꯕꯨꯡꯒꯤ ꯁꯣꯔꯥꯠꯇꯗꯤ ꯈꯦꯆ꯭ꯔꯤ ꯇꯧꯅꯕ ꯍꯥꯏꯁꯤꯀꯣ ꯃꯁꯤꯒꯤ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯤꯕꯣꯡ ꯋꯥꯔꯛꯄ ꯉꯝꯗꯕꯗꯨꯗꯅꯤ ꯇꯦꯛꯁꯤ ꯃꯥꯜꯂꯦꯅ ꯃꯌꯥꯝꯅ ꯇꯦꯛꯁꯤ ꯀꯧꯕꯤꯔꯤꯗꯣ ꯏꯇꯥꯎꯁꯦ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯟꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯣꯏꯗ꯭ꯔꯪ ꯄꯥꯏꯗ꯭ꯔꯪ ꯉꯥꯡ ꯂꯩ ꯋꯥꯅꯤ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯅꯪꯕꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯣ ꯑꯝꯇ ꯋꯥꯈꯜ ꯇꯥꯔꯛꯎꯁꯦ ꯏꯇꯥꯎ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯁꯦꯡꯕ ꯁꯤꯔꯕ꯭ꯔꯅꯦ ꯇꯣꯛꯅꯗꯤ ꯉꯝꯈꯤꯗ꯭ꯔꯦꯗ ꯏꯇꯥꯎ ꯅꯪꯒꯤ ꯉꯥꯛꯇꯪꯕꯨ ꯌꯥꯎꯅꯤ ꯈꯟꯕꯗ ꯇꯤꯟꯁꯦ ꯌꯣꯠꯇꯕ ꯉꯝꯗ꯭ꯔꯦ ꯇꯨꯡꯕꯨꯡꯗꯨ ꯃꯇꯥꯎ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯅ ꯃꯅꯥꯀꯣꯡꯗ ꯅꯤꯜꯂꯔꯕꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯊꯣꯔꯛꯄꯗ ꯈꯥꯕꯩꯅ ꯀꯞꯂꯒ ꯂꯩꯔꯝꯕꯒꯤ ꯃꯁꯛꯇꯨꯗ ꯍꯥꯏꯐꯦꯠꯀ ꯈꯪꯖꯩ ꯈꯥꯕꯩꯅ ꯁꯨꯝ ꯀꯞꯂꯛꯄꯗ ꯉꯥꯇꯪꯕ ꯌꯥꯎꯅꯤ ꯈꯟꯕꯗ ꯇꯤꯟ ꯌꯣꯠꯇꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯇꯤꯟꯗꯨꯗꯤ ꯇꯨꯡꯕꯨꯡꯒꯤ ꯃꯃꯥꯏꯗ ꯑꯣꯏꯅ ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯇꯨꯡꯕꯨꯡꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯈꯥꯕꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯗ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯏ ꯁꯛ ꯃꯊꯤ ꯃꯥꯏ ꯃꯆꯥ ꯅꯣꯏꯗꯤ ꯑꯩ ꯁꯤꯔꯒ ꯅꯨꯡꯉꯥꯏꯒꯦ ꯈꯜꯂꯤꯅꯤꯅꯦ ꯍꯥ ꯂꯩꯇꯨꯝ ꯊꯣꯡꯕꯩꯗꯨꯁꯨ ꯅꯣꯏꯅꯤ ꯑꯣꯏꯔꯝꯅꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯑꯣꯏꯔꯝꯅꯤꯕ ꯇꯦꯛꯁꯤꯅ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯅꯪ ꯁꯤꯗꯤ ꯁꯤꯗ꯭ꯔꯦꯀꯣ ꯇꯨ ꯃꯁꯤ ꯈꯥꯕꯩ ꯑꯇꯦꯛꯄ ꯃꯥꯟꯕꯁꯤꯅ ꯂꯩꯇꯨꯝ ꯑꯆꯧꯕꯗꯣ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯕꯣꯞ ꯂꯥꯎ ꯊꯣꯡꯈꯤꯕꯅꯦꯃꯦ ꯀꯔꯤ ꯂꯩꯇꯨꯝꯗꯣ ꯅꯪ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯇꯨꯡꯕꯨꯡꯁꯦ ꯑꯩꯉꯣꯟꯗ ꯍꯥꯠꯂꯣꯏꯅ ꯏꯟꯁꯤꯃꯨꯡꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯉꯨ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯇꯨꯝꯗꯣ ꯄꯤꯁꯤꯜꯂꯛꯏꯅꯦ ꯑꯩꯁꯨ ꯃꯥꯅ ꯄꯤꯔꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗꯨꯝ ꯊꯣꯡꯈ꯭ꯔꯕ ꯑꯗꯣ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯍꯣꯏꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃꯁꯦ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯇꯦꯛꯁꯤꯅ ꯍꯥ ꯀꯩ ꯋꯥꯅꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯇꯟꯗꯟ ꯍꯣꯏꯒꯤ ꯉꯥꯅꯨꯗꯣ ꯍꯨꯔꯥꯜꯂꯨꯁꯦ ꯍꯥꯏꯔꯣ ꯅꯠꯇꯦꯍꯦ ꯀꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯖꯜꯂꯤ ꯑꯩ ꯋꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯏꯗꯅ ꯃꯁꯤ ꯎꯗꯅꯕ ꯊꯕꯛ ꯁꯨꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯈꯥꯕꯩꯅ ꯏꯇꯥꯎ ꯇꯦꯛꯁꯤꯒ ꯑꯩꯒꯗꯤ ꯊꯕꯛ ꯁꯨꯕꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯀꯩꯅꯣ ꯅꯪ ꯈꯛꯇꯅꯤ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯂꯝꯄꯥꯛꯁꯤꯗ ꯐꯝꯂꯒ ꯃꯇꯝ ꯂꯦꯜꯂꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯀꯥꯏꯅ ꯆꯠꯂꯣ ꯈꯨꯅꯝꯁꯤꯅ ꯈꯨꯝꯖꯤꯜꯂꯛꯀꯅꯤꯀꯣ ꯇꯦꯛꯁꯤꯅ ꯁꯛꯇꯥ ꯑꯅꯤꯁꯤꯅ ꯉꯥꯡꯅꯔꯤ ꯋꯥꯁꯤ ꯌꯦꯡꯉꯨꯅꯤ ꯃꯈꯨꯠ ꯄꯥꯎ ꯊꯥꯡꯒꯠꯄ ꯐꯖꯅ ꯉꯝꯗꯕ ꯈꯥꯕꯩꯁꯤꯅ ꯙꯞꯀ ꯇꯧꯔꯤ ꯍꯣꯏ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯀꯔꯤ ꯊꯣꯛꯑꯦ ꯉꯥꯡꯅꯁꯦ ꯍꯥꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯃꯔꯨ ꯑꯣꯏꯅ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯅꯪꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯊꯕꯛ ꯁꯨꯅꯤꯡꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯌꯦꯡꯗꯒꯤ ꯎꯃꯪꯗ ꯆꯠꯂꯒ ꯁꯤꯡ ꯊꯤꯔꯨꯔꯁꯤ ꯌꯥꯏꯗꯅ ꯍꯥ ꯀꯩ ꯍꯥꯏꯒꯦ ꯇꯨꯡꯕꯨꯡꯅ ꯌꯥꯕꯨꯗꯤ ꯌꯥꯏꯕꯨ ꯑꯩꯁꯦ ꯍꯩꯅꯗꯧꯗꯤ ꯃꯥꯟꯗꯦ ꯅꯍꯥꯟꯈꯩ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯈꯜꯂꯨꯔꯒ ꯑꯩ ꯈꯛ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤ ꯍꯣꯏ ꯁꯤ ꯐꯔꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ ꯇꯨꯡꯕꯨꯡ ꯊꯣꯡꯒꯥꯜꯗꯒꯤ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥꯅ ꯃꯉꯣꯜꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯟꯗꯤ ꯍꯟꯕꯤꯔꯛꯏꯗꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯍꯟꯖꯤꯜꯂꯛꯏꯕꯅꯤꯅꯦꯀꯣ ꯂꯝꯁꯥ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯤꯕ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯨꯕ꯭ꯔꯁꯨ ꯇꯧꯗꯕ ꯅꯠꯇꯦ ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯇꯣꯝꯕ ꯐꯖꯅ ꯍꯥꯏꯔꯦ ꯂꯧꯗꯦ ꯊꯤꯅ ꯉꯥꯡꯅꯁꯨ ꯅꯅꯥꯗ ꯍꯥꯞꯇꯦꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯦ ꯋꯥꯎꯔꯗꯧꯅꯤ ꯀꯔꯤꯅꯣ ꯏꯁꯧ ꯍꯥꯏꯗꯤ ꯍꯥ ꯑꯩꯒꯤꯁꯦ ꯏꯁꯧ ꯂꯥꯡꯂꯤꯕ꯭ꯔꯣ ꯋꯥꯈꯜ ꯇꯥꯅꯕ ꯉꯥꯡꯂꯤꯕ ꯑꯩꯁꯦ ꯏꯁꯧ ꯂꯥꯡꯂꯤꯕ꯭ꯔꯕ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯜꯂꯤꯕꯨ ꯕꯥꯆꯧ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯍꯥ ꯍꯩ ꯁꯟ ꯃꯪꯒꯣꯔ ꯃꯥꯟꯕꯧ ꯀꯩꯅꯣ ꯏꯃꯥ ꯀꯛꯁꯤ ꯃꯨꯍꯜꯂꯩꯗꯨꯕꯣ
ꯏꯇꯥꯎꯁꯤꯡꯒ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯅꯕꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯋꯥꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯆꯧ ꯍꯜꯂꯛꯈ꯭ꯔꯕꯣ ꯃꯥꯖꯤꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯇꯩꯃꯗꯨꯕꯨ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯖꯥꯠꯂꯥ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯏꯃꯥ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯪꯉꯝꯃꯒꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯌꯥꯝꯕꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯅ ꯏꯃꯨꯡꯁꯤꯗ ꯆꯦꯒ ꯃꯥꯏꯒ ꯇꯥꯟꯅꯕꯁꯨ ꯅꯠꯇꯕ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯛꯂꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯅꯤꯗ ꯏꯃꯧꯗꯣ ꯀꯔꯝꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯃꯧꯅꯣ ꯊꯨꯡꯅꯗꯣꯏꯁꯤꯕꯣ ꯍꯩ ꯑꯇꯣꯝꯕ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯅꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯨꯡꯕꯨꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯃꯄꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩ ꯇꯨꯡꯕꯨꯡ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯐꯝꯃꯒ ꯂꯩꯔꯤꯁꯤꯅ ꯆꯠꯄ ꯋꯥꯔꯕ꯭ꯔꯣ ꯍꯣꯏ ꯕꯥꯖꯤ ꯋꯥꯔꯦ ꯉꯁꯤꯗꯩꯗꯤꯅꯦ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯗ ꯏꯇꯥꯎꯁꯤꯡꯒ ꯄꯨꯜꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯗꯣꯏꯅꯤ ꯕꯥꯖꯤ ꯑꯩꯁꯦ ꯃꯔꯝ ꯃꯣꯛꯇ꯭ꯔꯥ ꯃꯌꯥ ꯍꯤꯒꯠꯂꯗꯅ ꯆꯠꯂꯨꯅꯦꯍꯦ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯅꯁꯝꯅ ꯅꯥꯒꯗꯣ ꯐꯖꯅ ꯍꯥꯠꯇꯣꯛꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯆꯃꯣꯠꯅꯔꯗꯅ ꯆꯠꯂꯨ ꯏꯔꯨꯒ ꯂꯨꯔꯨꯆꯣ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯨꯒ ꯉꯥꯎꯗꯨꯅ ꯁꯤꯒꯤ ꯇꯧꯏꯅꯦꯕꯣ ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏ ꯋꯥꯅꯤ ꯑꯩꯗ ꯏꯔꯨ ꯂꯨꯊꯣꯛꯈꯤꯒꯦꯗ ꯑꯗꯨꯒ ꯏꯇꯥꯎꯁꯤꯡꯒ ꯊꯕꯛ ꯆꯠꯅꯕ ꯂꯥ 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 ꯏꯃꯥ ꯑꯩꯒꯤ ꯈꯨꯗꯦꯝꯗ ꯄꯨꯊꯣꯛꯄꯤꯔꯣ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯏꯔꯨ ꯑꯝꯇ ꯂꯨꯖꯊꯣꯛꯀꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈꯨꯡꯒꯪꯗ ꯉꯥꯡꯕꯤꯗ꯭ꯔꯦ ꯋꯥꯅꯤ ꯏꯃꯥ ꯑꯣ ꯀꯔꯤꯅꯣ ꯃꯪꯒꯣꯜꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯤꯕꯗꯨꯕꯣ ꯈꯨꯗꯩꯁꯤ ꯐꯥꯎꯕ ꯅꯁꯥꯅ ꯂꯧꯊꯣꯛꯄ ꯇꯜꯂꯕꯅꯤꯅꯦꯀꯣ ꯁꯦ ꯁꯤꯗ ꯂꯩ ꯍꯦꯛꯇ ꯂꯪꯁꯤ ꯂꯩꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯏꯔꯨ ꯂꯨꯒꯦ ꯍꯥꯏꯔꯒ ꯁꯥꯎꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯁꯤ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦꯀꯣ ꯆꯠꯂꯦ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯃꯄꯥ ꯑꯩꯉꯣꯟꯗꯕꯨ ꯃꯤꯆꯤꯒ ꯈꯥꯖꯤꯜꯂꯝꯕ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯦ ꯃꯃꯥ ꯅꯆꯥ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯔꯒ ꯂꯩꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯀꯔꯤꯅꯣꯗ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯤꯕꯁꯦ ꯃꯈꯣꯏ ꯕꯥꯁꯤ ꯂꯧꯔꯤꯅꯤ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯇ꯭ꯔꯁꯨ ꯍꯦ ꯍꯥꯟꯅꯒꯤ ꯋꯥꯗꯨ ꯍꯧꯖꯤꯛꯃꯨꯛ ꯄꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯂꯝ ꯍꯦꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯅꯨꯊꯪꯁꯤꯗ ꯃꯤ ꯐꯨꯅꯤꯡꯗꯦꯀꯣ ꯆꯠꯂꯨ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯁꯥꯎꯅꯤꯡꯂꯤ ꯃꯥꯜꯂꯦꯅꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯌꯦꯡꯅꯤꯡꯗꯤꯌꯦ ꯃꯁꯛꯁꯦ ꯏꯈꯨꯏ ꯈꯨꯏꯔꯗꯅ ꯈꯨꯏꯔꯦꯅ ꯑꯅꯧꯕ ꯑꯃꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯩ ꯆꯪꯈꯤꯅꯨ ꯂꯥꯎꯅꯦ ꯃꯁꯤ ꯇꯥꯁꯟꯅꯗ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯃꯨꯡꯗꯅꯤ ꯇꯨꯡꯕꯨꯡꯒꯤ ꯃꯌꯥꯝꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯒꯗꯨ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯠꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯏꯃꯥꯒꯁꯤꯁꯨ ꯈꯠꯅꯈ꯭ꯔ ꯄꯣꯠꯅꯤ ꯈꯠꯅꯒꯗꯕ ꯑꯩꯈꯣꯏꯅ ꯈꯠꯅꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯍꯅꯨꯔꯣꯝ ꯃꯣꯏꯅꯅꯦ ꯑꯅꯧꯕ ꯄꯥꯝꯃꯤꯔꯥ ꯑꯗꯨ ꯄꯥꯝꯃꯤꯔꯥ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯅꯨꯄꯤ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯥꯁꯤꯜꯂꯣ ꯏꯕꯥꯅꯤꯁꯨ ꯍꯌꯦꯡꯋꯥꯏ ꯍꯅꯨꯔꯀꯥꯟꯗꯅꯦ ꯈꯠꯅꯕꯗ ꯍꯥꯏꯅꯅꯕ ꯇꯝꯁꯤꯜꯂꯕ꯭ꯔꯣ ꯍꯧꯖꯤꯛꯇꯒꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯀꯔꯟ ꯐꯨꯖꯤꯜꯂꯛꯏꯁꯤꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯏꯃꯥꯒꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯠꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯥꯎꯔꯛꯄꯁꯤꯗ ꯑꯩꯁꯨꯅꯦ ꯍꯦꯛ ꯍꯥꯏꯅꯤꯡꯉꯛꯄ ꯑꯩꯈꯣꯏ ꯇꯨꯡꯕꯨꯡꯁꯤꯅ ꯀꯔꯝ ꯊꯣꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯎꯁꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯅ ꯌꯥꯔꯗ꯭ꯔꯅꯤ ꯃꯥꯕꯨ ꯈꯪꯖꯗꯦꯗ ꯋꯥ ꯍꯥꯏꯔꯨꯔꯁꯨ ꯂꯧꯗꯦ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄꯒꯤ ꯁꯨꯝ ꯉꯥꯎꯖꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯅꯦ ꯈꯟꯗꯣꯛꯂꯕꯅꯤ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯋꯥꯈꯜ ꯃꯥꯏ ꯇꯥꯖꯈꯤꯁꯅꯤ ꯍꯧꯖꯤꯛꯇꯒꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯕꯨ ꯍꯌꯦꯡꯋꯥꯏ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏꯅꯤ ꯅꯪꯁꯨ ꯃꯇꯩ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯊꯦꯝꯂꯒ ꯋꯥꯈꯜ ꯇꯥꯟꯕ ꯌꯥꯕꯅꯤ ꯍꯥꯏꯔꯨꯔꯒ ꯅꯨꯄꯤ ꯊꯤꯔꯒ ꯐꯖꯔꯛꯆꯅꯤ ꯏꯃꯥꯁꯨ ꯕꯥꯖꯤꯁꯨ ꯑꯗꯨꯒ ꯅꯪꯁꯨ ꯃꯈꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯐꯤꯡꯒꯠꯄꯤꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯍꯥꯏꯗꯕꯗꯤ ꯅꯠꯇꯦꯗꯅ ꯉꯥꯏꯍꯥꯛꯀꯤ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ ꯇꯨꯡꯅ ꯊꯣꯛꯈꯤꯕꯗꯅꯦ ꯃꯥꯅ ꯊꯣꯛꯄ ꯃꯇꯨꯡ ꯇꯧꯈꯤꯅꯤ ꯉꯥꯡꯃꯟꯗꯅ ꯈꯗꯥꯡꯁꯦ ꯆꯣꯛꯊꯔꯤ ꯅꯆꯥ ꯅꯨꯄꯥꯁꯤꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯅꯅꯥꯎ ꯅꯨꯄꯥꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯋꯥꯔꯦ ꯑꯩꯁꯨ ꯀꯅꯥꯅꯕꯨ ꯉꯝꯖꯕꯅꯣ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯇꯨꯡꯃꯨꯡꯁꯦ ꯉꯥꯡꯅꯕꯗꯤ ꯏꯌꯥ ꯌꯥꯗꯕꯅꯤ ꯅꯣꯡꯃꯅ ꯃꯤꯒꯤ ꯉꯥꯅꯨ ꯍꯨꯔꯥꯜꯂꯝꯃꯦꯒ ꯂꯨꯗꯒꯤ ꯉꯥ ꯀꯥꯏꯊꯣꯛꯂꯝꯃꯦꯒ ꯑꯁ ꯀꯣꯛꯀ ꯉꯥꯎꯏ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯃꯅꯝꯁꯦ ꯇꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤ ꯌꯥꯔꯦ ꯁꯤꯗꯣꯛꯄꯤꯔꯣ ꯍꯟꯗꯛꯀꯤ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯕꯗ ꯏꯃꯥꯒ ꯑꯩꯒꯤꯒ ꯁꯅꯥ ꯃꯆꯥ ꯑꯃꯃꯝ ꯁꯥꯎꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏꯗ ꯅꯨꯄꯤ ꯑꯩ ꯀꯥꯎꯗꯦꯗ ꯐꯔꯦꯁꯦ ꯑꯉꯥꯡꯗꯣ ꯀꯧꯁꯤꯜꯂꯒ ꯉꯥꯛꯇ ꯇꯨꯝꯍꯜꯂꯣ ꯑꯩꯁꯨ ꯇꯥ ꯆꯥꯎꯕ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯃꯁꯤ ꯈꯔ ꯂꯩꯍꯧꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯨꯗꯣꯏꯅꯣ ꯍꯪꯂꯨꯈꯤꯒꯦ ꯇꯣꯝꯄꯣꯛꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ
ꯃꯆꯥꯅꯨꯄꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯤꯕꯗꯨ ꯀꯧꯁꯤꯜꯂꯒ ꯇꯨꯝꯕ ꯁꯨꯝꯕꯤꯔꯝꯃꯤ ꯇꯨꯡꯕꯨꯡꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯥꯔꯛꯂꯝꯃꯤ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯁꯝ ꯀꯥꯗꯨ ꯐꯖꯅ ꯍꯥꯠꯇꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯥꯕꯩꯒ ꯇꯦꯛꯁꯤꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯇꯦꯛꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯨꯡꯕꯨꯡꯁꯦ ꯉꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦꯀꯣ ꯎꯃꯪꯗ ꯁꯤꯡ ꯊꯤꯕ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯅꯥꯜꯂꯁꯤꯅꯗꯤ ꯅꯨꯄꯤ ꯎꯅꯕꯒ ꯆꯠꯂꯗꯤ ꯅꯥꯟꯕꯗ ꯅꯥꯟꯊꯨꯕꯒꯤ ꯋꯥꯐꯝꯅꯤꯅꯦ ꯈꯥꯕꯩ ꯅꯨ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯄꯛꯇꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯅꯣꯛꯅꯤꯡꯗꯤꯌꯦ ꯀꯩ ꯀꯥꯟꯗꯕꯗ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯆꯠꯄ ꯍꯧꯁꯤ ꯀꯥꯟꯗꯦ ꯃꯁꯤꯒꯤ ꯇꯦꯛꯁꯤꯁꯤꯗꯤ ꯇꯔꯣ ꯇꯔꯣ ꯑꯣꯜꯂꯒ ꯂꯥꯛꯆꯔꯨꯁꯅꯤ ꯃꯁꯛꯁꯤꯒ ꯃꯤꯒꯁꯨ ꯁꯤꯗ ꯁꯥꯔꯤ ꯁꯤꯗꯕ ꯅꯠꯇꯦꯅꯦ ꯊꯥꯒꯠꯂꯤꯅꯦ ꯑꯩꯒꯤꯁꯦ ꯄꯪꯉꯤ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯑꯩ ꯂꯩꯍꯧꯔꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯋꯥꯅꯤ ꯁꯛꯇꯥꯅꯤꯁꯦ ꯆꯦꯟꯆꯠꯀꯁꯨ ꯆꯠꯂꯤ ꯈꯥꯕꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯤꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯇꯨꯡꯕꯨꯡ ꯍꯥꯏꯕ ꯃꯅꯝ ꯅꯝꯊꯤꯕ ꯅꯨꯄꯥꯁꯤꯅ ꯆꯤꯡꯂꯒ ꯆꯦꯟꯈ꯭ꯔꯤꯁꯤ ꯀꯪꯅꯤ ꯍꯣꯔꯦꯟꯗꯤ ꯎꯃꯪꯒꯤ ꯑꯁꯣꯡꯕ ꯃꯐꯝꯗꯣ ꯑꯗꯨ ꯆꯪꯍꯟꯒꯦꯕꯗꯣ ꯇꯦꯛꯁꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯎꯃꯪ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯐꯝꯗ ꯌꯧꯕꯗ ꯇꯦꯛꯁꯤꯗꯨꯗꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯝꯃꯤ ꯉꯝꯗ꯭ꯔꯤꯁꯤꯗꯤ ꯀꯥꯏꯗꯩ ꯁꯤꯗꯧꯔꯦ ꯅꯈꯣꯏꯅꯤ ꯇꯥꯟꯅꯕꯗ ꯁꯣꯔꯒꯁꯦ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯣꯟꯗ꯭ꯔꯕ꯭ꯔꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯇꯨꯡꯕꯨꯡꯅ ꯅꯪꯉꯣꯟꯗ ꯀꯅꯥ ꯇꯥꯟꯅꯔꯣ ꯍꯥꯏꯒꯦ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯁꯨꯛꯇ꯭ꯔꯣ ꯁꯥ ꯀꯩꯀꯩ ꯂꯩꯔꯝꯗꯅꯕ ꯈꯥꯕꯩꯅ ꯃꯅꯨꯡꯗꯅꯦ ꯈꯣꯡ ꯂꯝꯕꯤ ꯁꯦꯝꯂꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯁꯤꯗꯒꯤ ꯉꯥꯛꯇꯅꯤ ꯁꯤꯡ ꯊꯤꯅꯩꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ ꯏꯇꯥꯎ ꯇꯦꯛꯁꯤ ꯅꯪꯗꯤ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯂꯝꯕꯤ ꯈꯪꯉꯝꯅꯤꯅ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯃꯁꯥ ꯐꯕ ꯏꯇꯥꯎ ꯑꯅꯤ ꯍꯥꯟꯅꯅꯦ ꯑꯗꯨꯝ ꯆꯪꯕꯤꯌꯨ ꯃꯁꯤ ꯎꯃꯪꯁꯤꯁꯨ ꯎ ꯋꯥꯗꯤ ꯐꯖꯅ ꯍꯧꯋꯤꯍꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯏ ꯁꯤꯡ ꯑꯀꯪꯕ ꯃꯌꯥꯝꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯔꯤꯕ ꯁꯤꯡ ꯑꯀꯪꯕꯁꯤꯡꯗꯨ ꯃꯄꯨꯟ ꯄꯨꯟꯅꯕ ꯈꯨꯜꯂꯝꯃꯤ ꯑꯁꯨꯝ ꯈꯨꯜꯂꯛꯄꯅ ꯐꯅꯗꯤ ꯌꯥꯝꯃꯤ ꯇꯦꯛꯁꯤꯅ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯃꯁꯤꯡꯒꯥꯗꯨ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯇꯨꯡꯕꯨꯡꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯇꯨ ꯑꯁꯤꯗ ꯈꯔ ꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯆꯪꯉꯨꯗꯅ ꯑꯩꯗꯤ ꯀꯩꯗꯧꯕ ꯆꯪꯗꯣꯏꯕ ꯉꯝꯃꯔꯣꯏ ꯈ꯭ꯋꯥꯡꯅ ꯃꯔꯣꯝ ꯅꯥꯕꯅꯦ ꯅꯪꯉꯣꯏ ꯆꯪꯁꯨ ꯇꯦꯛꯁꯤꯅ ꯍꯩꯃ ꯑꯁꯤꯗ ꯁꯤꯡ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯇꯥꯕꯅꯦ ꯍꯥꯏꯕꯤꯔꯒ ꯇꯜꯂꯇꯣꯛꯎꯅ ꯇꯨꯡꯕꯨꯡꯅ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯍꯟꯗꯣꯛꯁꯦ ꯅꯁꯥꯏ ꯆꯥꯎ ꯆꯥꯎꯈꯩ ꯃꯥꯡꯁꯤ ꯂꯩꯔꯛꯀꯅꯨ ꯍꯥꯏꯒꯨꯝꯗꯅ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗꯅ ꯍꯦꯟꯅ ꯁꯤꯡ ꯇꯥꯏꯅꯦ ꯃꯣꯏ ꯑꯅꯤꯗꯒꯤꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯌꯥꯝꯕꯅꯤ ꯁꯤ ꯑꯣꯏꯗꯤ ꯑꯁꯤꯗꯝꯁꯨ ꯇꯥꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦꯅꯦ ꯑꯩ ꯈꯨꯟꯗꯣꯛꯀꯦ ꯁꯤꯗꯝꯁꯨ ꯇꯥꯔꯦ ꯀꯩꯅꯣ ꯁꯤꯗꯤ ꯖꯧ ꯖꯧ ꯂꯥꯎꯏꯅꯦ ꯀꯩꯅꯣ ꯁꯤꯗꯤ ꯍꯣꯏꯃ ꯀꯩꯖꯥꯎꯅꯤ ꯁꯤꯗꯤ ꯏꯇꯥꯎ ꯈꯥꯕꯩ ꯏꯇꯥꯎ ꯇꯦꯛꯁꯤ ꯀꯩꯖꯥꯎ ꯑꯃ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯀꯨꯜꯂꯒ ꯂꯩ ꯈꯥꯕꯩꯅ ꯋꯥꯅꯒ ꯋꯥꯕꯅꯦ ꯐꯥꯒꯤꯒ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯐꯥꯒꯤꯒ ꯆꯪꯗꯦ ꯁꯤꯡ ꯑꯀꯪꯕ ꯃꯌꯥꯝꯁꯤꯁꯨ ꯃꯌꯥꯝ ꯇꯥꯔꯝꯃꯤ ꯉꯁꯤꯗꯤ ꯑꯝꯇꯕꯨ ꯈꯨꯟꯈꯤꯒꯦ ꯇꯦꯛꯁꯤꯅ ꯏꯇꯥꯎ ꯈꯥꯕꯩ ꯇꯨꯡꯕꯨꯡꯒꯤꯁꯦ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯩꯖꯥꯎ ꯑꯃ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯏꯇꯥꯎ ꯇꯨꯡꯕꯨꯡ ꯁꯣꯝꯗ ꯇꯞꯅ ꯂꯥꯛꯑꯣ ꯇꯞꯅ ꯀꯩꯖꯥꯎꯗꯨꯁꯨ ꯇꯨꯝꯂꯨꯕꯒꯤ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯇꯨꯡꯕꯨꯡꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯈꯥꯕꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯁꯤꯡ ꯃꯌꯥꯝꯅ ꯈꯨꯜꯂꯤ ꯃꯈ꯭ꯋꯥꯡ ꯅꯥꯔꯗꯨꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄꯗ ꯀꯩꯖꯥꯎꯗꯨꯅ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯑꯗꯨꯝꯅ ꯎꯔꯨꯕꯗ ꯈꯥꯕꯩꯗꯤ ꯃꯁꯥꯒ ꯈꯔ ꯄꯥꯔꯦ ꯂꯥꯎꯕꯁꯨ ꯉꯝꯗ ꯏꯄꯥꯏ ꯍꯧꯔꯒ ꯐꯤꯗ꯭ꯔꯤꯡ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ ꯇꯨꯡꯕꯨꯡꯅ ꯏꯇꯥꯎ ꯈꯥꯕꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯐ꯭ꯔꯤꯡ ꯀꯞꯄꯒ ꯂꯩꯈ꯭ꯔꯦꯅꯦ ꯈꯥꯕꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯦꯛꯁꯤꯅ ꯈꯥꯕꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯅ ꯁꯤꯔꯝꯗꯥꯏꯗ ꯈꯞꯄꯗꯧꯅ ꯐꯤꯡ ꯈꯞꯄꯤꯁꯤꯕꯣ ꯍꯧꯒꯠꯂꯝꯃꯤ ꯀꯩꯖꯥꯎꯁꯦ ꯁꯣꯏꯅ ꯍꯧꯒꯠꯂꯛꯄ ꯇꯥꯔꯦ ꯇꯨꯡꯕꯨꯡ ꯁꯤ ꯏꯇꯥꯎ ꯈꯥꯕꯩ ꯃꯁꯥꯁꯦ ꯁꯣꯝꯅ ꯄꯥꯏꯔꯛꯑꯣ ꯑꯁꯤꯒꯤ ꯎꯖꯥꯎꯁꯤꯗꯅꯦ ꯉꯥꯊꯍꯜꯂꯒ ꯊꯝꯁꯤ ꯁꯣꯔꯣꯛꯇ ꯆꯤꯡꯁꯤ ꯅꯪꯅ ꯊꯥꯡꯂꯁꯨ ꯑꯗꯨꯝ ꯉꯝꯕ ꯄꯣꯠꯁꯤꯗ ꯍꯣꯏ ꯅꯪꯅ ꯆꯤꯡꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯤꯡꯒꯦ ꯅꯪꯁꯨ ꯈꯔ ꯆꯤꯡ ꯑꯩ ꯈꯛ ꯆꯤꯡꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯤꯡꯁꯤꯟꯅꯕ ꯆꯥꯕꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯦꯕ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯂꯥꯡꯗꯅꯤꯗ ꯆꯤꯡꯉꯤꯗꯨꯕꯣ ꯎ ꯃꯈꯣꯡꯁꯤꯗ ꯅꯞꯄꯒ ꯇꯥꯈ꯭ꯔꯦꯅꯦꯁꯦ ꯈꯞꯄꯁꯨ ꯐꯈ꯭ꯔꯦ ꯄꯥꯏꯁꯦ ꯅꯪꯅ ꯆꯤꯡꯕꯗꯨꯗ ꯁꯣꯏꯗꯅ ꯁꯣꯔꯒ ꯇꯠꯈ꯭ꯔꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ
ꯇꯨꯡꯕꯨꯡꯅ ꯈꯥꯕꯩꯒꯤ ꯃꯊꯕꯛ ꯃꯄꯥꯗꯨꯗ ꯃꯅꯥ ꯊꯝꯂꯒ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯇꯦꯛꯁꯤꯁꯨ ꯈꯥꯕꯩꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯤꯍꯨꯜ ꯂꯩꯔꯤꯕ꯭ꯔꯥꯅ ꯌꯦꯡꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯅ ꯀꯩꯖꯥꯎꯗꯨꯗꯤ ꯇꯨꯝꯕ ꯀꯥꯏꯗꯨꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯈꯥꯕꯩꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯀꯩꯖꯥꯎꯗꯨ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯀꯤꯕꯅ ꯃꯐꯤ ꯃꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯅꯤ, ꯑꯩ ꯁꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯁꯤꯕꯨ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯑꯝꯇ ꯊꯥꯡꯉ ꯆꯦꯜꯂꯨꯀꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ? ꯇꯨꯡꯕꯨꯡꯅ, ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯊꯥꯡꯉ ꯆꯦꯟꯗꯣꯏꯕ? ꯁꯤꯡ ꯃꯄꯨꯟꯒꯥꯁꯦ ꯊꯥꯡꯗꯈꯩ ꯅꯪ ꯑꯣꯏꯅꯒ ꯊꯥꯡꯉ ꯆꯠꯇꯥꯔꯦꯅꯦ꯫ ꯉꯥꯏꯈꯣ, ꯀꯔꯤꯅꯣ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ? ꯏꯇꯥꯎ ꯇꯦꯛꯁꯤ, ꯅꯪꯂꯥ? ꯇꯦꯛꯁꯤꯅ, ꯇꯨꯡꯕꯨꯡ, ꯑꯩ ꯅꯠꯇꯦ꯫ ꯇꯨ ꯃꯥꯡꯗ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡ ꯇꯧꯔꯒ ꯂꯥꯛꯂꯤꯕ ꯀꯩꯖꯥꯎꯁꯤꯅꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯩꯁꯤꯗꯤ? ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯤ ꯀꯩꯖꯥꯎꯅ ꯆꯥꯔꯒ ꯁꯤꯗꯧꯔꯕꯀꯣ? ꯇꯨꯡꯕꯨꯡꯅ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯀꯩꯖꯥꯎꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯏꯗꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯏꯇꯥꯎ ꯑꯅꯤ, ꯑꯩꯗꯤ ꯁꯤꯖꯟꯅꯔꯒꯦ, ꯑꯩ ꯁꯤꯔꯦꯀꯣ꯫ ꯇꯦꯛꯁꯤꯅ, ꯑꯩꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯦ꯫ ꯉꯥꯏꯈꯣ, ꯑꯩ ꯁꯤꯔꯒꯦ꯫ ꯏꯇꯥꯎ ꯈꯥꯕꯩ, ꯅꯪ ꯊꯣꯛ ꯇꯧꯔꯣ, ꯑꯩ ꯁꯤꯖꯟꯅꯔꯦ꯫ ꯈꯥꯕꯩꯅ, ꯀꯔꯤꯅꯣ ꯀꯩꯖꯥꯎꯁꯤ ꯆꯪꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯀꯩꯗꯧꯅꯤ ꯁꯤꯗꯤ? ꯃꯟꯌꯨꯡ ꯑꯣꯏꯅ ꯂꯩꯒꯦ꯫ ꯎꯏ, ꯑꯣꯏꯃ, ꯌꯥꯗꯦꯅꯦ꯫ ꯏꯇꯥꯎ ꯇꯨꯡꯕꯨꯡ, ꯅꯪꯒꯤ ꯁꯤꯖꯤꯟꯅꯕꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯤꯌꯣ꯫ ꯀꯩꯖꯥꯎꯁꯤ ꯅꯛꯁꯤꯜꯂꯛꯏ, ꯀꯩꯗꯣ ꯎꯄꯥꯏ ꯑꯃ ꯇꯧꯋꯣꯃꯤ꯫ ꯇꯨꯡꯕꯨꯡꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯩꯖꯥꯎꯗꯨ ꯂꯥꯛꯄ ꯂꯝꯕꯤ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯈꯥꯕꯩꯒꯤ ꯇꯦꯛꯁꯤꯒꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯈꯥꯕꯩꯅ, ꯈꯔ ꯇꯧꯔꯛꯀꯗꯧꯔꯦꯍꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯨꯡꯕꯨꯡꯁꯦ꯫ ꯇꯦꯛꯁꯤ, ꯌꯦꯡꯉꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ, ꯌꯦꯡꯉꯣꯃꯤ꯫ ꯌꯦꯡꯁꯤ ꯎꯗ꯭ꯔꯣ? ꯃꯤꯇꯥꯡꯗꯤ ꯑꯩ꯫ ꯏꯇꯥꯎ ꯇꯨꯡꯕꯨꯡꯁꯦ ꯁꯟ ꯆꯥꯈ꯭ꯔꯦ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ? ꯇꯨꯡꯕꯨꯡꯅ, ꯃꯁꯤꯗꯤ ꯁꯟꯁꯦ ꯆꯥꯔꯒꯅꯦ ꯂꯝꯍꯨꯏꯗꯧꯅ ꯍꯦꯛꯇ ꯈꯣꯡꯖꯤꯜꯂꯒꯦ꯫ ꯀꯩꯖꯥꯎꯁꯦ ꯅꯛꯁꯤꯜꯂꯦꯅꯦ꯫ ꯁꯤꯗꯤ ꯈꯣꯡꯉꯒꯦ꯫ ꯑꯧ! ꯌꯦꯡꯉꯨꯅꯤ ꯏꯇꯥꯎꯅꯤ, ꯑꯩꯅ ꯈꯣꯡꯕꯗ ꯀꯩꯖꯥꯎꯁꯦ ꯃꯅꯤꯡ ꯍꯜꯂꯤꯁꯤ꯫ ꯂꯥꯛꯑꯣ, ꯅꯈꯣꯏꯅꯤꯁꯨ ꯁꯟ ꯆꯥꯔꯣ, ꯑꯗꯨꯒ ꯈꯣꯡꯖꯤꯟꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ, ꯈꯣꯡꯉꯣꯃꯦ꯫ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯒ ꯇꯨꯡꯕꯨꯡꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯅꯥꯀꯟ ꯅꯥꯀꯟ ꯂꯩꯔꯒ ꯁꯟ ꯁꯥꯗꯨꯅ ꯂꯝꯍꯨꯏꯗꯧꯅ ꯈꯣꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯈꯣꯡꯂꯛꯄꯗꯨꯗ ꯊꯧꯅꯥ ꯐꯅ ꯆꯪꯂꯛꯂꯝꯕ ꯀꯩꯖꯥꯎꯗꯨꯁꯨ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯥꯕꯩꯅ, ꯆꯦꯟꯈ꯭ꯔꯦ꯫ ꯆꯠꯂꯣ, ꯆꯠꯂꯣ, ꯆꯠꯂꯣ꯫ ꯅꯁꯤ ꯍꯧꯗꯣꯡ ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ ꯊꯤꯔꯨꯔꯣ ꯆꯠꯂꯣ꯫ ꯑꯩꯁꯦ ꯊꯧꯅꯥꯗꯤ ꯐꯕꯖꯥꯠꯅꯤ꯫ ꯀꯩꯖꯥꯎꯁꯤ ꯇꯥꯟꯕ ꯉꯝꯂꯕꯅꯦꯕ ꯑꯩꯁꯦ꯫ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎꯅꯤ? ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯃꯤꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯁꯤꯡ ꯃꯄꯨꯟꯁꯦ ꯈꯥꯡꯉ ꯆꯠꯈ꯭ꯔꯦꯅꯦ꯫ ꯉꯥꯏꯈꯣꯅꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ꯫ ꯀꯩ ꯊꯣꯜꯂꯗꯤ ꯑꯩꯈꯣꯏꯅ ꯀꯤꯅꯤꯅꯦ꯫ ꯁꯤꯡ ꯃꯄꯨꯟꯁꯤ ꯄꯥꯏꯔꯒ ꯑꯩꯁꯨ ꯆꯦꯜꯍꯧꯔꯒꯦ꯫ ꯇꯨꯡꯕꯨꯡꯅ, ꯀꯩꯗꯧ ꯆꯦꯜꯂꯛꯏꯅꯣ? ꯌꯥꯝ ꯀꯤꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯃꯁꯛꯁꯤꯒ ꯄꯩꯌꯥꯗ ꯃꯤꯍꯨꯟ ꯍꯨꯟꯕꯁꯤꯗꯤ꯫ ꯇꯦꯛꯁꯤꯅ, ꯍꯥꯏꯒꯨꯝꯗꯅ ꯃꯥꯅ ꯏꯀꯤ ꯀꯤꯔꯒ ꯃꯄꯥꯟ ꯐꯥꯎꯗꯣꯛꯆꯤꯜꯂꯤꯕ, ꯑꯗꯨꯒ ꯀꯩꯖꯥꯎꯁꯦ ꯃꯊꯟ ꯇꯥꯗꯤ ꯀꯥꯏꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯦꯕ꯫ ꯌꯥꯗꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ, ꯍꯦꯛꯇ ꯐꯤꯡꯒꯠꯂꯛꯑꯦꯕ꯫ ꯇꯨꯡꯕꯨꯡꯅ, ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯁꯨꯝ ꯉꯥꯡꯗ ꯂꯩꯔꯦ꯫ ꯆꯌꯦꯠꯅꯕꯤ ꯀꯩꯖꯥꯎꯗꯨꯅ ꯌꯦꯠꯁꯤꯜꯂꯛꯄꯗꯒꯤ ꯃꯇꯝꯁꯦ ꯂꯣꯏ ꯊꯦꯡꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯌꯧꯅꯕ ꯊꯨꯅ ꯆꯠꯁꯦ꯫ ꯁꯤꯡꯁꯦ ꯂꯣꯏꯅ ꯌꯣꯟꯕ ꯅꯪꯍꯧꯔꯣꯏ꯫ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯩꯊꯦꯜ ꯌꯧꯅꯕ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯃꯌꯥꯝꯗꯨ ꯌꯣꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯁꯤꯡ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯤꯠꯇꯨꯅ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯈꯔ ꯄꯥꯏꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯕꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯆꯪꯅꯔꯁꯤ, ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯅꯈ꯭ꯔꯦ꯫ ꯇꯨꯡꯕꯨꯡ ꯍꯔꯥꯎꯅ ꯁꯦꯜ ꯈꯔꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯌꯥꯏ ꯀꯥꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯌꯦꯡꯉꯨ ꯇꯨ, ꯑꯩꯅ ꯁꯤꯡ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯅꯤ, ꯌꯥꯝꯗ꯭ꯔꯥ? ꯉꯁꯤꯗꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯌꯥꯝꯃꯤꯅꯦ ꯏꯆꯥꯒꯤ ꯁꯦꯜꯁꯤꯗꯤ꯫ ꯁꯣ ꯊꯝꯖꯤꯟꯖꯔꯨꯔꯣ, ꯅꯪꯒꯤ ꯑꯁꯤꯟꯕ ꯂꯥꯛꯅꯕ ꯀꯥꯟꯗꯅꯦ ꯁꯤꯖꯤꯟꯅꯅꯕ꯫ ꯑꯩꯗꯤ ꯏꯃꯥꯗ ꯄꯤꯒꯦ ꯇꯧꯔꯒ꯫ ꯍꯣꯏ ꯐꯔꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ꯫ ꯆꯪꯈ꯭ꯔꯦꯅꯦ, ꯑꯩꯗꯤ ꯁꯦꯜꯁꯦ ꯄꯤꯔꯛꯇꯧꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒꯤ ꯊꯝꯖꯤꯟꯖꯔꯣ ꯀꯀꯥꯏꯗꯅꯒ ꯍꯥꯏꯖꯤꯟꯅꯔꯤꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯋꯣꯏꯕꯒꯤ ꯊꯝꯖꯤꯟꯕ ꯆꯪꯈ꯭ꯔꯦꯅꯦ ꯃꯁꯦ, ꯐꯔꯣꯏꯗꯧꯔꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯉꯁꯥꯏꯅ ꯄꯤꯔꯣꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯊꯝꯖꯤꯟꯖꯧꯔꯣꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯗ꯭ꯔꯁꯨ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯌꯥꯝ ꯁꯥꯈꯣꯗꯅ꯫ ꯁꯦꯜ ꯂꯧꯍꯧꯔꯗꯤ ꯍꯌꯦꯡ ꯇꯟ ꯆꯥ ꯆꯥꯔꯨꯕꯁꯨ ꯌꯥꯕꯁꯦ ꯃꯥꯡꯖꯔꯦꯗꯣ꯫ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯩꯗꯤ?
ꯏꯃꯥꯅ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯒ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯍꯥꯟꯅꯗꯤ ꯁꯦꯜ ꯈꯔ ꯇꯣꯏꯅ ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯛꯂꯕꯅꯤꯅ ꯇꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯦꯗꯅ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯕꯥꯁꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯂꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯥꯛꯇꯪ ꯂꯩꯔꯦ ꯆꯥꯁꯤꯔꯥ ꯉꯥꯛꯇꯪ ꯉꯥꯏꯔꯣꯏ ꯁꯤꯕꯦꯝꯃ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯁꯣꯁꯨ ꯊꯤꯗꯣꯛꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯑꯗꯨ ꯆꯥꯅꯕ ꯐꯝꯊꯔꯒ ꯆꯥꯕ ꯍꯧꯔꯤ ꯃꯄꯥꯅ ꯍꯥꯎꯈ꯭ꯔꯦ ꯏꯃꯧꯒꯤ ꯃꯊꯦꯜꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯏꯃꯧꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯕ ꯌꯥꯎꯈ꯭ꯔꯕꯔꯣ ꯃꯣꯏ ꯕꯥꯁꯤ ꯇꯞꯅ ꯆꯥꯕꯤꯌꯨ ꯍꯥꯅꯤꯀꯣ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯂꯅꯤ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯏꯃꯥ ꯍꯣꯏ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯁꯦꯜ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯇꯨꯡꯕꯣꯡ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯗꯥꯁꯣ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯪꯐꯩꯗ ꯂꯩꯔꯛꯀꯗꯣꯏꯅꯣ ꯀꯨꯏꯔꯣꯏꯗ ꯊꯥ ꯃꯈꯥꯏꯃꯨꯛꯇꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯣ ꯍꯌꯦꯡꯅꯦ ꯏꯃꯥꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯆꯥꯒꯤ ꯂꯪꯐꯩ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯩꯔꯥ ꯀꯠꯂꯒ ꯈꯣꯏꯔꯝꯕꯤꯔꯒꯦ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯕꯁꯨ ꯌꯥꯎꯔꯗꯨꯅ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯁꯛꯍꯦꯟꯕꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯀꯨꯒ ꯃꯅꯦꯝꯒꯅ ꯃꯁꯨꯒ ꯄꯨꯟꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯂꯤꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯛꯍꯦꯟꯕꯤꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯗꯨꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈꯤꯔꯝꯃꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯧꯖꯦꯡ ꯍꯔꯧ ꯑꯃꯗꯤ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ ꯇꯨꯡꯈꯨꯜ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯨꯝꯂꯩꯒ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯦꯞꯇꯅ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯇꯨꯡꯕꯨꯡꯒꯤ ꯃꯃꯥꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯝꯄꯣꯛꯅ ꯂꯪꯐꯩ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯀꯧꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯩ ꯁꯛꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯅ ꯆꯠꯄꯗꯨ ꯄꯨꯅꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯌꯣꯝꯁꯤꯜꯂꯤ ꯇꯨꯡꯕꯨꯡꯁꯨ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯌꯥꯝꯕꯕꯨ ꯊꯤꯟꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯃꯥꯅ ꯉꯁꯥꯏ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯆꯥꯛ ꯑꯗꯨ ꯈꯔ ꯊꯤꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯄꯤꯖꯕꯤꯔꯝꯃꯤ ꯃꯇꯝ ꯃꯥꯁꯨ ꯍꯧꯖꯤꯜꯂꯛꯄꯅ ꯇꯣꯝꯄꯣꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯄꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯃꯅꯥꯎ ꯅꯨꯄꯥ ꯇꯨꯡꯕꯨꯡꯒ ꯊꯧꯔꯛꯂꯦ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯒꯤ ꯇꯨꯡꯄꯣꯛ ꯅꯪ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯣꯏꯕ ꯗꯥꯁꯣ ꯍꯣꯏ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏꯅ ꯁꯤ ꯇꯧꯏ ꯑꯗꯨ ꯇꯧꯏꯅ ꯍꯦꯛ ꯄꯥꯎ ꯇꯥꯕꯗꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯒꯅꯤꯀꯣ ꯐꯔꯦ ꯈꯨꯟꯖꯤꯟꯁꯨ ꯌꯧꯔꯦ ꯑꯩꯒ ꯆꯠꯃꯤꯟꯅꯒꯗꯕ ꯇꯥꯗ ꯑꯃꯁꯨ ꯑꯥꯗ ꯉꯥꯏꯔꯒ ꯂꯩꯔꯦ ꯀꯗꯥꯏ ꯄꯣꯠ ꯌꯣꯝꯗ ꯄꯤꯔꯛꯑꯣ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯂꯨꯀꯣ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯆꯠꯂꯦꯀꯣ ꯇꯥꯆꯧ ꯇꯨꯡꯕꯨꯡ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯅ ꯆꯠꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ ꯍꯥꯟꯅꯒꯤꯁꯨ ꯇꯥꯏꯗ ꯑꯁ ꯑꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯥꯗ ꯂꯥꯛꯏꯁꯦ ꯐꯖꯕꯤ ꯅꯠꯇ꯭ꯔꯅꯦ ꯇꯧꯔꯤꯗ ꯎꯗꯕ ꯁꯥꯔꯒ ꯃꯥꯏꯁꯤ ꯂꯩꯊꯣꯛꯀꯦ ꯇꯥ ꯇꯨꯡꯕꯨꯡ ꯅꯠꯇ꯭ꯔꯣ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯗꯦꯅꯦ ꯑꯣ ꯇꯥ ꯇꯨꯡꯕꯨꯡ ꯍꯥꯎ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯣꯏꯗꯨꯕꯣ ꯈꯪꯉꯤ ꯋꯥꯅꯤ ꯏꯁ ꯈꯪꯁꯨ ꯈꯪꯗꯅ ꯈꯪꯉꯤ ꯀꯥꯏ ꯍꯥꯏꯖꯤꯜꯂꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯪꯐꯩ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯤꯟꯗꯣꯛꯎꯕꯅꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯅꯊꯟꯇ ꯀꯤꯖꯗ꯭ꯔꯣ ꯑꯌꯨꯛꯁꯤꯗꯕꯨ ꯀꯤꯖꯗ꯭ꯔꯅꯤ ꯑꯣ ꯀꯩꯊꯦꯜꯗꯅꯦ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯧꯔꯛꯀꯦ ꯇꯧꯕ ꯑꯇꯩ ꯄꯣꯠ ꯆꯩꯁꯨ ꯂꯩꯒꯦꯅ ꯑꯩꯁꯦ ꯊꯣꯛꯂꯛꯄ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯊꯣꯛꯂꯨꯔꯣ ꯐꯖꯅ ꯌꯦꯡꯅ ꯆꯠꯂꯨꯀꯣ ꯂꯝꯕꯤꯗ ꯅꯣꯡ ꯇꯥꯕꯒꯤ ꯈꯔ ꯅꯥꯜꯍꯧꯕꯅꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯑꯦ ꯑꯩꯁꯨ ꯆꯠꯂꯦ ꯑꯣꯏꯃ ꯇꯨꯡꯕꯨꯡꯗꯨ ꯂꯝꯕꯤꯒ ꯈꯔ ꯅꯥꯟꯕꯗꯨꯗ ꯃꯥ ꯑꯣꯏꯅ ꯆꯠꯀꯦꯅ ꯂꯩꯊꯣꯔꯛꯄꯗꯨꯗ ꯅꯥꯟꯊꯣꯔꯒ ꯇꯨꯁꯤꯜꯂꯝꯃꯤ ꯃꯥꯅ ꯇꯨꯁꯤꯟꯕꯗ ꯐꯖꯕꯤꯗ ꯉꯥꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯝꯕꯗꯤ ꯐꯪꯍꯧꯗ ꯃꯤꯒꯤ ꯂꯩꯁꯥꯕꯤꯒꯤ ꯐꯅꯦꯛ ꯃꯁꯤꯗꯨꯗ ꯍꯦꯛ ꯄꯥꯏꯁꯤꯜꯂꯨꯗꯨꯅ ꯃꯥꯅ ꯇꯨꯕꯗ ꯐꯅꯦꯛꯇꯨꯁꯨ ꯃꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯇꯨꯈ꯭ꯔꯦ ꯁꯣꯝꯅ ꯐꯖꯕꯤꯗꯤ ꯇꯨꯡꯕꯨꯡꯅ ꯇꯨꯈꯤꯕꯗ ꯃꯥꯒꯤ ꯐꯅꯦꯛꯇꯨꯁꯨ ꯇꯥꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯇꯨꯡꯕꯨꯡꯒꯤ ꯃꯈꯨꯠꯇꯒꯤ ꯐꯅꯦꯛꯇꯨ ꯃꯨꯜꯂꯒ ꯊꯨꯅ ꯁꯤꯠꯆꯤꯜꯂꯤ ꯏꯀꯥꯏꯕꯅꯁꯨ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯤ ꯇꯨꯡꯕꯨꯡꯁꯨ ꯃꯄꯤ ꯃꯔꯣꯜꯗꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯇꯨꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯂꯝꯕꯤꯗ ꯀꯅꯥ ꯎꯍꯧꯏ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯁ ꯀꯅꯥꯝꯇꯗꯤ ꯂꯥꯝꯗꯦ ꯃꯤ ꯎꯔꯝꯃꯗꯤ ꯂꯩꯁꯥꯕꯤꯒꯤ ꯐꯅꯦꯛ ꯆꯤꯡꯉꯤꯅ ꯑꯩꯕꯨ ꯇꯣꯠꯂꯝꯅꯤꯗ ꯐꯖꯕꯤ ꯑꯩ ꯏꯁꯣꯏꯈꯤꯕꯅꯤꯀꯣ
ꯈꯣꯡꯁꯦ ꯅꯥꯟꯊꯨꯈꯤꯕꯗꯨꯗ ꯅꯪꯉꯣꯟꯗ ꯉꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯐꯅꯦꯛ ꯑꯣꯏꯅ ꯉꯥꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯤꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯝ ꯅꯣꯟꯊꯔ ꯂꯩꯗꯨꯕꯣ ꯁꯥꯎꯔꯤꯔꯣ ꯁꯣꯏꯈ꯭ꯔꯦꯃꯦ ꯀꯞꯄꯤꯔꯣ ꯅꯪꯒꯤꯗꯨꯕꯣ ꯐꯖꯕꯤ ꯀꯞꯇꯦ ꯃꯇꯨꯡꯗꯤ ꯌꯦꯡꯂꯒ ꯆꯠꯄꯤꯌꯣ ꯃꯤꯒꯤ ꯃꯅꯦꯛ ꯆꯤꯡꯈ꯭ꯔꯒ ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯇꯥ ꯇꯨꯡꯕꯣꯛ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯇꯥ ꯇꯨꯡꯕꯣꯛꯅ ꯁꯤꯡꯗꯧꯅꯤ ꯆꯠꯂꯦ ꯆꯠꯈ꯭ꯔꯦꯅꯤ ꯍꯩ ꯇꯞꯅ ꯆꯠꯂꯨꯀꯣ ꯅꯪꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯁꯨ ꯑꯩꯅ ꯂꯧꯔꯒ ꯂꯣꯏꯔꯦ ꯁꯤꯕꯨ ꯋꯥꯔꯤ ꯃꯥꯜꯂꯦ ꯃꯁꯛꯁꯤꯒ ꯃꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯉꯤ ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯒ ꯁꯣꯝꯗ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦ ꯃꯥꯅ ꯌꯨꯝ ꯄꯥꯟꯕ ꯀꯥꯏꯅ ꯈꯪꯅꯤꯅ ꯅꯪꯁꯛ ꯏꯐ ꯐꯖꯈꯩ ꯑꯩꯅ ꯁꯣꯏ ꯂꯧꯅꯤꯕ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯀꯥꯟꯅꯩ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯛ ꯆꯥꯊꯣꯛꯎꯔꯒꯅꯦ ꯑꯩꯒꯤ ꯑꯣꯛꯇꯕ ꯏꯇꯥꯎ ꯑꯅꯤꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯇꯥꯟꯅꯔꯨꯈꯤꯒꯦ ꯇꯨꯡꯕꯨꯡ ꯃꯌꯨꯝꯗ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯨꯡꯕꯨꯡ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯇꯦꯛꯁꯤꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯀꯩꯗꯧꯔꯦ ꯏꯁ ꯃꯣꯏꯅꯤꯅ ꯉꯁꯤꯈꯛ ꯉꯜꯂꯒ ꯊꯦꯡꯉꯤ ꯀꯥꯏꯅ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯍꯩꯅꯕꯤ ꯃꯄꯥꯗꯒ ꯐꯝꯖꯤꯜꯂꯦ ꯈꯨꯅꯤꯡ ꯊꯤꯜꯂꯛꯀꯅꯤꯀꯣ ꯈꯥꯕꯩꯅ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯐꯤꯡꯈꯤꯕꯁꯤꯅ ꯇꯨꯡꯕꯨꯡ ꯅꯪꯅ ꯀꯥꯟꯅꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯌꯥꯝ ꯂꯣꯏꯕ ꯀꯨꯟꯖꯣꯗꯣ ꯃꯣꯏꯗꯒꯤ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯜꯂ ꯆꯥꯁꯤꯔꯣ ꯇꯦꯛꯁꯤꯅ ꯌꯥꯏꯅꯦ ꯑꯩꯁꯨ ꯑꯍꯥꯎꯕ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯇꯨꯡꯕꯨꯡꯅ ꯃꯁꯤꯒꯤ ꯊꯤꯕꯣꯡꯖꯥꯎꯁꯤꯗꯤ ꯆꯥꯕꯒꯤ ꯍꯥꯏꯔꯗꯤ ꯃꯥꯅ ꯃꯥꯡꯗ ꯊꯥꯏꯅꯦ ꯅꯠꯇꯦ ꯑꯗꯨꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕ ꯁꯤꯌꯨ ꯌꯥꯗꯕ ꯍꯜꯗꯨ ꯅꯠꯇ꯭ꯔꯣ ꯃꯥ ꯅꯠꯇ꯭ꯔꯕ ꯅꯍꯥꯟꯃꯨꯛꯁꯨ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗ ꯑꯩꯈꯣꯏ ꯍꯨꯝ ꯐꯥꯈꯤꯕꯗꯣ ꯑꯍꯟ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯏꯇꯥꯎ ꯈꯥꯕꯩꯒꯤ ꯂꯨꯈꯝꯗ ꯊꯥꯔꯛꯄꯗ ꯅꯌꯥꯗ ꯁꯥꯏꯔꯝꯕ ꯃꯈꯟ ꯄꯥꯏꯊꯣꯔꯛꯄꯗꯣ ꯈꯥꯕꯩꯅ ꯍꯤꯔꯥꯏꯇꯥꯛ ꯇꯨꯡꯕꯨꯡ ꯅꯪꯁꯨ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯀꯜ ꯄꯥꯏꯊꯣꯔꯛꯄꯗꯨꯗꯤ ꯑꯩꯅ ꯌꯥ ꯃꯅꯨꯡꯗ ꯐꯖꯅ ꯎꯝꯃꯒ ꯁꯥꯏꯍꯧꯗꯕꯒꯤ ꯄꯥꯏꯊꯣꯛꯈꯤꯕꯅꯤ ꯅꯣꯏꯁꯤꯗꯤꯕ ꯈꯪꯁꯨ ꯈꯪꯗꯅ ꯇꯦꯛꯁꯤꯅ ꯀꯔꯤ ꯐꯖꯅ ꯎꯝꯗꯕꯒꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯔ ꯌꯦꯟꯅꯔꯒ ꯃꯆꯦꯠ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯅꯪ ꯌꯥꯗꯗꯅ ꯄꯨꯂꯞ ꯍꯨꯞꯆꯤꯜꯂꯒ ꯁꯥꯏꯕ ꯍꯧꯈ꯭ꯔꯕꯗꯨꯕꯣ ꯑꯣꯏꯗꯕꯒꯁꯨ ꯉꯥꯡꯉꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤꯀꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯇꯨꯡꯕꯨꯡꯅ ꯌꯥꯔꯤꯁꯦ ꯇꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯝ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯦ ꯇꯣꯛꯑꯁꯦ ꯈꯟꯖꯜꯂꯨꯔꯒ ꯏꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯅꯣꯏꯅꯤꯗꯤ ꯐꯥꯎꯗ꯭ꯔꯣ ꯈꯥꯕꯩꯒ ꯇꯦꯛꯁꯤꯒꯗꯨ ꯆꯞ ꯃꯥꯟꯅꯅ ꯏꯀꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯆꯥꯈꯤꯕ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯝꯒꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯝꯇ ꯈꯜꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯉꯥꯎꯁꯤꯟꯅꯒꯅꯣꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯨ ꯂꯪꯐꯩ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯈꯔꯗꯨꯅꯗꯤ ꯇꯥꯆꯧ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯆꯥꯕ ꯀꯣꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ ꯅꯣꯏꯅꯤꯗꯤ ꯀꯩ ꯈꯜꯂꯦ ꯇꯦꯛꯁꯤꯅ ꯑꯩꯒꯤꯗꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯗ ꯌꯥꯏꯗ ꯅꯍꯥꯟ ꯑꯩꯗꯤ ꯊꯕꯛ ꯁꯨꯅꯤꯡꯂꯕꯅꯤ ꯅꯣꯏꯅ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯇꯕꯩ ꯋꯥꯅꯤ ꯈꯥꯕꯩꯅ ꯃꯥꯒꯤ ꯑꯁꯨꯝ ꯆꯥꯕꯁꯦ ꯑꯃꯨꯛ ꯍꯧꯔꯗꯧꯅꯤ ꯀꯥꯟꯗꯦꯗꯨꯗꯤ ꯊꯪꯅꯕ ꯍꯨꯜꯗ ꯊꯕꯛ ꯊꯤꯔꯨꯁꯤ ꯇꯟꯕꯨ ꯇꯟꯗ꯭ꯔꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯂꯥꯛꯑꯣ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯨꯁꯤ ꯊꯕꯛ ꯊꯤꯔꯨꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯄꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜ ꯇꯥꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯇꯨꯡꯕꯨꯡ ꯈꯥꯕꯩ ꯑꯃꯗꯤ ꯇꯦꯛꯁꯤꯒꯤ ꯏꯃꯨꯡꯁꯤꯡꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯛꯄꯁꯤꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯊꯤꯅ ꯉꯥꯡꯂꯝꯕ ꯀꯌꯥꯗꯁꯨ ꯉꯥꯡꯈꯤꯗ꯭ꯔꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯆꯥꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯕꯤꯔꯝꯃꯤ ꯇꯨꯡꯕꯨꯡ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ ꯁꯦꯜꯒꯤ ꯀꯥꯟꯅꯕꯁꯨ ꯈꯪꯂꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯇꯝ ꯈꯔ ꯃꯥꯅ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯕꯁꯤꯗꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯌꯥꯝꯕ ꯇꯣꯡꯄꯣꯛꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯇꯨꯡꯕꯨꯡꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯝꯕꯗꯨꯗ ꯇꯣꯡꯄꯣꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯇꯨꯡꯕꯨꯡꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯐꯖꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯐꯖꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯏꯗꯅꯣ ꯏꯃꯥ ꯉꯥꯏꯔꯨꯒꯦ ꯇꯧꯕꯅꯤ ꯇꯥ ꯇꯨꯡꯕꯨꯡꯗꯤ ꯊꯕꯛ ꯍꯜꯂꯛꯏꯔꯣ ꯍꯣꯏ ꯍꯜꯂꯛꯏꯅꯤ ꯑꯗꯣ ꯂꯝꯕꯤꯕꯨꯗꯤ ꯑꯣꯏꯔꯦ ꯀꯩꯅꯣꯝ ꯍꯪꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯁꯨ ꯇꯣꯛꯅꯈ꯭ꯔꯣ ꯑꯩꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩ ꯋꯥꯍꯪꯅꯣꯗꯨꯗꯤ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯕꯨꯗꯤ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯌꯥꯔꯦ ꯅꯪꯒꯤꯗꯣ ꯌꯥꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯌꯥꯔꯦ ꯂꯧꯔꯦꯀꯣ ꯑꯩ ꯐꯔꯦ
ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯏꯃꯥꯗꯣ ꯉꯥꯏꯔꯣ ꯂꯝꯕꯤꯗꯁꯨ ꯃꯤ ꯈꯔ ꯆꯠꯂꯤꯀꯥꯟꯁꯤꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯣꯏ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯆꯪꯐꯝ ꯍꯧꯕꯗꯣ ꯑꯗꯨꯗ ꯉꯥꯏꯔꯝꯒꯦ ꯊꯣꯛꯂꯛꯎꯀꯣ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯆꯠꯂꯦ ꯑꯁ ꯃꯇꯝꯗ ꯉꯥꯡꯂꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯈꯨꯝꯕꯒꯤ ꯃꯇꯝꯒ ꯄꯤꯕ ꯅꯠꯇꯦꯕ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯑꯃꯨꯛ ꯆꯣꯡꯉꯛꯏꯁꯤꯅ ꯑꯩꯒꯤꯁꯤꯕꯨ ꯇꯥꯗꯣꯡꯕꯨꯡꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯣ ꯌꯥꯔꯦ ꯍꯥꯏꯔꯤꯖꯥꯠꯂꯣ ꯍꯣꯏꯗ ꯁꯛ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡꯅ ꯌꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯗꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯌꯥꯕꯅ ꯐꯩꯗ ꯑꯩꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯗꯤ ꯉꯥꯎꯔꯤꯗꯅ ꯏꯊꯟꯇ ꯋꯥꯔꯤꯒ ꯁꯥꯔꯒ ꯂꯩꯔꯤꯉꯩꯗ ꯏꯃꯥꯗꯣ ꯂꯥꯝꯕ ꯇꯥꯔꯦ ꯐꯖꯕꯤꯁꯨ ꯃꯃꯥꯕꯨ ꯉꯥꯏꯕ ꯄ꯭ꯔꯕꯞ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯨꯡꯕꯨꯡ ꯑꯃꯗꯤ ꯐꯖꯕꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯆꯍꯤ ꯈꯔ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯀꯥꯏꯗ ꯃꯊꯣꯡ ꯍꯨꯛꯇꯕꯗ ꯍꯥꯏꯅꯔꯤꯕ ꯇꯨꯡꯕꯨꯡꯗꯨ ꯉꯁꯤꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅꯁꯨ ꯇꯨꯡꯕꯨꯡꯒꯤ ꯃꯇꯧ ꯇꯝꯅꯔꯝꯃꯤ ꯇꯨꯡꯕꯨꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯊꯃꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯤ ꯐꯖꯕꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯐꯖꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯁꯤ ꯁꯛꯍꯦꯟꯕꯤꯕꯨ ꯀꯤꯅ ꯆꯠꯆꯔꯝꯃꯤ ꯏꯃꯨꯡꯗꯨꯒꯤ ꯁꯦꯕꯥꯁꯨ ꯃꯥꯅ ꯑꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯅꯦꯝ ꯃꯀꯨ ꯃꯁꯤ ꯑꯃꯗꯤ ꯃꯇꯩꯅ ꯆꯥꯟꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯅꯤ ꯊꯕꯥ ꯑꯃꯗꯤ ꯄꯨꯔꯤꯛꯂꯩ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ ꯑꯗꯨꯕꯨ ꯄꯨꯔꯤꯛꯂꯩ ꯊꯕꯥꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤꯕꯒ ꯅꯨꯡꯁꯤꯅꯖꯔꯝꯃꯤ ꯊꯕꯥ ꯃꯤꯒꯤ ꯑꯐꯕ ꯎꯕ ꯌꯥꯗꯕ ꯌꯥꯝꯅ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯄꯨꯟꯁꯤꯕ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯔꯤꯛꯂꯩꯕꯨ ꯎꯅꯔꯕꯁꯨ ꯑꯊꯨ ꯑꯀꯥꯏ ꯅꯪꯗꯕ ꯃꯇꯝꯗ ꯄꯨꯟꯁꯤꯕꯅ ꯄꯨꯔꯤꯛꯂꯩꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯕ ꯊꯕꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯕꯥꯅ ꯄꯥꯎ ꯆꯦꯟꯕꯤꯕꯅꯤ ꯊꯕꯥꯅ ꯇꯥ ꯄꯨꯟꯁꯤꯕ ꯆꯠꯂꯗꯣꯏꯔꯣ ꯄꯨꯟꯁꯤꯕꯅ ꯆꯠꯂꯗꯣꯏꯅꯤ ꯄꯨꯔꯤꯛꯂꯩꯗꯣ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ ꯈꯟꯗꯨꯅꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯣ ꯊꯕꯥ ꯍꯣꯏ ꯇꯥ ꯄꯨꯟꯁꯤꯕ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯊꯕꯥ ꯃꯄꯨꯛꯅꯤꯡꯗ ꯄꯨꯟꯁꯤꯕꯕꯨ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯐꯥꯎꯔꯤꯕꯅꯤ ꯄꯨꯟꯁꯤꯕꯅ ꯄꯨꯔꯤꯛꯂꯩꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯀꯜꯂꯛꯄ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯄꯨꯔꯤꯛꯂꯩꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯁꯤꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯊꯕꯥꯁꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯄꯨꯔꯤꯛꯂꯩꯁꯨ ꯊꯣꯛꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯖꯕꯅ ꯑꯗꯨꯃꯛ ꯄꯨꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏ ꯄꯨꯔꯤꯛꯂꯩꯅ ꯏꯇꯥ ꯇꯥ ꯄꯨꯟꯁꯤꯕ ꯂꯥꯛꯑꯝꯕ꯭ꯔꯣ ꯊꯕꯥꯅ ꯂꯥꯛꯑꯝꯃꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦꯗ ꯈꯪꯗ꯭ꯔꯦꯕꯣ ꯏꯇꯥ ꯇꯥ ꯄꯨꯟꯁꯤꯕꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯣꯡꯃꯗ ꯆꯠꯁꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯏꯁ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯏꯕꯦꯝꯃ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯅꯁꯨ ꯈꯟꯒꯅꯨꯀꯣ ꯏꯇꯥ ꯀꯅꯥꯅ ꯈꯪꯕꯅꯣ ꯀꯣꯅꯨꯡꯗ ꯑꯇꯣꯞꯄ ꯁꯛꯍꯦꯟꯕꯤ ꯀꯅꯥ ꯑꯃ ꯂꯩꯔꯝꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯇꯥ ꯇꯥ ꯄꯨꯟꯁꯤꯕꯅ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯉꯤ ꯍꯣꯏ ꯃꯤꯁꯦ ꯌꯥꯝ ꯊꯥꯖꯔꯨꯅꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯆꯅꯤ ꯑꯁꯨꯝꯅ ꯄꯨꯔꯤꯛꯂꯩꯕꯨ ꯋꯥꯈꯜ ꯑꯣꯟꯅꯅꯕ ꯀꯌꯥ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯨꯔꯤꯛꯂꯩꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯊꯕꯥ ꯃꯌꯨꯝꯗ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯜꯂꯛꯂꯕꯗ ꯋꯥꯈꯜꯗꯨ ꯃꯑꯣꯟ ꯈꯜꯂꯤ ꯀꯔꯝꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯄꯨꯔꯤꯛꯂꯩꯕꯨ ꯀꯥꯏꯅꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯥꯊꯨ ꯊꯕꯥꯕꯨ ꯀꯧꯔꯛꯏ ꯊꯕꯥ ꯇꯥꯕ꯭ꯔꯥ ꯊꯕꯥ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯊꯕꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯔꯤ ꯉꯁꯤꯗꯤ ꯇꯥ ꯄꯨꯟꯁꯤꯕꯗ ꯏꯇꯥꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯇꯥ ꯄꯨꯟꯁꯤꯕꯁꯦ ꯋꯥꯈꯜ ꯍꯣꯡꯍꯟꯒꯦ ꯈꯪꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯊꯕꯥ ꯑꯩꯗꯣ ꯏꯅꯤꯡꯊꯧꯅ ꯊꯕꯛ ꯑꯃ ꯊꯥꯔꯛꯄꯅꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ ꯄꯨꯟꯁꯤꯕꯅ ꯄꯨꯔꯤꯛꯂꯩ ꯎꯅꯕ ꯆꯠꯄꯗ ꯊꯕꯥ ꯍꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯄꯨꯔꯤꯛꯂꯩꯒꯤ ꯌꯨꯝꯗ ꯊꯕꯥ ꯆꯪꯍꯟꯗꯨꯅ ꯀꯧꯊꯣꯔꯛꯅꯕꯅꯤ ꯊꯕꯥꯅ ꯇꯥ ꯄꯨꯟꯁꯤꯕ ꯑꯩ ꯇꯥ ꯄꯨꯟꯁꯤꯕꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯏꯇꯥꯗꯣ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯈꯪꯅꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯦ ꯍꯥꯏꯅꯗꯤ ꯇꯝꯕꯤꯒꯅꯨ
ꯑꯩꯅ ꯇꯥ ꯄꯨꯟꯁꯤꯕꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯖꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯕꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯌꯦꯡꯍꯟꯅꯤꯡꯉꯤ ꯊꯕꯥ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯄꯨꯔꯤꯛꯂꯩꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯍꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯁꯅꯨ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯈꯜ ꯈꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯅ ꯊꯥꯖꯩ ꯑꯩꯗꯤ ꯃꯥꯒꯤ ꯂꯦꯞꯀ ꯈꯟꯈ꯭ꯔꯕꯅꯤ ꯃꯥꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯁꯨꯝ ꯈꯪꯅꯖꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯑꯍꯣꯏ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯁꯨ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯂꯦꯝꯃꯤ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕ ꯈꯣꯡꯂꯣꯏ ꯈꯟꯈꯤꯕꯗ ꯃꯥ ꯀꯩꯁꯨ ꯌꯦꯠꯂꯨꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯖꯒꯦ ꯈꯜꯂꯨꯕ ꯄꯨꯟꯁꯤꯕ ꯊꯕꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯎꯅꯅꯤꯡꯕꯗꯤ ꯐꯥꯎꯔꯨꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯆꯠꯈ꯭ꯔꯦ ꯊꯕꯥꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯄꯨꯔꯤꯛꯂꯩ ꯀꯔꯝꯅ ꯂꯥꯞꯊꯣꯛꯅꯍꯟꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯟꯁꯤꯕꯕꯨ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯨ ꯀꯨꯏꯅ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤ ꯃꯔꯛ ꯃꯔꯛꯇꯅ ꯌꯨꯝꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯅꯍꯥꯟꯈꯩ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯨ ꯄꯨꯟꯁꯤꯕ ꯄꯨꯔꯤꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯥ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯆꯠꯀꯦ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯕꯥꯅ ꯄꯨꯟꯁꯤꯕꯕꯨ ꯊꯠꯇꯨꯅ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯋꯥꯍꯩ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯄꯨꯔꯤꯛꯂꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯥ ꯄꯨꯟꯁꯤꯕ ꯏꯇꯥꯗꯣ ꯅꯍꯥꯟ ꯂꯩꯕꯥꯛ ꯊꯪꯅꯕꯗ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯁꯦꯡꯕ꯭ꯔꯣ ꯊꯕꯥ ꯃꯥꯏꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯑꯍꯦꯟꯕ ꯀꯅꯥ ꯑꯃꯒꯤ ꯃꯀꯥꯗ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯨꯕꯅꯤꯀꯣ ꯐꯔꯦ ꯃꯥꯅ ꯌꯥꯏꯐꯅꯤ ꯈꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯇꯥ ꯄꯨꯟꯁꯤꯕ ꯑꯩ ꯇꯥ ꯄꯨꯟꯁꯤꯕꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯃꯤ ꯍꯥꯏꯕꯁꯦ ꯑꯍꯦꯟꯕꯗ ꯄꯥꯝꯕꯅꯤ ꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯃꯔꯥꯜ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯗꯤ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯖꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯃꯈꯛꯇ ꯑꯣꯏꯒꯅꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯟꯒꯅꯤ ꯄꯨꯟꯁꯤꯕꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯗ ꯊꯕꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯀꯥꯏꯕ ꯊꯃꯣꯏꯗꯨ ꯃꯦꯟꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯊꯕꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨꯗꯤ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯨ ꯁꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯊꯕꯥ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯂꯥꯞꯅ ꯂꯩꯕꯤ ꯀꯅꯥ ꯑꯃꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯛꯅ ꯁꯥꯠꯄꯤ ꯏꯅꯥꯛꯇ ꯄꯣꯝꯁꯥꯠꯅꯗꯨꯅ ꯂꯩꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯈꯣꯏꯃꯨ ꯑꯩꯒꯤ ꯑꯣꯏꯕꯤꯌꯨ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯑꯃꯃꯨꯛ ꯃꯥꯌꯣꯛꯅꯕꯗ ꯑꯀꯤꯕ ꯂꯩꯔꯦ ꯅꯛꯅ ꯁꯥꯠꯄꯤ ꯅꯪꯕꯨ ꯈꯣꯏꯃꯨ ꯑꯣꯏꯅ ꯃꯤꯀꯨꯞ ꯀꯥꯡꯗ ꯁꯤꯟꯅꯖꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯏꯇꯥꯗꯨꯅ ꯈꯪꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅ ꯍꯥꯏꯈꯤꯅꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯊꯕꯥ ꯃꯥꯅ ꯅꯪꯒꯤ ꯑꯩꯒꯤ ꯃꯥꯏ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯁꯅꯨ ꯅꯪꯁꯨ ꯑꯩꯁꯨ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯗ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯅ ꯂꯦꯞꯀꯅꯤ ꯇꯥ ꯄꯨꯟꯁꯤꯕ ꯑꯩꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯌꯨꯀꯣ ꯊꯕꯥ ꯉꯁꯤꯗꯤ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗ ꯂꯩꯕꯤꯔꯣ ꯊꯕꯥ ꯃꯤꯍꯨꯜ ꯈꯥꯡꯆꯣꯡ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯕ ꯊꯕꯥ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯁꯣꯝꯗ ꯄꯨꯟꯁꯤꯕꯅ ꯊꯕꯥꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯋꯥꯟ ꯑꯅꯤꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯂꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯕꯅꯤ ꯊꯕꯥꯅ ꯇꯥ ꯄꯨꯟꯁꯤꯕ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯗ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯂꯧꯔꯤ ꯑꯗꯨꯕꯨ ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯥꯎ ꯂꯥꯛꯂꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯕꯅꯤ ꯂꯨꯍꯣꯡꯂꯕ ꯀꯥꯟꯗ ꯑꯩ ꯌꯥꯎꯗꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯝꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯗꯤ ꯄꯥꯝꯗꯦ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯌꯨꯝꯗ ꯂꯩꯌꯨ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯖꯒꯦ ꯑꯗꯨꯅꯤ ꯅꯪꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯣ ꯇꯥ ꯄꯨꯟꯁꯤꯕ ꯏꯃꯥꯒ ꯑꯩꯒꯇ ꯂꯩꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯖꯔꯤꯕꯅꯤ
ꯑꯗꯨꯅ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯄꯨꯔꯛꯅꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯇꯥꯄꯨꯟꯁꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃꯠꯇ ꯁꯥꯕꯤꯌꯨ꯫ ꯇꯥꯄꯨꯟꯁꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯅꯅꯕ꯫ ꯑꯝꯇ ꯌꯥꯎꯗꯅ ꯂꯥꯛꯂꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯕꯨ ꯊꯦꯝꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯃꯥꯗ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯕꯥ ꯂꯨꯍꯣꯡꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯔꯤꯛꯂꯩꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯖꯕꯤ ꯄꯨꯔꯤꯛꯂꯩ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ꯫ ꯃꯗꯣꯝ ꯇꯨꯃꯤꯟ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯀꯞꯆꯕ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯇꯥꯏꯅꯐꯝ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯔꯕꯗ ꯄꯨꯟꯁꯤꯕꯅ ꯌꯨꯝꯗ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯕꯥ ꯌꯥꯝꯅ ꯐꯕ ꯏꯃꯨꯡ ꯀꯣꯏꯕꯤ ꯑꯃꯒꯨꯝ ꯃꯀꯨ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯕꯗ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯂꯛꯇ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯃꯅꯥꯎ ꯅꯨꯄꯥ ꯊꯋꯥꯟꯗ ꯇꯧꯍꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯂꯥꯛꯄ ꯇꯟꯖꯥꯗ ꯈꯛꯅꯤ ꯃꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯐꯕꯤ ꯁꯥꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯕꯥ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯋꯥꯟꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤ꯫ ꯊꯋꯥꯟ, ꯏꯇꯩꯃꯁꯦ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯛꯇꯨ ꯂꯣꯏꯔꯒ ꯏꯇꯩꯃꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ꯫ ꯊꯋꯥꯟ ꯏꯍꯩ ꯍꯩꯅꯖꯗꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯇꯩꯃꯅ ꯇꯧ ꯍꯥꯏꯕꯇꯅꯤ ꯇꯧꯔꯤꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯁꯦꯕꯥ ꯄꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯧꯅꯗꯤ ꯃꯥꯒꯤ ꯁꯦꯕꯥ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯧ ꯑꯍꯜ ꯊꯕꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯋꯥꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯀꯌꯥꯗꯨꯕꯨ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨ ꯁꯣꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯇꯣꯃꯥꯜ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯀꯩꯊꯦꯜꯗ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯜꯂꯕꯁꯨ ꯉꯝꯗ꯭ꯔꯕꯁꯨ ꯇꯣꯃꯥꯜ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯈꯜꯂꯤ꯫ ꯇꯣꯃꯥꯜꯅ, "ꯕꯦꯃꯥ, ꯁꯈꯤ, ꯅꯪꯕꯨ ꯅꯪꯒꯤ ꯄꯣꯠꯐꯝ ꯑꯁꯤꯅ ꯏꯃꯨꯡꯕꯨ ꯄꯨꯕ ꯉꯝꯂꯤꯕ꯭ꯔꯥꯅꯦ?" ꯁꯈꯤꯅ, "ꯗꯥꯗꯥ, ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯏꯇꯣꯝꯇ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯑꯋꯥꯠꯄ ꯂꯩꯇꯦꯗ꯫ ꯏꯄꯨꯔꯣꯏꯕꯁꯨ ꯅꯧꯅ ꯂꯥꯞꯅꯔꯤ꯫ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯖꯕ ꯐꯪꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯁꯨ ꯑꯋꯥꯕ ꯈꯔꯗꯃꯛ ꯑꯣꯏꯔꯕꯁꯨ ꯀꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯗ." "ꯏꯍꯦ, ꯅꯔꯥꯏꯕꯛ ꯊꯤꯔꯕ ꯑꯣꯏꯔꯦ ꯅꯪꯁꯨ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅꯅ ꯂꯩꯕ, ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯕꯁꯤꯅ ꯐꯔꯦ꯫ ꯉꯁꯤꯁꯤꯅꯤ ꯍꯌꯦꯡꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯗꯥꯗꯥ, ꯁꯤꯕ ꯉꯥꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯒꯤ ꯑꯁꯥꯗꯕꯨ ꯍꯤꯡꯂꯨꯅꯤ?" "ꯕꯦꯃꯥ, ꯇꯥꯗ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯅꯪ ꯇꯥꯗꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ." "ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ ꯗꯥꯗꯥ, ꯀꯔꯤ ꯑꯣꯏꯔꯕꯅꯣ?" "ꯇꯥꯗꯁꯦ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯅꯆꯦꯒꯤ ꯃꯍꯨꯠꯇꯣ ꯅꯪꯅ ꯁꯤꯟꯕꯤꯌꯨ꯫ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤꯅꯦ ꯈꯟꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦ ꯊꯥꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯏꯅꯥꯛꯇ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯋꯥꯈꯜꯁꯦ ꯑꯐꯛ ꯑꯐꯥꯏ ꯆꯨꯏ꯫ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯂꯥꯟꯅ ꯈꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨꯕ." "ꯗꯥꯗꯥ, ꯍꯅꯨꯊꯪꯁꯤꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯑꯩꯕꯨ..." "ꯕꯦꯃꯥ, ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯑꯃ ꯄꯥꯝꯂꯦ꯫ ꯏꯇꯣꯝꯇ ꯂꯩꯕꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯔ ꯅꯪꯂꯕꯁꯨ ꯅꯪꯒꯤꯁꯨ ꯁꯥꯐꯅꯕ, ꯑꯩꯒꯤꯁꯨ ꯁꯥꯐꯅꯕ ꯅꯪ ꯋꯥꯈꯜ ꯑꯃꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯁꯈꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯃꯥꯜꯅ ꯍꯥꯏꯕꯗꯨ ꯌꯥꯔꯤ꯫ ꯁꯈꯤ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯎ ꯅꯨꯄꯥ ꯊꯋꯥꯟꯕꯨꯁꯨ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯗꯦ꯫ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯑꯣꯏꯅꯤꯡꯂꯨꯕꯅ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕ ꯃꯃꯥꯇꯣꯟꯕꯨ ꯀꯔꯝꯅ ꯇꯥꯟꯊꯣꯛꯂꯨꯒꯅꯤ? ꯑꯗꯨꯅ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯗꯨꯅ ꯆꯠꯍꯟꯈꯤꯒꯦ ꯈꯟꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯁꯣꯝꯗ ꯃꯀꯨ ꯏꯕꯨꯡꯉꯣꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯈꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯕꯗ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛꯄ ꯑꯃꯗꯤ
तोमालगी अमोटपा फी सुदोकपा अमदी अवात अपा कया यंगशिनबीबदा खरा मखैदी कनखतजरगलबनी अदुबु सखीदी ममोंग नुपी थबागी मियोत मिनय अदु खांगबदा अवाबा हाइबदु ओइरे थबाना अहल अदु ओइरगा अदुक लेमदबा हनुबिए नंगना नवा मुक नाइनिंगलिबदुबु नमाइदु इकाइदब्रो हनुबी तौंगंबिए इकाइगदबु नोइने इकाइद्रिने अइखोइ ओइने इकाइरे इमाइसे थमम खंगद्रे मिमांग थुए सखीना इमागिने हाइबदा कनासु लेट्रे अदुना नखोइगी पाबुंगना अइबो मिनुंगसी अमगा लोइनना यम मसिदा पुरखिबनी अइबो दुग्लानसु लौगनुनि इबेमा अइसु यामना इकाइ अदुबु पुंछिसे अहल लोइरगलबदी मिपाल दांगनिंगी नगुना इबो यम मसिदा पुरखिबनीने हो खंगजरे इकाइ खंगदबी नंगा पुना चामिनबा थकमिनबा तुकचै नसक्तु येंगनिंगदे हनुबा मंग मखुना लामा फंगलबा नुपीदा चोपदो अदुगा नतै ननाव तोंगान जाख्रो सुक्येंग हे येंगनिंगद्रे इचा इसुदगा जुरुंगनी थुई तुकचै सखी ममोंग नुपी थबागी वाहैसिंगदो ताबा ngamjadi करी नोंगी यम अदुदा लाक्लुरबनो खंजरी अदुबु थांजिलुरबा खोंथांग अदु अमुक हंदोकपा याद्रबना मिनोक मैसा पुंबा खांगलदुना मपुरैबा तोमालगी सेवा तौदुना लेलगे खंजरी अदुबु सोमदा तोमालदी ममोंग नुपी थबागी वाहै अदु ताबा ngamdre महक वाखल मवन मवन खंजरी अहिबो असुमना सुमता अदुना लेरबदी सीगदौबा लेरबा पुंछिनी थुना सीगदबा माले अइ युमसे थादोक्तुना सखीबु पुदुना चटख्रसिरा असुमना वाखल कया खल्लबा मतुंग तोमाल मचा अनिगी हिंगोल येंथोकपिरमदुना लम्बा चित अमा योलगा सखीबु पुदुना मफम अमदा हिंगोल लेदुना लेख्रगे हाइना खंजरम्मी असुमना अहल ओइरबा तोमाल मचासिंगदा करिसु दानरमदना लम अदुबु येंथोकपिरमलगा मागी हिंगोल मचा अमा लौदुना सखीगा मागा कना लेजद्रबा नुपा मचा अमबु मचा सक्ना योक्तुना नुंगाइना लेखि अदुबु सोमदा कलक खंबन चौबी थबाना मपाबुंगना लम ओनबा कयादु खंगलबसु मखोइदा चटख्रसनु खन्ना करिसु हाइरुदे थबाना वाय अमा हेक संगले यमसिदा अइना तौनिंगबा तौबदा कनाना करि हाइबा ngamgani नुंगाइरे पुंछिबा मतम खरगी मतुंगदा मयुमदा लाकपनी थबा काइदा लेगे कुइनु कना मुदेना थबा मनाव नुपागी कादगी इपा पाखना हाथु हाथु थोकलई ता पुंछिबा क्याम कुइरगे कुइद्रे नंगदि थवानगी कादा करि तौरमलिबनो इमुंग से साइरे अमुकता तक्षिनगे तौबने अदुदा सुमजितो लेरमद्रबा थवानदा पाइब्रा नहंगेना चंगुबने लेरमदे कदाइ लेख्रबनो खंगदे पुंछिबा मागी नुपीगी मतौ अदु यामनादि चिंगनरी अदुबु मपासु लेबा उदबदुदा हंगलई पाबुंगदे काइ चखिगे उदेना युमसे थादोक्लगा चटख्रे पुंछिबा ngakna करिगे थबा तौसिनारे अइने इचिलसिना फाव करमना हाइदुना खंगद्रे ता पुंछिबा अइखोइनादि इपानी इकुने हाइदुना सेवा तौदुना अहल अमोइना लेहनिंगबनी अदुबु ताबदा थाजरोइदबा मोंगदा पाबुंगदो नुपी अमा पुसिलकले अदुगा लम सरुकसु खरा योंथोकलमदुना नुपी अदुगा नुंगाइना लम अमा लेइदुना लेख्रे पुंछिबा तारिबा पुंबदु मंगुमले अदुबु इकाइबना थुमतख्रदुना मपाबा अमुक युम असिदा चंगहलंबा यारोइ हाइदुना लेख्रे असुमना थवानबुसु थबाना कंचिंदुना थमलबसु मागी मागी मतमने यौरकलबदा मागिने हाइबा तंगदांगबा अमा हाइबदु पामलक्तुना लोना नुक्सिना जबि लेस्नागा चेलकले थवान नुपी चेलकले ताबदा थबा अदुकी मतिक साउनिंगले अदुबु करिसु हाइबदि यादबना मबुकनिंगदा साउनिंगबा नत्तना मपा थोंगदा उथोकपदि यारमदे थबाना इचे अइखोइगी मौनेना लाग्लिबा सिबु मसक्का फजब्रो मेमचाना हैमा नंगबो नंगी ननाव नुपीदुबु मसक उद्रिबरो ngaiak changdona wariga sabiyu yadro karino ni masibo mau yengba lagliba ikhoido oina hangliba sibo kadai dagi tawriba thabak singsina sangdreda mirol ga leijadre isa gi bohot nagadra mi gi bohot nagadra khangjadre ikhoidi haujikan gi mau singsina amu kamai tawdoina khangde ngakla mangaktani oiramdo she herada thaba mau ase lakta ngairi kamai tawba mino haibasu khangdre kanana khangbano yum koiba heibi mabuk mapau phabi ama oirambasung ho suk tha he thajade ai khoi ge se yolaga chaba ngamgadaba ngaktani haujikan gi mawana wising se
ยามลูนกะเตารุยาปอนเตเฮ้ยพะจะนะลอยนะบิวมีนาวริโกมาบุกนิงนุกสิกินีพาริอะตุดิเนะไอค่อยมุกจะลุกขี้เกอีเรียนจะนะไลมีนาวโกอาศิหายตุนะไลกายกิมาเจสิงอะตุซัดครีไลกายกินปีสิงสูมีวางังนะตนะตกปะหงนะเดมาตากุมงังนะปะหรักเลเมมจานะไฮอูบราเฮาจิกิทบากิมาตาวดอมาดีอ่อนทอกนะสาวนิงามาด้วยนี่มาวากุมนะขันจารีบันนี่นะไอค่อยดิไลกายชิดายุ่งกันนักนั่นเลยมีนะบะเซปามระบันนี่มิดเชโอคากนาระบันนี่มาวาดูนะก็นุ่งเดลัยครีมาตูสินะมายุ่มสิดาก็ไม่เลยให้บดิขังจับวันติมานะสานารีบกุมให้เชอามุกตัวบะอังกปนิทำบาลีเบียมาอีจินที่ไอนี่อ่อนทอกนะมิดเชน่าครับบะมากุยบุงก็ตัวมาดูนะนุปีอามาทีรีดูสุลาเลยให้บดิยารอยอาฮัลโอชิลักลบะมีกี่บัดเตียงยาวจบดีหิงบัดวาระบัดบูมาซากิมาพิมารถลำสิทไว้ดำโกลิกเพ่งบักยาดูบูมากุยบุงก็ตัวนั้นลอยนะตัวเจียให้ดิเนี่ยมาดูเนี่ยดีอีปาตัวมานะตัวรีบัดตัวนั้นเนี่ยเฮกมาติกจ้าดรอพาระบันนี้มาคุยกับบุญในไลทริบสิทำบาลนะกะรีนุยเจเห็นมันรถทบามาสวมากูดูบุกในหิงดูในไลกับดับสุนัตเรมาหน้าดูยามนับบุกเจ้าปีดูบุกะรีกินโนให้มีมาสินุปีเสียอภบดีอวยด้วยไอสุสิงนรักลีบเสียกุยระบันนี้ทวารดูสูกุยชุพัตตบังงังดินตบันนี้อดูบุมาสูกะรีชูให้จะบังงัมดับซานีมาหน้านุปีที่รักลีบเสียยามพาระบันนี้นัดระบดีมิดนาบยามเต้ารักกระดาริบันนี้ทำบ้านนะอังปามีเสียยามเลยบจานี่กุยเจเลยคราบจานี่เบี้ยมานักคุยเนี่ยอีใจสูสีกบเนเซนดับยาดับนี้อาสมนั่นเลยกายกิมาวสิงาดูสูมีวางังนั่นดูน่าสัตย์ใครสมดายุมมาดูดังสิตลักลิบมาอุมาบุฮาราวนั่นตัวบีบกิมาหุตตาโลนาบินุปีอามากุมตาที่ตาวัยนมักตัวดรบสูภาษาบวาฮิวตาติงังบีบันติอดูบุเจลบันีนะลูกหงบาให้บุตรที่กุยรักเตรยุมไกเซมจินชาจินะบาให้ตุนะปุนชีบสุยุมดลักลีอดูบุทบานียุมปานารบดีมากิตกไข่นะสากดบันีปุนชินใบยารวยให้ดูนะยุมอดูบุนองนะสาดูนะลูกหงลีทบานะเฮ้ยทวานสิดาลาว่าให้เกทวานอีให้นะจะดีอีได้มาเกยให้เกนั่งกินปีดูบุมาบุกับพับโรสักตาดูก็ยาไกดูดีนี่อดูบุนปีเนี่ยเล่ารีดูบุตันโรนั่งบุนามิตังโรเล็กนักก็ชุดที่บุนปีนั่นติอดูบุปุกเจลปิกพิทบะมาทำปุ่มบัดกัลลักปะให้บสิมากีอีเดียาวคราบนาระมีนาตัวบุคดิงเฮกตะกัลเลยอีได้มาสักกี่เด็กก็ชุกันเด็ดปุกเจลขอเจลที่นรกลอยเฮ้ยอปังบ้านั่งสิอันโตนับปังเครดานั่งให้เด็กก็ชุดที่บันนั่นติอดูก็กระดิกินนุปีดูบุมีสมานดาบะตุกทีบะไอ้ตันดันเนี่ยยุ่งกับตรงงานสารีบสินี่ไอ้ดิมาอุบัติจากกับจังหวะเดอดูนะถ้าวันนั้นน้อยตาส่งตาให้รักกันเนี่ยยุ่งตรงงานลีบสินั่งดิมาสักกับดูอุดับรักขังเดฮาราวนับบุเลยมีเนี่ยทวันว่าขัดขันจาระมีกอริโนเลสนาสิบูก็ยังเฮกที่เดซานุขังเดไอ้ยี่ว่าดิเนี่ยน่าจะน่าสุยาวจึงไอ้คาราพัซบะยังบะยาบะไม่ยังเฮาโรสิดะเลยเดให้ปังกันนุเลยใกล้คุยกิมิสิงนังงังนารีบสิดีนั่งดิตาจาระมวยนั่งกินนุปีกิมาสักตุดางังนาบดาเลยใกล้สิวารีเล็บตระบันนี้ไอ้คุยดีอ่อนจันนิงเดทวันเลยสนาบุนุงชินะลูนเตาจารัมบันนี้อดูบุมาไตมากิวาให้ดูนะมาสุขสิกติวาขัลดูอ่อนบกุมเตาเรทวันชิปังบันระนัดระกามีว่าบุทาจักันบันระขังเรมาไตมันให้บดาหอยให้ดูนะดูมักเอลิมากินนุปีนังงังบัวกายาตาเดไกชุนัตตบมาตังดุสุอดูมักผู้บใจบกายามาเตารีอดูบุเลสนามาปุโรยบกิมารุมทุบในไลจันิงบีมาปุโรยบบุนิงเจบียุ่งแก่สิ่งบยุมบุเรมบินีเลสนามาตังกิมาตุงอินามิโรลักเลอดูบัวสุกุยระบสีทบากิมาพัมดดีมาจ้ามาตะพังจดริบนามานานุปีนัทาเล็บเลตาบดายามนักลักปะสาวนิงบนาพัดตะบลาลงกายามาขันบะฮารักเลทบามาปั้มกิยมทั้งนารกไลบนาทบานะตัวบลาลงคุดิงมากิมาอิเบียมฮัลสุยาวริบันีมาดูปุ่มบะปุนชีบติการิสุขังจับนัดติปุนชีบนัดตันสิลักปะเสียกายาดูมาปั้มได้ยามันไทยดุนทำบันีมีปุ่มคุดิงมากิมาปานุชีริบังอับตันีอดูบุทบามาขักตันุชีบดีใหญ่อดูบุปุนชีบนมาปาอัมบดีมานาปุนุชีบดีทบายามนสาวนิงีนงมาหุรันบุพาวให้นตำบันระ
Thabagi mapamgi sumangda phamduna mama macha aronba wari kaya tanaduna noba metuna chari. Punchibanadi yumda laklaga magi kada phamduna mama macha na sanariba wari singdu tari. Ibemhalna nakudubudi irai laina tanthokre. Mana nupi ma thisilakliduna tanja chahanbani natradi bima nangonda dom yelaga leidoini. Yam harabani mana nupi ma pusilaklidu. Nagudune hek sekhibaga nupi dusu adumak sasakrasani. Aduga nanaw nupado nupi thidana basilo haidudi nangamdene ko. Thabana ho makhal makhal ki thabakni aina tawrishi ima su khangliduni. Adubu karamba dalakta chatlaga thiruriba nupi no khangdi. Ma makatan thokpa ngamladi lan thum pumba aigi oiradabani. Ado ima nupi do thawana yam thina thina phukrabajani. Ado me khangdana le. Adubu luribadi thabu lepi hairine kamai tawdoina khangde. Machadu poklakladi hingkholse moi ki oikhrani haiba. Aigidi icha amate phangdre. Aina thawanda haijilaga matudo thina phuanbani. Machadu su kaina naba haidana. Adubu karimte hek tawdimi tha manga sujin khrabani. Ibemhalna kanade ibema nangi nupadu laktringaida thabak khra to hosi. Ima atai lairi. Itapurik leido nahan kaithelda phi ma leigena chatpada thingnari. Aina ushinadana leithoga chatke tawbada mana kausilaktana kayang wana wari sanai khangbra. Aina di ma ubada maishe lotpada aduga mana haine ma se mayum pandri. Aidi nungaina paliba natra ta punchibaga haidana amuk toiba ma kapli ga tawi mayang waroba mali. Waraudrabadi kaino maga dok nuksinari banupadubu nangna namduna laisili. Aduda sunatana magi maramdasu aphataba kaya haijenduna kaina halle. Adunadi sauning badabani. Adubu phare haujikti ichana laisiledana migi su yamna khanba honadeda. Punchiba wari pumba khanglabada thababu karisu kauramdana imungdagi praprap thorakli. Aduga thongalomna thokre. Madu ubada mama machadu swai lawi. Ima kaino ta punchiba se ngasai de imungda leirame. Ibani ki wahari do tahura bachalo. As sauraga chatpa male. Khangamani loina. As ai kamai tawdoino. Is bema ibani su mi amata lekte sadana. Hauna wari hek sarui tawrishi. Karibu thokligaba. Asumna thabasu mayumda chatkiduna imungki amot akai achaibu pumba loishinduna sitnana thami. Kari loishinba yaba loina loishile. Mapuroibana halakpada saudana bahaituna tawribani. Aduga sumang mangulsu phajana teithokduna thamli. Adubu keku phongkhrabanina amuk hana lotpadi yararoi. Ngaihak leiraba matung punchiba purik leibu puduna lakli. Wari pumba khanglaba punchiba amadi purik lei thabagi mamangda makhau pongna leptuna. Punchibana yumsune tindrasu yarane haina khale. Natragana pabungai matonga laklaga aikhoi bunna thilo haibro. Nasana khangna chalhoge hairabasu kaide. Hey, nupi ngang da khothaningde. Aigi nuksibi puriklei ki mamangdasu aigi tamthiba saktam utpapamde. Aduga lamchat naidabi wakhal thenbi nangi da mangda aigi puriklei bu koina thambasu pamde. Thabawa machet amata haiba ngamjadre. Masana tawruba phattaba lalong kaya dubu khangkhrabada manu wa amata haibagi matik natre. Masana khangna mayumda chatkre. Asumna numit adudagi puriklei ni yumgi yumburembi oiduna amadi Manau nupi anibu magi hek marim khaki manaukum loina biduna leiki. Mapa ibunga tomal amadi magi mama ton chaki. Makhoishu kaushin biduna yokjaba manau nupa tom thinbu luna chana loina biduna nungai na pali. Adubu migi nungai bu uba yadaba kalakpadana masaruk oibi bukphatabi thaba amadi ibemhal wakhal taraklabasu hanjinba yararoidaba khongphamda laikhrabana chadabadi yadabana Migi mayumda chattuna thabak suraga phanglakpa seladuna mabuk thakjari. Aduga matam kuinadagi macha phangdaduna lakpa punchibasu purik leina mabuk thokki macha amabu khudol oina tambiduna makhoi punna ingna chikna nungaina pankhirami. Migi maralna mihoba kaitaunungda tawraidamani. Isagi saruk isagi humangmalna tansinjabal nandi kanana sulauba ngamloi. Migi phattaba tawba migidi tawruba pumba isada hanjilakpa haibasi soidrabani. Megi wayel de thui, lagi wayel de tapi haiba, paurok do kaubigano.
Thaina matam amada pat mapanda taba mi yamjadaba khul macha ama leirami. Khul asigi maming paton kaurami. Sanaraina. Hai, imagi bema. Nang na imagi mating panglibani do haiduna. Nong mata supotha dido. Nang bunda sadu warani ne. Khara supotha bata mune nang bo. Thambalna. Ima, ai leiringaida ima wahan bayadi. Imagi mating nachana ngamliba makai panggadawribani. Hoi, icha tani. Icha pokpai mahai yalabani ne aise. Ngaiko, nanaw nupadi karayda laikre. Masina ne, nongan badagi numita ba phawba. Koi cha tuna lay. Kamay na ngang na ni khangdra dawrishe. Khangdi ima, manglap-lap na di sa lamoyda. Asi haina ringay talak asi da koy mo, isay gangang duna, monda nungay na mayum da hanjilag lami. Sanarina. Hai, imagi bungo. Natte. Nang bangasay makay kaday da sa luri bano. Nung matasiyong ki makada layte. Nang ama ko. Kay muna. Os. Korino. Imanay ngo di yung sinbiri si ba? Miye siya ba kang ni kayo no? Kaya da no yung uri masya. Hey. Nang angang yam ori ko. Natagda na siya malayri sa udabra nang. Is. Ay ko ichegi bo. Nupaso ko'y da ba si ba? O ne. Ichi di mayong balaro yay. Yung sida dom, magi tabag tawri ni do hay do na lehora daw ni. Thambal na. Is, kaya da nga krabangang no ni masya. Ay bo, yung pan bakang doy da binikay na. Ay na di, yung sige mating bang do na, magkup matami na do na layri. Sida bukatay da ginupa ko'y bagi matam no. Kay muna. Ho, ado na bahari siya ni. Ichi di dumay na layba ni hina pagchaye ba. Yengo ni masya, layra mo nang kangani. Ngasi di layra mo ni nang. Koi mo machina phuga da bagita na rakpaduna laura duna ho nupa phang dabi phujau na se ngamadi phujau ta na ro se ai am sawning gi da masi ga ngak se nong made ne ai gi khuta si ba soi roi dawri bani ko nang Sanaraina. Hai tong na nun he noi bo on thok pani da ko ai gi cha sing se amana su hen de amana su ta de ma na jan nupa sin ai ngon da ngang li ba se ima su ta ri ba na tro ai ni yom pan ri sha noi gi khan ba da na tro angang sin ai ngon da ngang laga ima na to min lai ri se kai gi no hai ba khoi mun na o ai ngon da na ba ngam ja dra ga ima da wa kat pa na di ka na ri ye Sanaraina. Hai ma ai na kan khat pa na te ni henang bo angang sin na phagi daw ja ba si bo chan na nang su ek sawi da angang ga ma na ru ra nu se ichari wa khal lai bi ni ai na ngasi sauni ngak ta na ko yum thok pan thok ki jani khoi mu na ije bu kana de yum pan ga hai no na te ije bu nupa bu lai jara bo ba Sanaraina. Hai khoi mu a yari nang su ngasai dagi ima na ta ge na ta bani karino nang na che da dum na ngang li ba de ha nang ai na putharak bangai ri ro phuam tai ma masi ge ngang se lam yam he la bani masya ai ge khud si ba soi roi yari se ima ngang ge se chalo chak tu thong do ro ima su kai thel chatlu bagi ne wa ba na loi de thambal imong da saung na chang khirami is ai bu si ni kai na sung si hek si bi roi hai yari he masi so ngasai digi kham ba bu song ngang du na le chai lak chu ngai da ne tumin le ho ko nang aseng bai bi bani kai noi de yeng ngone masi hojik phau ba lep de ne machina se kadai lai khre gi li chai do khoi mu mama ne li chai thirak pa du da hoi ma hai ra maga chen khirami Sanaraina. Ai gi cha nu pa se kamai ngang na ni tawri shi de on thok na wa tawri da ai dia mathangge na min ni khoi mu mama na ba singa khol gi pokriya chawbada makhoi masa wari sana duna phamlami nupa mana idaw khoi ma nang na nupi masak phajabada hai duna le nate nang bu kari sur ga nupi phajabi da thak tawri no ba khoi mu na as nupi thak pai bo ai khoi je gai ma ga lai ri shi di ai gi di nupi masak phajaba lo ba sini nupa duna idaw na sak to phajabani na yara ni ai thirasu nupi ta phajaradi haying icha do masak phajadoi ni ne aduga ai ni yum da hanjilak padasu chaksang da chak thong du na lairam bada lam ngan bi nupi hai do oi do ni ne apang ya
ꯏꯇꯥꯎꯒꯤ ꯋꯥꯈꯜꯗꯨꯁꯨ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯍꯦ ꯐꯪꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕ ꯃꯈꯩ ꯊꯤꯔꯤꯕꯁꯤꯕꯣ ꯍꯣꯏ ꯊꯤꯌꯨ ꯅꯪ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯑꯗꯨ ꯎꯔꯝꯃꯤ ꯈꯣꯏꯃꯨꯅ ꯃꯁꯤꯃꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁ ꯐꯠꯖꯩꯍꯦ ꯅꯠꯇꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯒꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯩꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ ꯍꯥꯏꯁ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯍꯧꯗ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯏꯁ ꯋꯥꯈꯜꯒꯁꯨ ꯁꯥꯒꯠꯇꯅꯒ ꯇꯧꯔꯤ ꯍꯣꯏꯕꯨꯡꯉꯣ ꯃꯁꯤꯃꯗꯤ ꯈꯜꯂꯨꯔꯅꯨ ꯑꯣ ꯃꯃꯥꯡꯒꯤ ꯇꯥꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯒ꯭ꯌꯥꯟ ꯀꯌꯥ ꯌꯥꯝꯅ ꯇꯥꯕ ꯁꯛꯍꯦꯟꯗꯣ ꯃꯥꯒ ꯀꯣꯏꯅꯕꯅꯤ ꯀꯣꯏꯅꯤꯡ ꯀꯣꯏꯖꯁꯅꯨ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯍꯌꯦꯡ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯔ ꯂꯣꯏꯔꯦ ꯏꯇꯥꯎ ꯌꯦꯡꯕꯗ ꯀꯜ ꯑꯩ ꯇꯧꯒꯦ ꯀꯩꯒꯨꯝꯇ ꯍꯥꯏꯖꯒꯦꯕ ꯊꯥꯗꯣꯏꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯆꯜꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯗꯦ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯑꯩꯗꯤ ꯅꯪꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯁ ꯍꯥꯏꯅꯣ ꯑꯩꯅ ꯍꯥꯏꯕꯒ ꯀꯩꯝꯇꯒ ꯈꯨꯝꯗꯦꯅꯦ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯅꯣ ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯄꯤꯒꯁꯨ ꯀꯣꯏꯅꯤꯡꯉꯤ ꯍꯣꯏ ꯕꯨꯡꯉꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯣꯏꯅꯤꯡꯂꯗꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯄꯥꯗꯤ ꯊꯤꯔꯁꯨ ꯌꯥꯏꯌꯦ ꯅꯨꯄꯥ ꯊꯤꯕ ꯑꯩꯅ ꯐꯖꯕ ꯅꯪ ꯀꯣꯏꯒꯦ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯏꯆꯥꯗꯣ ꯃꯁꯛ ꯐꯖꯅꯕ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯆꯠꯍꯧꯔꯁꯤꯗ ꯏꯕꯥꯅꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯨꯄꯤꯒꯤ ꯈꯨꯄꯥꯛ ꯁꯣꯏꯗꯅ ꯆꯥꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯍꯦꯔꯣ ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯗ ꯇꯧꯅꯨꯗ ꯅꯨꯄꯤꯅ ꯐꯨꯕꯕꯨ ꯀꯌꯥꯝ ꯅꯥꯅꯤꯅ ꯑꯩꯗꯤ ꯅꯨꯡꯁꯤꯕꯤꯅ ꯐꯨꯒꯦꯕ ꯍꯥꯏꯔꯗꯤ ꯐꯨꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪ ꯐꯨꯍꯜꯂꯧꯔꯣ ꯑꯩ ꯍꯜꯂꯝꯃꯒꯦꯍꯦ ꯊꯥꯗꯣꯏꯅ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯈꯔꯁꯨ ꯇꯔꯨ ꯇꯅꯥꯟꯕ ꯇꯝꯃꯣ ꯍꯣꯏꯅꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯀꯦꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏ ꯌꯥꯖꯔꯒꯦ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯊꯥꯗꯣꯏꯕꯨ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯇꯥ ꯁꯛꯍꯦꯟ ꯀꯥꯏꯗ ꯂꯩꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯊꯤꯕꯒ ꯈꯪꯉꯣꯏꯗꯕꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯪꯈꯣꯜꯗ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯛꯍꯦꯟꯗꯨ ꯏꯪꯈꯣꯜꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯊꯝꯕꯥꯜꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯁꯤꯗ ꯂꯩꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯕ ꯑꯩꯅ ꯁꯣꯝꯗ ꯈꯣꯏꯗꯧ ꯊꯦꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯗꯤ ꯃꯥꯅꯗꯤ ꯈꯪꯗꯦꯅꯦ ꯇꯥ ꯁꯛꯍꯦꯟ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤꯅꯦ ꯑꯩ ꯂꯥꯛꯄꯒꯁꯦ ꯑꯃꯠꯇ ꯎꯗ꯭ꯔꯦꯕ ꯅꯪ ꯁꯛꯍꯦꯟꯅ ꯍꯩꯃꯥ ꯊꯥꯗꯣꯏ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯌꯨꯝꯗꯒ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯁ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯗꯨꯕꯨ ꯎꯈꯤꯕ ꯆꯠꯂꯅꯦ ꯑꯁ ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯁꯨꯗ꯭ꯔꯦ ꯀꯔꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯁꯣꯝꯗ ꯃꯤꯅ ꯎꯁꯤꯜꯂꯛꯇꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯂꯥꯛꯄꯒꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯀꯥꯏꯅ ꯑꯁ ꯑꯩꯅ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯎꯔꯗꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯍꯣ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕꯒꯤꯅꯦ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯦꯗꯅ ꯀꯅꯥꯅꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯩꯁꯨ ꯇꯥꯗꯦꯅ ꯇꯥꯔꯨꯏꯌꯦ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯀꯃꯥꯏ ꯇꯥꯗꯧꯔꯤꯒꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯀꯅꯥꯅꯣꯕ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯑꯣꯅꯦ ꯃꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯁꯦ ꯅꯪꯒ ꯈꯪꯅꯔꯤ ꯈꯪꯅ ꯈꯪꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯂꯧꯅꯤ ꯁꯤꯅꯤꯗꯅ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯕꯨ ꯁꯨꯝ ꯅꯪꯅ ꯁꯛ ꯐꯖꯕꯗꯨꯗ ꯂꯛꯅꯔꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯨꯔꯒꯅ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯑꯩꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒ ꯅꯪ ꯆꯥꯛꯍꯧ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯁ ꯊꯥꯗꯣꯏ ꯌꯥꯔꯤꯕꯁꯦ ꯇꯣꯛꯑꯣꯕ ꯉꯥꯏꯈꯣ ꯑꯗꯣ ꯅꯪꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒ ꯎꯍꯧꯗ꯭ꯔꯣ ꯎꯍꯧꯗꯦ ꯎꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯩ ꯂꯥꯛꯄꯕ ꯑꯁ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯨꯄꯥꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯛꯏꯁꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯍꯣ ꯑꯩꯁꯦ ꯂꯣꯟꯅ ꯀꯣꯏꯔꯤꯔꯣ ꯅꯪꯒꯤꯁꯦ
ꯂꯣꯟꯅ ꯀꯣꯏꯔꯤꯔꯕ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯀꯣꯛ ꯀꯣꯏꯁꯤꯟꯖꯅꯤ ꯅꯪ ꯀꯥꯞ ꯂꯩꯍꯧꯖꯅꯤ ꯏꯁ ꯅꯪꯅꯕꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯅꯨꯅꯦ ꯑꯦ ꯉꯝꯃꯣꯏꯗꯕꯣꯏ ꯅꯤꯡꯕ꯭ꯔꯥ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯅꯦ ꯇꯧꯔꯤꯁꯦ ꯅꯣꯡꯃꯗꯁꯨ ꯐꯖꯅ ꯎꯅꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯅ ꯅꯌꯨꯝꯗ ꯂꯥꯛꯇꯨꯅ ꯎꯅꯕ ꯑꯁꯤꯁꯨ ꯏꯃꯥꯒ ꯄꯥꯕꯒ ꯎꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯆꯩꯕꯤꯕ ꯀꯔꯤꯅꯣꯕ ꯅꯪꯒꯤ ꯅꯋꯣꯡꯁꯦ ꯑꯩꯉꯣꯟꯗ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯦ ꯍꯩꯃꯥ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯇꯞꯊꯈꯣꯅꯦ ꯑꯩꯅ ꯀꯣꯏꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯁꯤꯗꯒꯤ ꯃꯍꯩ ꯃꯔꯣꯡ ꯐꯪꯂꯛꯑꯒ ꯌꯣꯜꯂꯒ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯅꯕꯅꯤꯅꯦ ꯌꯥꯖꯔꯦ ꯅꯪꯒꯤ ꯏꯪꯈꯣꯜꯗꯣ ꯑꯗꯨꯒ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯗꯣꯏ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟ ꯊꯥꯗꯣꯏꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯗꯣꯏ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯁꯛꯍꯦꯟꯗꯤ ꯊꯥꯗꯣꯏ ꯃꯥꯒꯤꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯈꯣꯏꯃꯨꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯅꯣꯡꯃꯒꯤ ꯈꯣꯏꯃꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯈꯣꯏꯃꯨꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯗꯦ ꯈꯣꯏꯃꯨꯅ ꯊꯥꯗꯣꯏ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯦ ꯏꯁ ꯉꯝꯈꯤꯔꯣꯏ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯒ ꯋꯥꯠꯂꯤ ꯅꯨꯡꯁꯤꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯁꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤ ꯂꯥꯞꯅ ꯊꯝꯈꯤꯁꯤꯀꯣ ꯑꯁ ꯅꯪꯁꯤꯗꯤꯕ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯤ ꯊꯥꯗꯣꯏꯕꯨ ꯐꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯨꯝꯗꯨꯅ ꯂꯩꯍꯜꯂꯤꯕꯅꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏꯕ ꯈꯣꯏꯃꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯀꯇꯟ ꯆꯨꯕ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯛꯍꯦꯟ ꯊꯥꯗꯣꯏꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯁꯛꯍꯦꯟ ꯎꯄꯥꯏ ꯂꯩꯇꯅ ꯅꯤꯡꯕ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯗꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯄꯨꯡꯉꯛꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯁꯅꯥꯔꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯃꯄꯨꯡ ꯍꯦꯛ ꯐꯥꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯍꯦꯛ ꯂꯩꯔꯦ ꯉꯝꯗꯤ ꯉꯝꯃꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯃꯧ ꯃꯁꯛ ꯐꯖꯈ꯭ꯔꯕꯤꯁꯦ ꯄꯨꯔꯛꯄ ꯉꯝꯃꯦꯕ ꯑꯩꯗꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯅ ꯍꯩꯔꯤꯕ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯕ ꯌꯥꯔꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯔꯦ ꯏꯆꯥꯁꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣꯅꯦ ꯍꯥꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯊꯝꯕꯥꯜꯅ ꯇꯥꯔꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯍꯦꯡꯉꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯌꯨꯝ ꯀꯩ ꯄꯥꯅꯕ ꯇꯧꯔꯤꯁꯤꯗꯣ ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨꯗꯣ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯈꯪꯅꯕ ꯂꯩꯇꯦꯗ ꯑꯩꯅꯕꯨ ꯀꯗꯥꯏꯗꯒꯤ ꯌꯨꯝꯗꯒꯤ ꯅꯣꯡꯃꯗꯁꯨ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯅꯥꯒ ꯈꯪꯅꯔꯨꯗꯣꯏꯅꯣ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤ ꯃꯇꯝꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯐꯠꯇꯦꯀꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏ ꯅꯁꯥ ꯅꯨꯡꯁꯤꯅꯖꯔꯒ ꯂꯩꯅꯈꯤꯕ ꯑꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯄꯥꯝꯗ ꯂꯩꯈꯤꯕꯗꯣ ꯏꯃꯥꯗꯤ ꯀꯌా ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯅꯖꯕ ꯑꯁꯤꯅꯤ ꯏꯃꯥꯒꯤꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯃꯃꯥ ꯁꯅꯥꯔꯩꯒꯤ ꯋꯥ ꯇꯥꯕꯗ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯗꯨ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯍꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯥꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯅ ꯑꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯊꯝꯕꯥꯜ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯈꯔ ꯊꯣꯛꯄ ꯍꯧꯖꯔꯛꯂꯝꯃꯤ ꯑꯁ ꯑꯩꯅ ꯉꯁꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯁ ꯑꯩꯕꯨ ꯍꯩꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯅꯣꯡꯃꯇꯁꯨ ꯂꯩꯔꯛꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯀꯣ ꯑꯩꯕꯨ ꯄꯣꯠ ꯂꯩꯁꯤꯟꯅꯕ ꯁꯥꯔꯒ ꯅꯨꯄꯥ ꯌꯦꯡꯉꯨꯁꯨ ꯀꯥꯏꯅ ꯃꯤ ꯑꯇꯩꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯅꯔꯝꯒꯗ꯭ꯔꯕ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ ꯑꯁꯣꯝꯒꯤ ꯏꯅꯦ ꯑꯁꯤꯗꯒꯤ ꯐꯤꯁꯤꯡꯁꯦ ꯈꯔ ꯑꯗꯨꯝ ꯌꯦꯡꯂꯨꯒꯦ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯂꯧ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯈꯜꯂꯨꯁꯦ ꯏꯅꯦ ꯑꯁꯤꯒꯤ ꯐꯤꯁꯦ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯁꯤꯔꯣ ꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯥꯕꯅꯤ ꯅꯣꯏꯒꯨꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯐꯅꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯏꯅꯦꯗꯒꯤ ꯍꯣꯏ ꯏꯅꯦ ꯐꯖꯩꯌꯦ ꯏꯅꯦ ꯀꯌꯥ ꯄꯤꯔꯤꯅꯣ ꯏꯅꯦ ꯀꯌꯥꯕꯨ ꯌꯥꯝꯅ ꯄꯤꯔꯨꯗꯧꯅꯣꯗ ꯈꯜꯂꯨꯅꯦ ꯅꯁꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯣꯡꯅ ꯍꯦꯛꯇ ꯄꯤꯊꯣꯛꯂꯗꯧꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯎꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯈꯨꯜꯁꯤꯒꯤ ꯃꯤꯔꯣ ꯃꯥꯅꯤ ꯏꯅꯦ ꯑꯩꯁꯦ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕ ꯑꯗꯨꯒꯤꯅꯤ ꯏꯅꯦ ꯉꯁꯤꯗꯤ ꯐꯤ ꯈꯔ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ ꯈꯜꯂꯦꯕ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯏꯅꯦ ꯑꯩ ꯃꯤꯡꯗꯤ ꯊꯝꯕꯥꯜ ꯀꯧꯖꯩꯌꯦ ꯏꯁ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯤꯁꯤꯡꯗꯨ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯇꯥꯂꯛꯇꯨꯗ ꯐꯤ ꯌꯣꯜꯂꯤꯕꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯁ ꯉꯁꯤꯗꯩꯅ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯖꯦ ꯍꯥꯏꯔꯒ ꯍꯩꯃꯥ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯏꯕꯦꯝꯃꯁꯦ ꯐꯤ ꯑꯃ ꯌꯦꯡꯉꯤ ꯃꯁꯤ ꯂꯣꯏꯔꯒ ꯏꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯏꯕꯦꯝꯃ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯔꯦꯜ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗꯦ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯃꯥꯕꯨ ꯑꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯎꯔꯝꯈꯤꯔꯣꯏ ꯃꯥꯒꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯀꯧꯏ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ ꯊꯝꯕꯥꯜꯅ ꯑꯩ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯆꯗꯕ ꯑꯗꯨꯒꯤꯅꯤ ꯏꯅꯦ ꯁꯤꯒꯤ ꯐꯤ ꯑꯅꯤꯁꯦ ꯂꯧꯖꯔꯒꯦ ꯑꯣ ꯍꯣꯏ ꯁꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯃꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯊꯝꯕꯥꯜꯁꯨ ꯐꯤ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜꯕꯨ ꯂꯨꯝꯕ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯂꯣꯝꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯑꯁ ꯊꯝꯕꯥꯜꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯂꯔꯣꯏꯗ ꯖꯥꯠꯂꯥ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯝꯕꯥꯜ ꯁꯅꯥꯕꯨꯅ ꯃꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯑꯦ ꯊꯣꯛꯂꯦꯅꯦ ꯑꯣ ꯊꯝꯕꯥꯜ ꯑꯩꯅꯦ ꯅꯍꯥꯟꯒꯤꯗꯨꯅꯦ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯗꯣ ꯊꯝꯕꯥꯜꯅ ꯍꯩꯃꯥ ꯃꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯑꯣ ꯍꯩꯃꯥ ꯇꯥꯗꯥ ꯀꯔꯤ ꯂꯩꯔꯒꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯃꯤ ꯑꯃ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯩꯃꯥ ꯀꯅꯥꯅꯣꯅꯦ ꯃꯤꯗꯨꯕꯣ ꯑꯩꯁꯨ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯣ ꯇꯥꯗꯥ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯅꯪꯅꯕꯨꯗꯤ ꯈꯪꯕ ꯃꯤꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯍꯥꯏꯕꯤꯒꯦ ꯑꯁ ꯅꯪꯁꯤꯗꯤꯕ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯇꯥꯗꯥ ꯍꯥꯏꯔꯛꯑꯣ ꯆꯥꯎꯔꯦꯜꯅ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯍꯣꯏ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯦ ꯇꯥꯗꯥ ꯑꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯆꯠꯅ ꯁꯨꯝ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯗꯥ ꯍꯥꯏꯕꯤꯌꯣ ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨꯔꯣ ꯂꯩꯇꯦꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯏꯁ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯤꯕ ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯈꯪꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯏꯁ ꯊꯨꯝꯃꯟꯗ꯭ꯔꯣ ꯀꯩꯅꯣ ꯇꯥꯗꯥ ꯑꯁ ꯀꯥꯏꯗꯩ ꯊꯨꯝꯃꯟꯕꯅꯣꯗ ꯁꯤꯐꯥꯎ ꯇꯞꯃꯜꯂꯕꯅꯤ ꯑꯩꯗꯤ ꯅꯍꯥꯟ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯎꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤ ꯑꯗ ꯏꯃꯥ ꯂꯩꯕꯗꯨꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ ꯇꯥꯗꯁꯤꯃ ꯌꯥꯔꯣꯀꯣ ꯏꯕꯥꯅꯤ ꯈꯪꯅꯔꯁꯤꯀꯣ ꯑꯩꯗꯤ ꯅꯪꯅꯕꯨ ꯍꯦꯛ ꯌꯥꯔꯛꯑꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯗꯧꯅꯤ ꯑꯁꯦꯡꯕꯒꯤꯔꯅꯦ ꯇꯥꯗꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯅꯦ ꯊꯝꯕꯥꯜ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯈꯪꯅꯔꯛꯇꯕꯒꯤ ꯏꯄꯪ ꯄꯪꯂꯝꯃꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗꯗꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯊꯤꯖꯤꯜꯂꯨꯗꯅ ꯍꯦꯛꯇ ꯌꯥꯊꯣꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯊꯥꯖꯗ꯭ꯔꯤꯔꯣ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯈꯩ ꯑꯩ ꯂꯣꯏꯅ ꯏꯟꯕꯤꯒꯦ ꯉꯥꯏꯈꯣ ꯊꯨꯃꯟꯈ꯭ꯔꯦ ꯉꯁꯤꯒ ꯈꯪꯅꯔꯒ ꯉꯁꯤ ꯆꯦꯟꯕ ꯌꯥꯕ꯭ꯔꯅꯦ ꯅꯪꯒꯤ ꯅꯒꯨꯟꯁꯨ ꯈꯔ ꯌꯦꯡꯊꯣꯛꯈꯤꯒꯦ ꯀꯩꯅꯣ ꯑꯣ ꯍꯣꯏ ꯅꯪꯅ ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯔ ꯀꯔꯤꯝꯇ ꯈꯣꯡꯐꯝ ꯂꯦꯡꯂꯔꯣꯏꯗꯕꯅꯤ ꯅꯪꯅ ꯐꯝꯒꯅꯤꯗꯣ ꯂꯦꯞꯄꯣ ꯍꯥꯏꯔꯁꯨ ꯂꯦꯞꯄꯅꯤꯗꯣ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯇꯧꯔꯗꯧꯅꯤ ꯍꯣꯏ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯕꯥꯜꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ
ꯆꯥꯎꯔꯦꯜꯒꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯄꯪꯕꯤ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯝꯕꯥꯜ ꯆꯥꯎꯔꯦꯜꯗ ꯅꯛꯁꯤꯜꯂꯛꯄ ꯍꯦꯜꯂꯛꯈꯤ ꯑꯃꯁꯨꯡ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯌꯨꯝ ꯄꯥꯅꯕ ꯀꯟꯅꯒ ꯇꯛꯁꯤꯜꯂꯛꯄꯒ ꯊꯝꯕꯥꯜ ꯆꯥꯎꯔꯦꯜꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯥ ꯆꯥꯎꯔꯦꯜ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ, ꯅꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯦꯡꯕꯩꯔꯣ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ, ꯂꯧ ꯆꯪꯉꯨ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯌꯨꯝ ꯑꯣꯏꯔꯕꯅꯤ꯫ ꯍꯣꯏ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯃꯥ ꯄꯥꯕꯗꯤ? ꯏꯃꯥꯗꯤ ꯀꯩꯊꯦꯜꯗꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ, ꯄꯥꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯀꯩꯗꯧꯔꯒꯦ, ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯍꯪꯕꯅꯦ꯫ ꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯩꯈꯣꯏ ꯏꯅꯦ ꯀꯧꯔꯨꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯩ ꯏꯊꯟ ꯂꯩꯕ ꯇꯜꯂꯦꯕ꯫ ꯍꯣꯏ ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯤꯅꯤ, ꯈꯪꯉꯕ? ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯜ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯅꯦꯗꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ! ꯍꯣꯏ ꯏꯅꯦ! ꯇꯥꯕ꯭ꯔꯣ? ꯑꯩꯅꯦ, ꯆꯥꯎꯔꯦꯜꯅꯦ ꯏꯅꯦ꯫ ꯃꯅꯦꯗꯨꯅ, ꯍꯩꯃꯥ, ꯆꯥꯎꯔꯦꯜ, ꯀꯔꯤ ꯂꯩꯔꯦ? ꯅꯪꯗꯤ ꯑꯗꯨꯛ ꯐꯤꯡꯅ ꯀꯧꯔꯤꯗꯨꯕꯣ? ꯏꯅꯦ, ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦꯕ꯫ ꯍꯩꯃꯥ, ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯁꯥꯒꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯕꯣ? ꯆꯠꯁꯦꯕ, ꯑꯗꯨꯒ ꯈꯪꯅꯤ꯫ ꯍꯩꯃꯥ, ꯅꯪ ꯁꯤꯗꯤꯕ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯆꯥꯎꯔꯦꯜ ꯃꯅꯦꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯝꯕꯥꯜ, ꯑꯩꯈꯣꯏ ꯏꯅꯦ ꯂꯥꯛꯏꯌꯦ꯫ ꯊꯝꯕꯥꯜ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯆꯥꯎꯔꯦꯜ, ꯅꯪꯕꯨ ꯉꯁꯥꯏꯅ ꯏꯅꯦꯗ ꯁꯤꯅꯤꯃꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦ꯫ ꯐꯔꯦ, ꯏꯆꯥꯁꯤꯗꯤ, ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯏꯅꯦ, ꯑꯩꯒꯤ ꯃꯤꯡ ꯊꯝꯕꯥꯜ ꯀꯧꯖꯩꯌꯦ꯫ ꯏꯆꯥꯗꯤ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎꯁꯦ ꯍꯧꯖꯤꯛꯇꯤ, ꯅꯪꯁꯨ ꯂꯥꯛꯂꯕꯅꯤꯅ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯐꯔꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯆꯤꯛ ꯆꯤꯛꯇꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯍꯩꯃꯥ, ꯆꯥꯎꯔꯦꯜ, ꯏꯅꯝꯃꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯣꯏꯅꯦ, ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯩ ꯏꯃꯥꯗꯣ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯒꯦ, ꯏꯅꯦꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯣꯏꯅꯦ꯫ ꯍꯣꯏ, ꯀꯧꯕꯤꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜ ꯊꯝꯕꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯃꯥꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ, ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯌꯦꯡꯉꯣꯏ, ꯆꯥꯎꯔꯦꯜꯁꯦ ꯃꯔꯥꯏꯕꯛꯇꯤ ꯊꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯍꯣꯏꯅꯦ꯫ ꯌꯦꯡꯉꯣꯏ, ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ, ꯉꯟꯇꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯦꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯆꯥꯎꯔꯦꯜꯅ ꯃꯥ ꯅꯨꯄꯤ ꯊꯤꯔꯨꯔꯦ ꯍꯥꯏꯕ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯕ ꯍꯥꯏꯁꯤꯕꯣ? ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ? ꯆꯥꯎꯔꯦꯜꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ? ꯍꯥꯏꯗꯦ ꯏꯅꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯕꯦꯝꯃ, ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯑꯌꯦꯠꯄ ꯂꯩꯇꯦ꯫ ꯑꯩꯗꯤ ꯅꯪ ꯍꯥꯟꯅ ꯈꯪꯂꯝꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤ꯫ ꯈꯪꯗꯤꯌꯦ ꯏꯅꯦ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥ ꯆꯥꯎꯔꯦꯜꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯠꯇꯦ, ꯍꯧꯖꯤꯛ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯕꯦꯝꯃ, ꯊꯝꯕꯥꯜ, ꯉꯥꯏꯈꯣꯁꯦ, ꯇꯞꯊꯈꯣꯁꯦ ꯑꯃꯨꯛꯇ꯫ ꯆꯥꯎꯔꯦꯜꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯌꯦꯠꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ꯫ ꯌꯦꯡꯉꯣꯏ, ꯆꯥꯎꯔꯦꯜꯁꯤ ꯌꯥꯝ ꯐꯕꯅꯤ, ꯅꯪꯅ ꯍꯥꯏꯕꯗ ꯇꯧꯔꯗꯧꯅꯤ, ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯗꯧꯅꯤꯅꯦ ꯑꯄꯪꯕꯤ꯫ ꯏꯅꯦ, ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗꯅ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤ ꯍꯟꯖꯤꯜꯂꯛꯇꯕꯒꯤ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯅꯥꯔꯩꯅ, ꯍꯥꯏ ꯏꯕꯨꯡꯉꯣ, ꯈꯣꯏꯃꯨ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ? ꯅꯆꯦꯗꯨꯕꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯂꯨꯁꯣꯅꯦ ꯅꯪꯕꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯁꯤꯕꯨ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯣꯏꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ꯫ ꯈꯣꯏꯃꯨꯅ, ꯃꯥ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ, ꯏꯆꯦꯗꯨ ꯂꯩꯁꯥꯕꯤꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯆꯦꯜꯂꯝꯃꯅꯤ꯫ ꯍꯣꯏꯅꯦꯍꯦ, ꯊꯥꯡꯉꯩ ꯁꯦꯡꯅ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯐꯩ, ꯑꯗꯨ ꯅꯠꯇꯗꯅ ꯏꯃꯥꯗꯤꯅꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯂꯨꯁꯣ ꯀꯩꯗꯧꯕꯒꯦ ꯏꯕꯨꯡꯉꯣ? ꯊꯥꯗꯣꯏꯅ, ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯏꯅꯝꯃꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯣꯕ ꯀꯩꯗꯧꯒꯦ?
ꯍꯣꯏꯕ ꯌꯦꯡꯂꯨꯒꯦꯁꯦ ꯅꯣꯏꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯃꯆꯦꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡꯗ ꯐꯪꯂꯛꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯃꯧ ꯅꯨꯄꯤꯒ ꯃꯥꯡꯒꯣꯜꯗ ꯈꯣꯏꯃꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯁꯅꯥꯔꯩꯅ ꯏꯕꯨꯡꯉꯣ ꯅꯆꯦꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯥ ꯍꯥꯏꯃꯤ ꯑꯁ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯤ ꯊꯦꯡꯅꯔꯛꯇꯦꯗ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯅꯨꯃꯤꯠꯇꯨ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯝꯕꯥꯜꯒꯤ ꯄꯥꯎ ꯇꯥꯅꯔꯝꯃꯤ ꯊꯝꯕꯥꯜ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ ꯁꯅꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯛꯂꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯗꯤ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯣ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯁꯤꯔꯥ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤꯕꯣ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯆꯥ ꯇꯁꯦꯡꯅ ꯈꯪꯗꯕꯅꯦ ꯆꯥꯎꯔꯦꯜꯅ ꯇꯣꯛꯂꯁꯤ ꯅꯁꯥꯗꯨ ꯋꯥꯔꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯇꯥꯗꯅ ꯍꯥꯟꯅ ꯇꯥꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯧꯔꯤꯕꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯔꯧꯔꯝꯂꯣꯏꯗꯕꯅꯤ ꯇꯥꯗꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯁꯤ ꯇꯣꯛꯑꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯃꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯀꯌꯥꯗ ꯋꯥꯖꯕ ꯃꯕꯨꯛꯅꯤꯡ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯐꯥꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯛꯅꯕ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯥ 5-6 ꯂꯩꯔꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯕꯤꯕꯣꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯤ ꯊꯝꯕꯥꯜ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯑꯩꯕꯨ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯤꯕꯣ ꯆꯥꯎꯔꯦꯜꯅ ꯇꯣꯛꯂꯨꯁꯤ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦꯕ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯃꯆꯥ ꯑꯃ ꯃꯤꯇꯝꯂꯕ ꯊꯝꯕꯥꯜꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯊꯝꯕꯥꯜ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯑꯉꯥꯡ 3 ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯃꯆꯥꯁꯤꯡ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯊꯝꯕꯥꯜꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ 3 ꯁꯨꯖꯤꯜꯂꯛꯂꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅ ꯂꯩꯇꯕꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯤꯕꯁꯤꯕꯣ ꯂꯥꯏꯔꯖꯔꯕꯁꯨ ꯆꯥꯎꯔꯦꯜꯅ ꯊꯝꯕꯥꯜꯕꯨ ꯋꯥꯍꯟꯅꯤꯡꯂꯝꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯤꯉꯩꯗ ꯐꯅ ꯋꯥꯔꯕꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯝꯃꯤ ꯆꯥꯎꯔꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯀꯜꯂꯤ ꯊꯝꯕꯥꯜꯅ ꯊꯕꯛ ꯁꯨꯕꯁꯤ ꯆꯥꯎꯔꯦꯜꯅꯗꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯕꯛ ꯁꯨꯔꯝꯃꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯈꯜ ꯃꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯅꯗꯨꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ